मैम हौजिकसे अखोगी चेराउबा नुमित हुमनी मरीनी खक ngaire ngasi se 26 oibane March ki ado cheraubasina अखोगी March ki date 30 ताबने बको 30 ताबा इसे ngasi 26 oibani na numit मरीनी खतंग ngaire हाइतारे हुमनी खतंग ngaire date मरीनी सुबि नुमिता अखोगी चेराउबा नुमित ओइगदनि को अखोगी सजिबु नंगो पान चेराउबा हाइना खंगनबदो मैमना ado चेराउबा से मैमना करिगी दमकता पंगथोइनो हाइबदो मैमदसु खोइना सिंगर 60 टीम नसु हाइतारे को मैमना खंगन जगे चेराउबा से मैम अखोगी कुम अमगी हाइतारे को अखोगी न्यू ईयर हाइतारे मैतै की ओइना न्यू ईयर हाइबनी को सेंना हाइकान अखोइना बाय बाय न्यू ईयर पांगथोकपदो अदो असेंगबददि अखोगी तांग कुंथ्रादा लाकदुरिबो अखोई सजिबु नंगो पान चेराउबु नुमितसिदा अखोगी मैतै की ओइनादि न्यू ईयर असेंगमनी को अदो न्यू ईयर नुमितसिदा मैम अखोगी मचल अमना मबुंग अमदा हाइतारे को मागी मथक थोंबसिंग हाइतारे मपा मबेनसिंग मैमदा हाइतारे को अखोगी गिफ्ट खुदोलपोट पिबसे चटनी मैमना हाना थाइनादि अखोगी खुदैगुम्बा पिबा मोजाफुरगुम्बा पिबा को अदो हौजिकांदि सुम चखोलको मतुंग इना अखोगी गिफ्ट हाइतारे को अखोगी खुदोलपोट पिबसे टी शर्ट गुम्बा खंगावगुम्बा को एनी मखल मखल हाइतारे को मैम लोई पिनरबने अदुना मैम ngasi अखोइना अखोइ लाक्चरिसे कांगले केथेल वांजिंग ब्रांच नि को वांजिंग ब्रांच सिदा अखोइ चेराउबगा मैलेना अमदि अखोइगी मैतै पंगल इचिनाउ सिंगी इदुल फितरगा मैलेना सु अखोइगी पोचै सिंग हाइतारे को अखोइगी खुदोल पोट पिबो पोचै सिंग अमदि मैम इदुल फितर लाकपसिदा अखोइगी मैतै पंगल इचिनाउ से अखोइगी मैतै नि यौसंगदा अखोइ पोटलम लेबुंग को अखोइ मै पंगन सु दुम लेनबने हाइतारे को मैतै पंगल इचिनाउ सिंग दुम लेनबने मैम अमा अदो कांगले केथेल सिदा अचौबो ऑफर अमा पीरी हाइना खंगन जगे हाइना मैम ngasi लाक्चबनि को अदो कांगले केथेल वांजिंग ब्रांच से अखोइगी वांजिंगी अखोइगी सि अहानबा थोंदो सि लेरे को अदुगा अखोइ सिगी रॉयल एकेडमी सि लेरे को स्कूल दो अदुगी हेक ऑपोजिट लेबनि अदुगा इंडियन ओल असिदसु लेरे को इंडियन ओल सिगी हेक ऑपोजिट मक्तदा दुम लेरबनि मैम कांगले केथेल वांजिंग ब्रांच अदुगा मैम नसु अखोइगी वांजिंग ब्रांच की अखोइगी लोकेशन हाइतारे अखोइना पिन तौरगा हापचबनि को अदुदा नुम फॉलो तोक्सनबिरगा दुम लाक्पिबि यारे अदुगा मैम ngasi अखोइना थाजरकदोइसे मेनली चेराउबा अमदि अखोइगी इदुल फितर मैते पंगन चिनाउ सिंगी हेना मेनली ओरगा अखोइना ऑफर थाजरकदोइनि को अदो कांगले केथेल वांजिंग ब्रांच ने मैम ngasi लेजैसे अखोइगी ब्रदर ज्वेल सु लेरे ब्रदर ज्वेल सि उदबसु कुइरे को अदो मायन थाजन जै को ओके ओके अदो ब्रदर अखोइगी चेराउबना लाकपदा चेराउबा अमदि इदुल फितर लाकपदा ब्रदर थमोइदा कै फाउ इदंग थम्बियुने हाइदि पोटलमसे हानदि अखोइ पोट याम कन सितेन ताकबिरमबनेबा अदो चेराउबगा लाकपसे पोटसे खतंग हे हेंगत प्रो कमाइ तौगे खरा अदुम योनबा हौरे ब्रो अदो चेराउबगा इदुल फितरगना लाकबजेना मैम याम फजब याम होंगबा हाइदि क्वालिटी लेबा अदगी कनोसिंगजे होंगना फंगनिंगबा अदुसिंदो फंगनबना याम हेना खंगनबना को अखोइना थारजु याबनेबा अदो ब्रदर होइदे हेन थारगना ब्रदर होइ लाकपिरगा थाबिबने हेना मैम कना उबो हेनदोइने मैम दे याम खंगनिंगदना को माने माने हाइदि मयामसु येंगबदो हाइदि अतोपा अखोइगी जाति मैम हाइतारे को मैम सुइया कदोइने अदुगा अतोपा लम दले मैम सुइया कदोइनेबा अदुना कांगले केथेल ला हाइदि अखोइ इम्फाल लगी वांजिंग हाइसे दुम खरदि लापे सेंना हाइकांदा को अदो अदुम वांजिंगदा हाइदबिरा कांदा पोचै फजबो याउतागदि लेबा लापदोइने सेंना हाइकांदा को कक्सिंगदसु लापे सेंना हाइकांदादि अदो चेराउबगा मैलेना हाइतारे को करी नो ऑफर पीरिसे चेराउबददि अखोइगी मैम पिनैसे कॉलर टी शर्ट को हेना पिनै को मेनली को अदो करी कॉलर टी शर्ट को करी डिजाइन टी शर्ट कदगी टी शर्ट कॉलर टी शर्ट मैम लेबको ब्रो अदुसिंदो लंबा मैमदा कनो तौरागे ब्रो याय अदो करमबदे हानौसिगे पोटलम उटपसे टी शर्ट तगी दम हौरसे ओके अदो अखोइना सिगी लाइफ होद्रि कान हाइतारे को गिफ्ट अवे अमा हापसिरा कैसु काइदब्रा हापसि को अदो बदन हांगादि गिफ्ट अवे सि मी अहुम पीतना को अदो मी अहुम जे पीदबिदा को मी अमा सिंगल मी अमा खतंगने मागी प्राइस तो खरै हेन पीबगसु काइदब्रा याय को अदुदि मै अखोइगी लाइव से शेयर तौसनबिरमो कमेंटा कांगले केथेल शेयर तौजरे हाइना कमेंट तौसनबिरमो को अदुगा मै कांगले केथेल की इंस्टाग्राम पेज लेबने इंस्टाग्राम पेज सुसु मैना फॉलो तौसनबिरगा अखोइ अचौ हाइतारे को मेगा ओइबा गिफ्ट अवे अमा सिलकदोनि याम थुना हाइतारे फॉलोवर 1k 2k के यौदा क्या यौरे हुजि फॉलोवर 5.2 माय अदुदि 10k यौबा कान को 10k यौबा कान हाइतारे 10k यौबा कान मै याम चाउ ऑफर अमा पिरकदे अदो उलसे ब्रदर कै पोते हान उसिगा कॉलर टी शर्ट कुंबदे हान उलसे कॉलर टी शर्ट ओके कॉलर टी शर्ट से मैम नहीं को मखल मखल ने लई से यामे ब्रो माने लिवाइस की सु लेरे स्माइना को चेराउ बगी माने कनो गुम पॉकेट पान बगुम जे ब्रो खरेन पाले ना ओके कंपनी से लिवाइस होइदनी को लिवाइस ले वुडलैंड ले अदगी मखन कंपनी यामे को ब्रो लिवाइस कलर यामे माने सिदा को लेबि सि लेबा अदगी सि चेकर गी अदगी फैशन गी ओ स्माइना हाई प्रिंट कसु याव से को अदो मयाम ना खंगी गम से मागी प्राइस नेबा प्राइस से हाइदी प्राइस दि ब्रो खोइ दुम होंगदो दुम लेरे हाइदी मयाम तांगजु खोइ दुम होंगदो दुम लेरे होय होंग बाई से मैम हाइदी पोट फत्रगा होंग नते को क्वालिटी फरगा याम पोट से याम एफोर्डेबल ओइ ममलदा खोइ कांले केथल पीबीबने अदो
ꯃꯌꯥꯝ ꯄ꯭ꯔꯥꯏꯁꯁꯦ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯁꯤꯁꯦ ꯁꯤꯁꯦ ꯕ꯭ꯔꯣ ꯆꯥꯝꯃꯉꯥꯒꯤ ꯑꯍꯨꯝꯗ ꯆꯥꯝꯃꯉꯥꯒꯤ ꯑꯍꯨꯝ ꯑꯣꯏꯗꯣꯏꯕ ꯑꯩꯁ ꯆꯥꯝꯃꯉꯥꯒꯤ ꯑꯍꯨꯝꯗꯤ ꯀꯃꯥꯏꯅ ꯁꯤꯁꯦ ꯀ꯭ꯋꯥꯂꯤꯇꯤ ꯑꯗꯨꯝ ꯐꯩꯀꯣ ꯂꯤꯠꯄ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯃꯣꯟꯁꯨ ꯂꯥꯎꯋꯦ ꯁꯤꯒꯤꯁꯦꯀꯣ ꯑꯗꯣ ꯁꯤꯒꯤꯁꯦ ꯂꯨꯄꯥ ꯆꯥꯝꯃꯉꯥꯒꯤ ꯑꯍꯨꯝ ꯀꯣ 500ꯒꯤ ꯃꯌꯥꯝ ꯄꯤꯁ ꯑꯍꯨꯝꯅꯤ ꯁꯤꯒꯤꯁꯦ ꯕ꯭ꯔꯣ ꯁꯤꯒꯤ ꯆꯦꯀꯔꯁꯀꯤ ꯑꯣꯔꯤꯖꯤꯅꯦꯜꯒꯤ ꯌꯥꯎꯔꯤꯁꯦ ꯆꯦꯀꯔꯁꯀꯤ ꯑꯣꯔꯤꯖꯤꯅꯦꯜ ꯆꯦꯀꯔꯁꯀꯥꯗꯤ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯕ꯭ꯔꯣ ꯑꯗꯨꯝ ꯈꯪꯉꯦ ꯑꯗꯣ ꯃꯣꯏ ꯑꯇꯩ ꯂꯤꯠꯄꯅ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯃꯥꯏ ꯄ꯭ꯔꯥꯏꯁꯁꯦ ꯑꯗꯨꯝ 700ꯀꯤ ꯃꯌꯥ ꯂꯩꯕ 699 ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯑꯣꯀꯦ ꯁꯤꯅ ꯑꯃꯨꯛ ꯆꯥꯝꯃꯉꯥ ꯑꯍꯨꯝꯗꯤ ꯆꯥꯝꯃꯉꯥ ꯑꯍꯨꯝ ꯌꯥꯎꯔꯛꯇꯣꯏꯅꯦꯕ ꯑꯩꯁ ꯑꯗꯨꯗꯤ ꯂꯣꯏ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯂꯣꯒꯤꯁꯨ ꯌꯥꯎꯔꯦ ꯄꯦꯀꯤꯡꯗꯒ ꯂꯣꯏ ꯂꯥꯛꯀꯅꯤꯀꯣ ꯕ꯭ꯔꯣ ꯃꯁꯥꯒꯤ ꯁꯨꯃꯥꯏꯅ ꯕꯣꯛꯁ ꯄꯦꯀꯤꯡꯗꯒ ꯂꯣꯏ ꯂꯥꯛꯑꯦꯕ ꯕꯣꯛꯁ ꯄꯦꯀꯤꯡ ꯑꯗꯨ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯒꯤꯐ ꯄꯤꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯆꯩꯔꯥꯎꯕꯒꯤ ꯄꯤꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯦꯀꯤꯡ ꯌꯥꯎꯔꯛꯀꯗꯣꯏꯅꯤ ꯁꯤꯁꯦ ꯑꯗ ꯀꯂꯔꯁꯤ ꯌꯥꯝꯃꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯎꯠꯄ ꯉꯝꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯋꯦꯕꯀꯣ ꯕ꯭ꯔꯣ ꯑꯣꯀꯦ ꯑꯗꯣ ꯀꯂꯔꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯥꯎꯔꯥꯛꯅ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯄꯤꯁ ꯍꯥꯏꯗꯤ ꯀꯂꯔ ꯀꯌꯥꯃꯨꯛꯀꯗꯤ ꯂꯥꯛꯀꯅꯤ ꯀꯂꯔꯁꯦ ꯕ꯭ꯔோ 40-50 ꯑꯗꯨꯃꯥꯏꯅ ꯌꯥꯝꯃꯦꯀꯣ ꯌꯥꯝꯃꯦ ꯑꯗꯨꯗꯤ ꯀꯂꯔꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯂꯨꯄꯥ ꯆꯥꯝꯃꯉꯥꯒꯤ ꯑꯍꯨꯝ ꯍꯥꯏꯕ ꯋꯥꯅꯦ 3,000ꯃꯨꯛꯀꯤ ꯂꯩꯇꯥꯔꯒꯗꯤ ꯄꯤꯁ ꯌꯥꯝꯗꯣꯏꯅꯦꯕ ꯃꯈꯜ ꯃꯈꯜ ꯂꯥꯛꯀꯅꯤ ꯑꯗꯩ ꯐꯤꯗꯥ ꯇꯦꯛꯆꯔꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯥꯛꯀꯅꯤ ꯑꯗꯒꯤ ꯐꯤꯗꯥꯗ ꯈꯦꯠꯅꯔꯅꯤ ꯇꯦꯛꯆꯔꯗ ꯈꯦꯠꯅꯔꯅꯤ ꯀꯂꯔꯗ ꯈꯦꯠꯅꯔꯅꯤ ꯃꯈꯜ ꯃꯈꯜ ꯑꯣꯏꯗꯣꯏꯅꯦꯕ ꯕ꯭ꯔꯣ ꯑꯗꯨꯗꯨꯅ ꯌꯥꯝꯗꯤ ꯌꯥꯝꯅꯤ ꯑꯗꯨꯒ ꯍꯟꯗꯛꯁꯦ ꯕ꯭ꯔꯣ ꯃꯃꯥꯡ ꯎꯠꯇꯕ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯑꯣꯐꯔꯗ ꯀꯩꯅꯣ ꯇꯧꯗꯕ ꯑꯃ ꯎꯠꯀꯦꯅ ꯇꯧꯕ ꯁꯤ ꯀꯇꯟ ꯂꯩꯀ꯭ꯔꯥꯒꯤ ꯁꯨꯃꯥꯏꯅ ꯁ꯭ꯇꯔꯦꯆꯦꯕꯜ ꯌꯥꯝ ꯑꯣꯏꯕ ꯀꯇꯟ ꯂꯩꯀ꯭ꯔꯥꯒꯤꯗꯣ ꯁꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯑꯣꯐꯔ ꯄꯤꯕꯗꯤ ꯌꯥꯝ ꯀꯟꯅ ꯇꯥꯕ ꯉꯝꯗ꯭ꯔꯤꯕꯀꯣ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯁꯤꯒꯤ ꯀꯇꯟ ꯂꯩꯀ꯭ꯔꯥꯁꯤꯗ ꯆꯥꯝꯃꯉꯥꯒꯤ ꯑꯍꯨꯝ ꯇꯧꯊꯣꯛꯇꯣꯏꯁꯦ ꯆꯥꯝꯃꯉꯥ ꯑꯍꯨꯝ ꯑꯩꯁ ꯀꯇꯟ ꯂꯩꯀ꯭ꯔꯥꯁꯦ ꯍꯥꯟꯅ 600ꯒ ꯄꯤꯕꯗꯣ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ 450-500 ꯄꯤꯕꯗꯣ ꯑꯣꯏꯗꯣꯏꯕ ꯑꯣꯀꯦ ꯑꯗꯣ ꯀꯇꯟ ꯂꯩꯀ꯭ꯔꯥꯗꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯌꯥꯝ ꯇꯥꯡꯕꯅꯤꯀꯣ ꯑꯗꯨꯝ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯕ ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯏꯕꯅꯦ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯡꯒꯜ ꯄꯤꯁ ꯂꯧꯕ ꯃꯇꯝꯗ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯗꯣꯏꯕ ꯁꯤꯒꯤꯁꯦ ꯁꯤꯡꯒꯜ ꯄꯤꯁꯇ 200ꯗ ꯑꯣꯐꯔ ꯂꯩꯔꯅꯤ 200 ꯂꯩꯗꯣꯏꯕꯀꯣ ꯑꯗꯨꯗꯨꯒ ꯀꯩꯅꯣꯗꯅ ꯆꯥꯝꯃꯉꯥꯒꯤꯅ ꯑꯍꯨꯝ ꯑꯣꯏꯗꯣꯏꯕ ꯆꯥꯝꯃꯉꯥꯒꯤ ꯑꯍꯨꯝ ꯑꯣꯏꯗꯣꯏꯕꯀꯣ ꯇꯧꯕ꯭ꯔꯣ ꯃꯥꯏ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯌꯦꯡꯉꯣ ꯃꯥꯒꯤ ꯄ꯭ꯔꯤꯟ ꯀꯩꯀꯥꯁꯦ ꯃꯥꯏ ꯄ꯭ꯔꯤꯟ ꯐꯨꯜ ꯀꯩꯀꯥꯁꯦ ꯁ꯭ꯇꯔꯦꯆꯦꯕꯜ ꯑꯣꯏꯗꯣꯏꯅꯤꯀꯣ ꯄ꯭ꯔꯤꯟ ꯀꯩꯀꯥꯁꯦ ꯑꯗꯨꯒ ꯔꯕꯔ ꯄ꯭ꯔꯤꯟꯇ ꯌꯥꯝ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟ ꯑꯣꯏꯗꯣꯏꯅꯤ ꯁꯤꯒꯤꯁꯦ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯍꯥꯟꯅꯁꯨ ꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯂꯩꯕꯤꯈꯤꯕ ꯌꯥꯎꯔꯝꯕꯅꯦꯕ 400ꯒꯨꯝꯕꯗ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ ꯆꯥꯝꯃꯉꯥꯒꯤ ꯑꯍꯨꯝꯗꯀꯣ ꯁꯨꯃꯥꯏꯅ ꯄ꯭ꯔꯤꯟꯁꯦ ꯃꯈꯜ ꯃꯈꯜ ꯑꯣꯏꯗꯣꯏꯅꯦ ꯅꯥꯏꯀꯤꯒ ꯂꯩꯁꯦ ꯁꯤ ꯆꯥꯝꯃꯉꯥꯒꯤ ꯑꯍꯨꯝꯅꯤꯀꯣ ꯂꯤꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯂꯨꯄꯥ ꯆꯥꯝꯃꯉꯥꯒꯤ ꯑꯍꯨꯝ ꯈꯛꯇꯅꯤ ꯑꯇꯣꯞꯄ ꯗꯨꯀꯥꯟꯗꯗꯤ ꯁꯤ ꯆꯥꯝꯃꯉꯥꯒꯤ ꯑꯅꯤꯒ ꯇꯧꯔꯛꯄ ꯌꯥꯏ ꯁꯦꯡꯅ ꯍꯥꯏꯔ ꯀꯥꯟꯗꯀꯣ ꯑꯅꯤ ꯇꯧꯔꯣꯏꯕ ꯇꯧꯔꯣꯏꯌꯥ ꯇꯧꯔꯣꯏ ꯁꯤ ꯑꯅꯤ ꯁꯤꯡꯗꯧ ꯇꯧꯔꯣꯏ ꯇꯧꯔꯣꯏꯕꯀꯣ ꯆꯥꯝꯃꯔꯤ ꯅꯠꯇ꯭ꯔꯒꯅ 350 ꯄꯤꯗꯣꯏꯕꯀꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯩꯅ ꯒꯦꯁ ꯇꯧꯕ ꯂꯥꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯀꯪꯂꯩ ꯀꯩꯊꯦꯜꯗꯗꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯅ ꯑꯇꯣꯞꯄ ꯃꯥꯔꯀꯦꯠ ꯍꯥꯏꯇꯥꯔꯦꯀꯣ ꯂꯨꯄꯥ 150 ꯄꯤꯕ ꯄꯣꯠꯁꯦ ꯀꯪꯂꯩ ꯀꯩꯊꯦꯜꯗꯗꯤ ꯂꯨꯄꯥ ꯆꯥꯝꯃꯉꯥꯒꯤ ꯑꯍꯨꯝꯗꯀꯣ ꯁꯤꯁꯦ ꯕ꯭ꯔꯣ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤꯗꯒꯤ ꯈꯔ ꯂꯩꯍꯧꯕ ꯄꯣꯠꯅꯦ ꯅꯥꯀꯟ ꯃꯌꯥꯝ ꯂꯩꯁꯜ ꯂꯩꯔꯝꯕ ꯄꯣꯠꯅꯦꯕ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯍꯣꯡꯅ ꯄꯨꯊꯣꯛꯆꯕꯅꯦꯕꯀꯣ ꯄ꯭ꯔꯤꯃꯤꯌꯝ ꯑꯅꯧꯕ ꯃꯌꯥꯝ ꯂꯥꯛꯑꯦꯅ ꯑꯗꯨꯒ ꯄꯣꯠ ꯐꯠꯇꯕꯒꯤ ꯅꯠꯇꯦ ꯄꯣꯠ ꯌꯥꯝ ꯊꯤ ꯐꯕ ꯄꯣꯠꯇꯤ ꯐꯩꯌꯦ ꯄꯥꯏꯕ ꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯂꯤꯠꯄꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯕꯀꯣ ꯂꯤꯠꯄꯁꯨ ꯅꯨꯡꯉꯥꯏꯅꯤ ꯑꯗꯒꯤ ꯃꯥꯏ ꯐꯤꯠꯇꯤꯡꯁꯨ ꯂꯣꯏ ꯐꯖꯅꯤꯀꯣ ꯑꯗꯨꯗ ꯑꯩꯅ ꯁ꯭ꯇꯣꯛ ꯈꯤꯇꯪ ꯃꯃꯥꯡꯒꯤꯗ ꯈꯤꯇꯪ ꯆꯤꯊꯍꯧꯕꯗꯨꯒꯤ ꯑꯩꯅ ꯄꯤꯁꯁꯨ ꯌꯥꯝ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯄꯤꯊꯣꯛꯄꯅꯦꯕ 120 ꯄꯤꯁꯃꯨꯛ ꯈꯛꯇꯪ ꯑꯣꯏꯅꯤ ꯑꯣꯀꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯄꯤꯁꯁꯦ ꯌꯥꯝ ꯀꯟꯅ ꯌꯥꯝꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯐꯕ ꯐꯤ ꯃꯃꯜ ꯑꯍꯣꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯀꯪꯂꯩ ꯀꯩꯊꯦꯜ ꯋꯥꯡꯖꯤꯡ ꯕ꯭ꯔꯥꯟꯆ ꯑꯃꯗꯤ ꯀꯛꯆꯤꯡ ꯕ꯭ꯔꯥꯟꯆꯇ ꯂꯥꯛꯄꯤꯔꯣ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯐꯨꯔꯤꯠꯁꯤꯡ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯍꯥꯏꯖꯒꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯊꯥꯖꯔꯤꯕꯁꯦ ꯒꯤꯐ ꯑꯋꯦ ꯌꯥꯎꯏꯀꯣ ꯒꯤꯐ ꯑꯋꯦꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯅꯍꯥꯟꯒꯩꯗꯤ ꯃꯤ ꯑꯍꯨꯝ ꯈꯟꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯈꯛ ꯈꯜꯂꯅꯤ ꯃꯤ ꯑꯃꯁꯤꯗ ꯅꯍꯥꯟꯒꯩ ꯄꯤꯗꯕ ꯄ꯭ꯔꯥꯏꯁ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯆꯥꯎꯕ ꯍꯥꯏꯇꯥꯔꯦ ꯅꯍꯥꯟꯒꯩ ꯑꯩꯈꯣꯏꯅ 1,000ꯒ ꯄꯤꯔꯝꯕꯗꯣ 3,000-5,000ꯒ ꯄꯤꯔꯛꯄ ꯌꯥꯏ ꯁꯦꯡꯅ ꯍꯥꯏꯔ ꯀꯥꯟꯗꯀꯣ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯊꯝꯃꯁꯤ ꯑꯗꯨꯒꯤꯗꯨꯗꯤ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯛꯑꯣ ꯀꯃꯦꯟꯇ ꯀꯪꯂꯩ ꯀꯩꯊꯦꯜ ꯁꯤꯌꯔ ꯇꯧꯖꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯒꯤꯐ ꯑꯋꯦꯁꯦ ꯏꯂꯤꯖꯤꯕꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯧꯖꯒꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯁꯤꯁꯨ ꯂꯩꯔꯦ ꯂꯨꯄꯥ ꯆꯥꯝꯃꯉꯥꯒꯤ ꯑꯍꯨꯝꯅꯤꯀꯣ ꯁꯤꯁꯦ ꯀꯇꯟ ꯂꯩꯀ꯭ꯔꯥ ꯁꯤꯒꯤ ꯀꯥꯡꯕꯨꯁꯦ ꯕ꯭ꯔꯣ ꯂꯨꯄꯥ 120 ꯄꯤꯁꯃꯨꯛ ꯂꯩꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯄꯤꯁ 100ꯀꯨꯟꯃꯨꯛ ꯂꯩꯌꯦꯕꯀꯣ ꯑꯣꯀꯦ ꯌꯥꯝ ꯍꯦꯟꯅ ꯂꯩꯕ ꯅꯠꯇꯦ ꯃꯆꯨꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯣ ꯃꯥꯒꯤꯁꯦ ꯁꯥꯏꯖꯇꯤ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯦꯝꯗꯩꯅ ꯗꯕꯜ ꯑꯦꯛꯁꯦꯜ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯦꯝꯗꯩꯅ ꯗꯕꯜ ꯑꯦꯛꯁꯦꯜ ꯐꯥꯎꯀꯣ ꯑꯣꯀꯦ ꯑꯗꯨꯗ ꯑꯩꯅ ꯁꯤꯗ ꯄꯥꯏꯖꯩꯁꯦꯀꯣ ꯕ꯭ꯔꯣ ꯁꯤ ꯁꯥꯏꯖ ꯗꯕꯜ ꯑꯦꯛꯁꯦꯜꯅꯦꯕ ꯁꯤꯒꯤ ꯁꯥꯏꯖ ꯑꯣꯏꯗꯣꯏꯅꯦꯕ ꯆꯥꯎꯋꯦ ꯁꯤꯁꯨ ꯀꯣ ꯁꯤꯁꯨ ꯂꯩꯔꯦ ꯀꯂꯔꯁꯦ ꯌꯥꯝ ꯐꯖꯩ ꯂꯨꯄꯥ ꯆꯥꯝꯃꯉꯥꯒꯤ ꯑꯍꯨꯝ ꯀꯣ ꯌꯥꯔꯦ ꯆꯥꯝꯃꯉꯥꯒꯤ ꯑꯍꯨꯝꯅꯦ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯈꯣꯏ ꯀꯇꯟ ꯂꯩꯀ꯭ꯔꯥꯒꯤ ꯅꯥꯏꯀꯤꯒꯤꯁꯦꯀꯣ ꯑꯗꯨꯝ ꯃꯤꯛꯁ ꯕ꯭ꯔꯦꯟ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯨꯝ ꯃꯈꯜ ꯃꯈꯜꯅꯤꯀꯣ ꯑꯗꯨꯒ ꯄꯤꯁꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯁꯤꯗ ꯂꯩ ꯃꯌꯥꯝꯁꯦ ꯑꯣꯐꯔ ꯉꯥꯛꯇꯅꯤꯀꯣ ꯑꯌꯥꯝꯕꯀꯣ ꯂꯣꯏꯅꯃꯛ ꯑꯣꯐꯔ ꯉꯥꯛꯇ ꯆꯩꯔꯥꯎꯕꯒꯤꯁꯨ ꯂꯣꯏ ꯌꯥꯎꯗꯣꯏꯅꯤ ꯁꯤ ꯑꯣꯐꯔ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯗꯨꯜ ꯐꯤꯇꯔꯒꯤ ꯑꯣꯐꯔꯁꯨ ꯀꯣ ꯃꯈꯜꯁꯤ ꯌꯥꯝꯃꯟꯗꯅꯅꯦ ꯁꯤꯁꯨ 1,500 ꯆꯥꯝꯃꯉꯥ ꯑꯍꯨꯝꯁꯤꯁꯨ ꯑꯣꯀꯦ 1,500 ꯂꯩ ꯀꯇꯟꯒꯤ ꯂꯩꯀꯣ ꯕ꯭ꯔꯣ ꯁꯤꯅ ꯃꯦꯇꯤ ꯑꯣꯏꯗꯣꯏꯔꯥ ꯁꯤ ꯃꯦꯇꯤꯁꯨ ꯌꯥꯎꯔꯦ ꯀꯇꯟꯁꯨ ꯌꯥꯎꯔꯦ ꯑꯣꯀꯦ ꯀꯇꯟꯁꯨ ꯌꯥꯎꯔꯦ ꯁꯤꯅ ꯀꯇꯟ ꯃꯥꯜꯂꯤꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯌꯥꯎꯁꯪꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁ ꯌꯦꯟꯊꯣꯛꯄꯒꯤꯁꯨꯀꯣ ꯌꯥꯝ ꯆꯞ ꯆꯥꯔꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯇꯥꯡꯗ꯭ꯔꯁꯨ ꯌꯥꯏ ꯂꯨꯄꯥ 1,500 ꯑꯍꯨꯝ ꯍꯥꯏꯁꯦ ꯀ꯭ꯋꯥꯂꯤꯇꯤꯗꯤ ꯌꯥꯝ ꯐꯔꯦ ꯁꯤꯒꯤꯁꯤꯗꯤꯀꯣ ꯑꯗꯣ ꯁꯤ ꯑꯗꯨꯝ ꯒꯤꯐ ꯑꯗꯨꯝ ꯄꯤꯕ ꯌꯥꯒꯗꯣꯏꯅꯦ ꯄ꯭ꯔꯥꯏꯁ ꯐꯥꯔꯁ ꯄ꯭ꯔꯥꯏꯁ ꯁꯦꯀꯦꯟ ꯄ꯭ꯔꯥꯏꯁ ꯑꯗꯨꯝ ꯄꯤꯕ ꯌꯥꯅꯤꯀꯣ ꯁꯤꯁꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯄꯤꯕꯗ ꯍꯔꯥꯎꯕ ꯄꯣꯠꯂꯝ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯣꯏꯅꯦ ꯁꯤꯁꯦ ꯇꯛ ꯌꯦꯡꯕꯗ ꯄꯥꯝꯕꯗꯣ ꯑꯗꯨꯒ ꯁꯤꯁꯨ ꯂꯩꯔꯦ ꯃꯈꯥꯒꯤ ꯇꯤ ꯁꯥꯔꯠ ꯄ꯭ꯂꯦꯟ ꯇꯤ ꯁꯥꯔꯠꯅꯤꯀꯣ 5,000ꯒꯤ 5 ꯑꯩꯁ ꯃꯌꯥꯝ ꯁꯤ 5,000ꯅꯤꯀꯣ 5,000ꯁꯤ ꯇꯤ ꯁꯥꯔꯠꯅꯤꯀꯣ ꯇꯤ ꯁꯥꯔꯠꯁꯦ ꯄ꯭ꯂꯦꯟ ꯑꯣꯏꯗꯣꯏꯅꯦ ꯄ꯭ꯂꯦꯟꯁꯤꯗ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯊꯥꯖꯈꯤꯕꯅꯦꯕ ꯁꯤꯁꯦꯀꯣ ꯑꯗꯨ ꯌꯥꯎꯁꯪꯒꯤꯗꯨ ꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯑꯗꯨ ꯃꯥꯏ ꯁꯥꯏꯖꯇꯣ ꯈꯤꯇꯪ ꯄꯤꯛꯄ ꯌꯥꯎꯋꯦ ꯍꯥꯏꯕꯗꯣ ꯑꯣꯀꯦ ꯑꯗꯨꯝ ꯐꯪꯁꯨ ꯐꯪꯍꯧꯗꯕꯁꯨ ꯌꯥꯎꯔꯦ ꯑꯗꯩ ꯁꯥꯏꯖ ꯄꯤꯛꯄ ꯈꯣꯠꯂꯦ ꯌꯥꯎꯋꯦ ꯍꯥꯏꯕꯗꯣ ꯍꯟꯗꯛꯇꯤ ꯁꯥꯏꯖꯁꯨ
4XL บักไล่บ่ 4XL บ่จ่อไว้ดูดิซี 4XL ซีแก่ 3XL เนี่ย 3XL ก่อนโอเค สิได้มามาทำมาแห่งกันปั๊มหลักตัวเนี่ยบ่ โอเคတော့မာကြီးစေကနိုဒရာ dry fit โมยตัวนั้นကိတ်ဝေတယ်မိုက်စား กัตตันก็กันก็ยานเอามาเลย โอ บ่ เค มา ไนลอนก็ยานาบ่กว่า สมัยนั้นก็แล้วชื่ออะไรก็แล้วจ้างงามูตัวนี้ก็บ่ ကလာtrangအောင်မို့တယ်ဗျ ศิลปะจังหวะกี่มังอ่ะ ညကြောင်ငါကြီးမငါကြောင်ငါစီဝင်းနဲ့ပြီးမနဲ့ဖတ်တော့မလေခြေတော့ဘဂီဒီကွာ อันนั้นสิอันนั้นมันสิยาวชังตัวแอมลงนักกี่บรอสิ ရောက်ထန်းတော့ရောက်ထန်းကြီးမမကြီး print ကတော့တော့ကွာ สิก็สิจังหวะมังอ่ะ ကြောင်ငါမငါနေစီစုမဲ สมัยนั้นชิคุมบ่ได้ ကြောင်ငါမငါမဲစီကြောင်ငါမငါထနီကောကြောင်ငါမငါစေအတူကိမတိရမယ်စီကစီဒီ ให้สิเนมยาวกันนี่ ไอซีเนี่ยยาวเลยลุยยาวเลย company စေကောစီစုဖတ်စေကွာยามลิดแปมตรงไหนบ่ มามั่ง XL เนี่ย 3XL บ่ลักปุ่นเนี่ยบ่อันดังนะ double XL เนี่ย 4XL บ่ลัก double XL เลยนะ 4XL บ่แม่หันตะกี้สินะ ก็แล้วชื่ออ่ะมีก็บรอสิจ้ะ color se dum piece color piece color kun muk lak pro kamai lak ya ตารามรี tara mari muk lak e ba ko okay yare aduga mathang gi prachina sisu dum akhoi gi plain t-shirt ni ko round neck ne mam sisu dum สินะ dry fit ki ode ba sina สินะสิ size ML XL double XL บ่ลักตัวบ่ size แล้วมักชูนเลยนี่ก็ size บ่chun lai ni ba ko ไม่พิดาเก pai pi ba size se m ode ba ko okay mam sisu lupa sisu changwa gi manga ro จังหวะกี่มังอ่ะเดี๋ยว changwa manga ode ba sisu ko ice ก็ยังก็เมนทุกที่ ไอ้จุนานก็เมนทุกเดียว ก็เมนเอาหุ้มไอเดียนทุกทีแม่มซิซูเลยดีกว่าซิซูคุยกี่ dry fit กินซิซู dry fit ซิซูดุมมากี่เสพิสตาจังหวะกี่มังงะกว่าจังหวะหุ้มเดียวบ่ ชินจังหวะหุ้มเดียวบ่ จังหวะหุ้มเดียวบ่งั้นใช่กี่อาหารบุตรตัวจังหวะมังงะนี่กว่าชินน้องพี่จิลิปแต่อิงงล่ะนี่ขนาดคนนั้นเลยนี่ละจุยานี่สิดิมาก็เลยคุยอ่ะจริงโอเค บรอนก็จะพัดเอ๋บ่ အတော့မကမန်တာကလေးကတည်းက share တော့ကြရဲဟိုင်းကမန်တော့ဆံပြီးတော့မကွာတော့ခွေးနာ give away ဆေခွေးနာ lucky ဝဲမီအမခခန်းကြကတော့နေမီဝဲအမစီတာခွေးနာကလေးကတည်းက site တကြီးယမ် exclusive ဝဲ offer ဟိုက်တယ်ကွာကျတော့ဘာအမဒီ it ဝဲယမ်ချော offer give away ပြီးကတော့နေ winner တော့ကွာpage เจ follow တော့คันတော့คัน โอเคအတော့မယမ်စမိုင်းတော့ဆေ give away ဆေကမန် eligible ဝဲကတည်းကဟိုက်တော့မယမ်ဟိုက်စရကေကွာအခွေးကလေးကတည်းက Facebook page အမဒီ Instagram page ဆေ Facebook ကတန်းတော်ကြရ Facebook ကတန်း okay Instagram ရောက်တော့ပြီကွာ okay ဒါ Facebook page ဆေ follow တော့ဆန်ပြီကွာအတော့ကကန်လေးကတည်းက follow တော့ကြရဲဟိုင်းနာ comment တော့ဆန်ပြီလမ်းပါအချင်းအောင်စင်ကတန်းဝိုင်းဟိုက်တယ်ကွာခွေးနာ give away ဆေ select တော့ကြရကတော့နေအတော့နာ give away change တော့ကြရဲကောမယမ်မကြီးကတော့ဆောက်ဝေးပဲတဲ့ဝါရဝေးပဲတဲ့ကန်လေးကတည်းက follow တော့ကြရဲဟိုင်းနာ comment တော့ဆန်ပြီလမ်းကတော့မယမ်ကန်လေးကတည်းက Facebook page follow တော့ဆန်ပြီလမ်းကတော့ဆီရှုလိုက်တယ် สิก็แล้วคุยอ่ะที่อ่ะมันนี่สิ okay ก็แล้วสิอุดปะตุมตรางอ่ะตราตุกจางเนี่ยบ่ okay အတော့ယမ်ယမ်မဲ color ဒီကွာအတော့မကြီးဆေ dry fit ဝဲบ่ได้ dry fit ဝဲယမ်မွန်းမွန်းလောက်တော့နေပိုင်ဝဒ lit ပတ်စံငွေတယ်ဒီကွာ င်းด้วยเนี่ยบรสิเจ အဲ့ဒါရှိလူပါချောင်းကြီးအဟုံး จังหวะกี่อหม ยามเดจังหวะအဟုံးကတည်းက quality စီကဟာရကဒီလူပါချောင်းကြီးအမောကတော့ဝဒမရိုင်းချောင်းကြီးပြရိုင်းနေပါအမပစ္စမတာ ใช่ တယ် ไม่ quality ไม่มันอยู่ก็300กี่มันตื้อๆก็ปนเนี่ยบ่มันคนสิจังหวะกี่อหม จังหวะအဟုံးနေပါအတာကဒီစီလေဟိုမီဒီပတ်တုံကြရနေကွာမထန်းဟိုင်တန်ခလာကောတမ်တယ်အစအိုင်နေလေဟိုတော့ဖရဲခလာကတွနေပါစီစုလိုက်တယ်အဒုကမထန်းကြီးဘယ်စနကရမို့ကျနော် ရှိစု dry fit เนี่ยบ่กว่า ရှိစု dry fit okay စီနမတီဝဲပါကွာ ဟင်းမတီဝဲပါရှိစုဖတ်စေယူကိုဗျာရှိစီ color ရမြလာတဲ့ color တရုပ်မကတန်း ကလာတရုပ်မူလိုက်ရပါကွာစီစုလိုက်တယ် စမိုင်းနာကဲနော်ဂျေNike Jordan ရောက်ရောက် okay အခွေ rubber print နေကွာ Nike ရောက်ရောက်ပဲမိုင်းနာမာနာတဲ့ပေါ့ကွာ color တမ်းဖစေစီနမိုင်းဆေ price ကြောက်တယ်ပါ ရှင်းတော့ရှိစုံဝိုင်းဟိုမို့တဲ့ จังหวะหุ้มเดียวก็โอเคอะตัว color ดีขนาดขนาดให้แต่ละมาดิ color ปีสตารุตั้ง color ตรุตั้งลากก็ดูสินะ อะตุกะ Ben print gi โอเคสินะคุยนะฮะซิงใหญ่แต่ละกว่าคุยอีบุอีปาซิงเกตุมปีไว้อะไรสิสินะตุมขนาดยังไว้แต่ละกว่า Ben print ดิ bro อันตะกี้เอาช่างได้พัดจัดขี้ อะตัวปีสกี้มุเลยดิคือสิ brain print จ้ะ ชีจิปิสอันนั้นผมก็เว้ยบ่ bro อันนั้นปิส400มีอะไร ปีซัมรีมุเลยบ่ก็โอเคตัวมากี่เซ price นะแกเอาด้วยว่า price bro offer da ที่จะอาเซียนเมื่อกี้ที่ซีโร่เบนกินมาใช้กันโนกินเนี่ยบ่ bro 500กับ600ก็เลยบ่ปอตัวเนี่ยบ่ โอเค อะดูก็ซีเฮาส์กี่ว่า offer da อามาda 300อันนี้da 500 อามาda 300อะดูก็อันนี้เลยมันตำจังงากว่าโอเคเบนที่ใช้ใช่มั้ยมันตั้งมานี่ single piece ตะดุม450นะแต่กัน500ดุมอยู่ในกว่าอะดูสิกันเลยก็เท่าเลยแม่มซิเซลุปะจังงากี่อันนี้ จั ล่ะ งว่ากี่อันนี้da smile เลยที่ print สิda คนนี้เอาdo print ยามยาวรีก็ bro มันนุ่มแต่แม่เลยดีกว่า อุดปงงำdo print ยามยาวกว่านี้บ่นุ่มก็พรักตาสิda อุดปงงำเฮาdo สมัยนั้นก็เลย print จริงๆสิda ก็เลย แม่กันเลยก็เท่ากี่ Facebook page แม่ follow ตัวฉันบิดมกว่ากันเลยก็เท่า follow ตัวจะเรียให้นะกันแม่ comment ตัวบิดก็ได้วันนี้อะดูก็คุยนะ give away เซ participate ตัว eligible โอ้ยให้เราจะกันเนี่ยคุยนะดูก็สิ่งที่สุดเลยเนี่ย ชื่อนะ color ป้ามีด้วย ben printer color ยาวกว่า AZ ให้กว่าแล้วตัวมาที่ใช้เซ double XL สินะก็ไอ้เจ้าเลยล่ะ double XL บ่หลาย โอเค
ꯃꯥꯒꯤ ꯁꯨꯃꯥꯏꯅ เมกาเด็ดไกเสเขาจะเอกก็ชิจุกะ ꯁꯤꯁꯨ ꯑꯗꯨꯝ ꯆꯥꯝꯃꯉꯥ ꯑꯅꯤꯗ ꯑꯣꯏꯗꯣꯏꯅꯦ จังหวะอันนี้อยู่ด้วยปะ신은디 땅 이하이고 고라리 아우리나 ꯑꯗꯨꯝ ꯇꯥꯡꯈꯠꯇꯕ ꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯉꯥꯟꯗꯤ ꯍꯦꯟꯅ ꯍꯣꯡꯅ ꯐꯪꯍꯟꯖꯅꯤꯡꯗꯅ 맞네 맞네 하이디 하이 마얌다 홍나 팡알라가디 브라더이수 하라우자보 오이거든요 브라더이수고 시실 레이레 ꯃꯌꯥꯝꯅꯁꯨ ꯂꯥꯛꯄꯤꯕ ꯑꯩꯈꯣꯏꯅꯁꯨ ꯍꯔꯥꯎꯖꯕ ꯃꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯕꯅꯀꯣ 하이디 아묵 락고다 키부도 빰데바 아니라고 홈다 락고도 페이바 나서네 시실 레이레 슬레이레가 타이세고 시실 레이 너 매양 실 루파 장아기 아니 오이드니 거 시죠 콜러 빤비세 시주고 아두가 스마이나 거기 풀 슬립다 스마이나 시실 레이레고 시주고 브로 ꯃꯃꯜ ꯃꯌꯥꯝ ꯍꯦꯟꯒꯠꯄ ꯌꯥꯏꯑꯕꯀꯣ 시도 ꯑꯗꯨꯝ ꯆꯥꯝꯃꯉꯥ ꯑꯅꯤꯗ ꯂꯣꯏ ꯊꯥꯗꯣꯛꯇꯣꯏꯅꯦ 장화 아니다 아이스 아도 시리 루파 잠리가 하나 루파 잠리 장화 필로도 시고 마네 마네 이거 아이소 뭐 레이베 마망다 아도 시메 혹시 루파 장화기 아니 장화기 아니고 벌레 ꯊꯣꯛꯇꯣꯏꯅꯦ 오케이 시 프린트 ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯕ꯭ꯔꯣ 시 프린팅ꯒꯤ ꯄꯨꯂꯞ 파제이 아도 마닝 거망 야우브라 ꯅꯠꯇ꯭ꯔꯒꯅ 시 ꯃꯅꯤꯡ ꯌꯥꯎꯖꯥꯏ ꯁꯨꯃꯥꯏꯅ ꯑꯩꯅ ꯂꯤꯠꯂꯤꯁꯤꯁꯨ ꯌꯥꯎꯗꯣꯏꯅꯦꯕꯀꯣ ꯕ꯭ꯔꯣ ꯁꯤꯒꯨꯝꯕꯁꯤꯗꯤ ꯌꯥꯝ ꯌꯥꯎꯔꯛꯇꯦꯗ ꯑꯩꯅ ꯂꯤꯊꯣꯛꯄ 오케이 네 시실 레이레 ꯁꯨꯃꯥꯏꯅ 스마이나 레이세고 오케이 ꯄ꯭ꯔꯤꯟ트 벤티라가 ꯑꯃꯒ 레이세고 ꯑꯝꯇ ꯃꯥꯟꯗꯦ ꯄ꯭ꯔꯤꯟꯁꯨ ꯌꯥꯝꯃꯦꯕꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ 프린트도 마기 막한 라암동 말레고 시실 레이레 좀 ꯄ꯭ꯔꯤꯟ트 ꯌꯥꯝ 스마이나 ꯌꯥꯝꯃꯦꯕ 벤티라 하이드스고 막한 라이세 슬레이어 거 시실 레이레 스마이나 멤버 루파 정화기 루파 정화기 아니고 정화 아니 맘 시세 거기 벤기다 풀 슬립 오이바 누가 마탕기 그렇시나 까람 보이거든요 시나 크롬 하트기 티셔츠 ꯑꯃ ꯂꯥꯛꯑꯦ ꯕ꯭ꯔꯣ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯣꯛꯄ ꯑꯣꯏꯗꯦꯕꯀꯣ ꯈꯔ ꯈꯔꯕꯨꯗꯤ ꯊꯣꯛꯑꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩ ꯀꯩꯊꯦꯜ ꯐꯣꯂꯣ ꯇꯧꯖꯔꯦ ꯍꯥꯏꯅ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯒꯗꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯒꯤꯐ ꯑꯋꯦꯁꯦ ꯏꯂꯤꯖꯤꯕꯜ ꯑꯣꯏꯔꯦ ꯌꯥꯎꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯖꯒꯗꯣꯏꯅꯤ 시기 크롬 하트기제 ꯕ꯭ꯔꯣ ꯑꯥ 메드 인 터키네ꯕ ꯃꯦꯗ ꯏꯟ ꯇꯔꯀꯤ ꯑꯣꯏꯗꯣꯏꯕꯀꯣ 오케이 ꯃꯥꯏ ꯐꯤ ꯈꯨꯐꯁꯦ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯁꯤ ꯃꯥꯏ ꯄ꯭ꯔꯥꯏꯁꯁꯦ ꯂꯨꯄꯥ ꯆꯍꯨꯝ ꯈꯛꯇꯪ ꯑꯣꯏꯕ ꯐꯤ ꯂꯨꯄꯥ ꯆꯍꯨꯝ ꯈꯛꯇꯪ ꯑꯣꯏꯗꯣꯏꯕꯀꯣ ꯐꯤ ꯈꯨꯐꯁꯤꯒ ꯃꯥꯏ ꯈꯣꯡꯁꯤꯒ ꯆꯥꯟꯅꯗꯕ ꯑꯗꯣ ꯀ꯭ꯔꯣꯝ ꯍꯥꯏꯠꯀꯤ ꯌꯥꯝꯅ ꯐꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯤꯠꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯐꯤ ꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝ ꯁꯤꯗꯤ ꯃꯣꯟ ꯃꯣꯟ ꯂꯥꯎꯋꯦ ꯁꯤꯁꯤꯗꯤꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯁꯤꯁꯨ ꯂꯨꯄꯥ ꯆꯍꯨꯝꯗ ꯂꯨꯄꯥ ꯆꯍꯨꯝꯗ ꯀꯣ ꯁꯤꯡꯒꯜ ꯄꯤꯁ ꯂꯧꯕꯤꯔꯒꯗꯤ ꯂꯨꯄꯥ ꯆꯍꯨꯝꯗ ꯗꯕꯜ ꯄꯤꯁ ꯂꯧꯔꯒꯗꯤ ꯂꯩꯇꯕ꯭ꯔꯥ ꯑꯗꯨꯝ ꯂꯨꯄꯥ ꯆꯥꯇ꯭ꯔꯨꯛ ꯑꯣꯏꯗꯣꯏꯕꯀꯣ ꯗꯕꯜ ꯂꯧꯔ ꯇꯥꯔꯒꯁꯨ ꯑꯗꯨ ꯁꯤꯗꯤ ꯕ꯭ꯔꯣ ꯀ꯭ꯔꯣꯃꯥꯁꯤꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯍꯣꯏ ꯍꯣꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯑꯣꯜ ꯃꯅꯤ ꯐꯦꯁꯟ ꯆꯠꯅꯔꯛꯄꯒꯤ ꯇꯥꯏꯞꯇ ꯁꯨꯃꯥꯏꯅ ꯀ꯭ꯔꯣꯝ ꯍꯥꯏꯠꯀꯤ ꯇꯤ ꯁꯥꯔꯠꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯄ꯭ꯔꯤꯟꯠ ꯃꯌꯥꯝꯁꯦ ꯌꯥꯝ ꯀꯟꯅ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯔꯤꯕ ꯔꯤꯄꯕ꯭ꯂꯤꯛꯀꯨꯝꯕꯁꯦ ꯌꯥꯝ ꯆꯠꯅꯔꯤꯕ ꯍꯧꯖꯤꯛꯁꯦꯀꯣ ꯍꯣꯏ ꯁꯤꯁꯨ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏ ꯁꯤꯡꯒꯜ ꯄ꯭ꯔꯥꯏꯁꯇ ꯂꯨꯄꯥ ꯆꯍꯨꯝ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯗꯕꯜ ꯄꯤꯁꯇ ꯂꯨꯄꯥ ꯆꯥꯇ꯭ꯔꯨꯛ ꯑꯣꯏꯒꯗꯣꯏꯕ 600 ꯑꯣꯏꯒꯗꯣꯏꯕ ꯃꯥꯒꯤ ꯄ꯭ꯔꯤꯟꯠ ꯌꯥꯝꯃꯤꯀꯣ ꯕ꯭ꯔꯣ ꯃꯥꯒꯤ ꯀꯂꯔꯁꯨ ꯌꯥꯝꯃꯦ ꯄ꯭ꯔꯤꯟꯠꯁꯨ ꯌꯥꯝꯃꯦꯕ 오케이 ꯀꯂꯔꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯕ꯭ꯂꯦꯛ ꯌꯥꯎꯔꯦ ꯕ꯭ꯔꯥꯎꯟ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯒ꯭ꯔꯤꯟ ꯌꯥꯎꯏ ꯍ꯭ꯋꯥꯏꯠ ꯌꯥꯎꯏ ꯕ꯭ꯂꯨ ꯌꯥꯎꯏꯀꯣ ꯌꯥꯝ ꯌꯥꯎꯏ ꯈꯨꯌꯥꯝ ꯊꯤ ꯌꯥꯝꯃꯦ ꯁꯤ ꯑꯗꯨꯝ ꯕꯣꯔꯥ ꯑꯃꯗ 300 ꯄꯤꯁꯅꯦꯕꯀꯣ ꯕ꯭ꯔꯣ 오케이 ꯑꯗꯣ ꯕꯣꯔꯥ ꯀꯌꯥ ꯂꯧꯔꯤꯅꯣ ꯕꯣꯔꯥ ꯑꯅꯤ ꯕꯣꯔꯥ ꯑꯅꯤ ꯑꯁ ꯑꯗꯨꯗꯤ ꯄꯤꯁ ꯆꯥꯇ꯭ꯔꯨꯛꯀꯣ ꯄꯤꯁ ꯆꯥꯇ꯭ꯔꯨꯛ ꯂꯩ ꯄꯤꯁ ꯆꯥꯇ꯭ꯔꯨꯛꯁꯦ ꯁꯤꯁꯦ ꯀꯛꯆꯤꯡꯗꯁꯨ ꯕꯣꯔꯥ ꯑꯃ ꯄꯤꯈꯤꯕꯀꯣ ꯕ꯭ꯔꯣ 300 ꯌꯦꯟꯅꯕ 오케이 ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯁꯤ ꯋꯥꯏꯠꯀꯥꯁꯦ ꯈꯨꯐꯖꯁꯦ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯂꯨꯄꯥ 300 ꯈꯛꯇꯅꯤꯀꯣ ꯃꯌꯥꯝ ꯄꯤꯁꯇ ꯑꯗꯨꯒ ꯗꯕꯜ ꯄꯤꯁ ꯂꯧꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯂꯨꯄꯥ 600 ꯑꯣꯏꯗꯣꯏꯕ ꯑꯗꯣ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯪꯂꯩ ꯀꯩꯊꯦꯜ ꯐꯣꯂꯣ ꯇꯧꯖꯔꯦ ꯍꯥꯏꯅ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯛꯀꯤ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯈꯟꯖꯒꯗꯣꯏꯅꯤ ꯃꯤꯑꯣꯏ ꯑꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯅꯍꯥꯟꯒꯩ ꯄꯤꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯨꯛꯇ ꯄꯤꯗ꯭ꯔꯤꯕ ꯑꯩꯈꯣꯏꯅ ꯒꯤꯐ ꯑꯃ ꯄꯤꯖꯒꯗꯣꯏꯅꯤ ꯑꯗ ꯃꯌꯥꯝ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯂꯛꯀꯤ ꯑꯣꯏꯕ ꯋꯤꯅꯔ ꯍꯥꯏꯕꯗꯨ ꯑꯣꯏꯒꯦ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯒꯤꯐ ꯑꯋꯦꯁꯦ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯗꯤ ꯐꯣꯂꯣ ꯇꯧꯁꯟꯕꯤꯒꯗꯕꯅꯤꯀꯣ ꯐꯣꯂꯣ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯒꯤꯐ ꯑꯋꯦꯁꯦ ꯏꯂꯤꯖꯤꯕꯜ ꯑꯣꯏꯗꯦ ꯍꯥꯏꯅ ꯂꯧꯒꯗꯣꯏꯅꯤ ꯑꯗꯣ ꯐꯦꯁꯕꯨꯛꯀꯤꯁꯦ ꯐꯣꯂꯣꯋꯔ ꯀꯌꯥ ꯂꯩꯒꯦ ꯍꯧꯖꯤꯛ 5.2 ꯂꯩ 5.2 ꯑꯗꯨ ꯇꯥꯔꯒꯗꯤ 6-7K ꯌꯧ ꯇꯥꯔꯗꯤ ꯐꯣꯂꯣ ꯇꯧꯔꯦ ꯈꯪꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯝꯃꯣ ꯕ꯭ꯔꯣ 10K ꯌꯧ ꯇꯥꯔꯗꯤ ꯌꯥꯝ ꯆꯥꯎꯕ ꯑꯃ ꯇꯧꯁꯤꯀꯣ ꯕ꯭ꯔꯣ ꯌꯥꯏ ꯌꯥꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤꯁꯨ ꯐꯦꯁꯕꯨꯛꯀꯤꯁꯨ ꯀꯣ ꯑꯅꯤꯃꯛꯀꯤꯀꯣ ꯍꯥꯏꯗꯤ 10K ꯐꯦꯁꯕꯨꯛꯀꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯐꯦꯁꯕꯨꯛꯀꯤ 10K ꯌꯧꯕ ꯃꯇꯝꯗ ꯌꯥꯝ ꯆꯥꯎꯕ ꯑꯃ ꯇꯧꯔꯅꯤ ꯑꯗꯨꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ 10K ꯌꯧꯕ ꯃꯇꯝꯗ ꯌꯥꯝ ꯆꯥꯎꯕ ꯑꯃ ꯇꯧꯔꯅꯤ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯇꯧꯁꯦꯕ ꯃꯌꯥꯝꯅ ꯄꯥꯝꯕ ꯑꯃ ꯑꯗꯨꯝ ꯇꯧꯁꯦꯕ ꯃꯥꯅꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯀꯔꯤ ꯄꯥꯝꯒꯦ ꯒꯤꯐꯇ ꯀꯔꯤ ꯄꯥꯝꯃꯤꯅꯣ ꯍꯥꯏꯕꯗꯣꯀꯣ ꯑꯌꯥꯝꯕ ꯑꯗꯨꯝ ꯇꯧꯔꯒꯅꯦ ꯕ꯭ꯔꯣ ꯑꯗꯨ ꯇꯧꯁꯦꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯅꯕ ꯃꯑꯣꯡꯗ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯥꯁꯀꯤ ꯍꯥꯏꯗꯣꯏꯔꯥ ꯀꯟꯇ꯭ꯔꯥꯁꯀꯤꯁꯦ ꯑꯩꯈꯣꯏ ꯃꯃꯥꯡꯗꯗꯤ ꯐꯨꯜ ꯂꯥꯛꯄꯗꯣ ꯁꯤ ꯍꯥꯞ ꯀ꯭ꯋꯥꯇꯔ ꯂꯥꯛꯄꯁꯦ ꯂꯥꯛꯏꯕꯅ ꯌꯥꯝ ꯀꯟꯅ ꯍꯪꯕꯅꯦꯕ ꯑꯗꯨ ꯑꯩꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯌꯥꯝ ꯋꯥꯅ ꯄꯨꯖꯔꯛꯄꯅꯦꯕꯀꯣ ꯁꯤꯁꯦ ꯑꯗꯨ ꯁꯤꯁꯦ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯤꯁꯨꯅꯦ ꯕ꯭ꯔꯣ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯂꯨꯄꯥ 100ꯒ 150ꯒ ꯌꯣꯟꯈꯤꯗꯅ ꯕ꯭ꯔꯣ ꯁꯤ ꯍꯧꯖꯤꯛ ꯂꯨꯄꯥ 500ꯒꯤ ꯑꯍꯨꯝꯗ ꯊꯥꯗꯣꯛꯆꯔꯦ 500ꯒꯤ ꯑꯩꯁ ꯑꯥꯗ ꯁꯤ ꯍꯥꯟꯅꯗꯤ ꯂꯨꯄꯥ 150ꯒꯤ ꯌꯣꯜꯂꯤꯀꯣ ꯁꯤꯁꯦ ꯁꯦꯡꯅꯀꯣ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯩꯕꯤꯔꯝꯒꯅꯦꯕꯀꯣ ꯁꯤ ꯍꯧꯖꯤꯛ ꯂꯨꯄꯥ 500ꯒꯤ ꯑꯍꯨꯝ ꯀꯣ ꯑꯇꯣꯞꯄꯗ ꯑꯝꯇ ꯐꯪꯉꯣꯏ ꯕ꯭ꯔꯣ ꯁꯤ ꯀꯪꯂꯩ ꯀꯩꯊꯦꯜ ꯅꯠꯇꯗꯤ ꯑꯇꯣꯞꯄ ꯗꯨꯀꯥꯟꯗ ꯂꯣꯏ ꯄꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯀꯪꯂꯩ ꯀꯩꯊꯦꯜ ꯂꯣꯏ ꯂꯧꯁꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕ ꯐꯨꯔꯤꯠꯁꯦ ꯌꯥꯝ ꯍꯣꯡꯅ ꯄꯤꯅꯕ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯃꯌꯥꯝꯗ ꯁꯤ ꯂꯨꯄꯥ 500ꯒꯤ ꯑꯍꯨꯝ 500ꯒꯤ ꯑꯍꯨꯝ ꯁꯤꯁꯨ ꯂꯩꯔꯦ ꯑꯗꯨꯝ ꯐꯖꯩꯀꯣ ꯑꯗꯨ ꯁꯥꯏꯖꯇꯤ ꯀꯩꯀꯩ ꯂꯩ ꯑꯇꯣꯞꯄꯅꯒꯨꯝꯕ ꯕ꯭ꯔꯣ 500 ꯑꯍꯨꯝꯒꯨꯝ ꯇꯧꯁꯜꯂꯛꯑꯕ ꯑꯩꯈꯣꯏ 500 ꯃꯔꯤꯃꯨꯛ ꯇꯧꯁꯜꯂꯛꯀꯅꯤꯀꯣ ꯑꯣꯀꯦ ꯑꯗꯨ ꯇꯥꯔꯒ ꯑꯇꯣꯞꯄ ꯗꯨꯀꯥꯟꯅ 500 ꯑꯍꯨꯝ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯪꯂꯩ ꯀꯩꯊꯦꯜꯅ 500 ꯃꯔꯤ ꯇꯧꯁꯜꯂꯛꯀꯗꯣꯏꯅꯦꯕ ꯃꯌꯥꯝꯅ ꯍꯦꯜꯍꯟꯕ ꯌꯥꯗꯦꯕꯀꯣ
시실 레이 컬러디 암예 컬러디 시기 머리지 같은 거죠 컬러 머리 같은 거죠 봐 사이즈 XL 더블 XL 같은 거 이거 브로 시지 사이즈 XL과 더블 XL과 아 XL 하자 깐 짜오디 오이데고 아니 바이지 XL 오이데네 거 시시 파자리 시제 시 피스 300 무기 짱 레이 오케이 너 필루파 정확하게 어홈다고 정확하게 어홈다 정확하게 어홈다 맘 실레래 아도 컬러디 컬러 머리 같으니고 아도가 마탕기시나 까이 우치게 그냥 프루트 제거 브로 혼나시다 우짜리 비시나 아남마나 오퍼 피부기 아따 아남 우짜버네 거 브로 아두나 따바 ям 프리미엄 모이부 퀄리티 프루트 싱 줄레 이거 브로 거다 오케이 아이디 아코이나 울리바 아홍마 아다 칸비다비도 거 맘 아카이디 퀄리티 프리미엄 모이부 퀄리티 맘 아마 레이니고 뭐뭐세 아코이나 600구마 700구마 피 안만 피롱 거니고 홍보수 레이 아땅무수 레이 ꯑꯗꯨꯝ ꯑꯇꯥꯡꯕ ꯍꯥꯏꯔꯅ ꯃꯌꯥꯝꯗ ꯌꯦꯡꯒꯕꯗ ꯃꯌꯥꯝꯗꯗꯤ ꯑꯗꯨꯝ ꯇꯥꯗꯣ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯑꯇꯥꯡꯕꯁꯨ ꯂꯩꯗꯤ ꯂꯩꯖꯩꯕ ꯑꯩꯈꯣꯏꯒꯤꯁꯨ ꯕ꯭ꯔꯣ ꯑꯇꯥꯡꯕꯁꯨ ꯎꯠꯁꯦꯀꯣ ꯁꯤꯅ ꯂꯨꯄꯥ ꯀꯌꯥ ꯄꯤꯒꯦ ꯁꯤꯖꯨꯅꯦ ꯕ꯭ꯔꯣ 300ꯒ 400ꯒ ꯌꯣꯟꯕꯗꯨꯅꯦꯕꯀꯣ ꯁꯤꯁꯨ ꯀꯇ ꯂꯩꯒ꯭ꯔꯥꯅꯦ ꯕ꯭ꯔꯣ ꯁꯤꯖꯨꯅꯦ ꯍꯧꯖꯤꯛ 500 ꯑꯩ ꯍꯥꯞꯄ ꯑꯩ ꯃꯃꯥꯡꯒꯤ ꯂꯥꯛꯇꯗꯤ ꯁꯤꯁꯦ 300 ꯌꯣꯟꯖꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯝ ꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯄꯤꯁ ꯌꯥꯝꯖꯜꯂꯛꯇ꯭ꯔꯦ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏꯅꯁꯨ ꯂꯣꯏꯊꯣꯛꯅꯤꯡꯕ ꯄꯣꯠꯁꯦ ꯑꯗꯨꯗꯨꯒꯤ ꯇꯧꯖꯕꯅꯤꯀꯣ ꯁꯤꯁꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ 300 ꯌꯣꯟꯖꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ 500ꯒꯤ 3ꯗ ꯍꯥꯞꯇꯣꯛꯆꯔꯅꯤꯀꯣ ꯉꯁꯤꯗꯒꯤ 버베리군바 거 버베리 같다 오이되니까 실례 아토버스 야우니 아토버스 야우에 만 에디가 야우시 오케이 도 같은 레크랑 같으니까 같은 레크랑 같으니 브로 같은 레크랑 같으니 마이 프라이스 브로 만나 호나 300 동망 타제기 부 300 오케이 빠져 홈 내세 오케이 시 정화에 홈 타독지 정화에 홈다 ям 시기세 정화에 홈드니까 거기 시기 버베리기 나이키기 스마이나 같은 레크랑이세 시 같은 레크랑 아토 오드니까 도 매암주 한 마망주 레비라마니까 아토버 스토어데지 레비라마니 아토버 스토어데 레비가 아니라 폰데 키미야 레비라마니 ꯑꯩꯈꯣꯏꯗꯩꯁꯨ ꯂꯩꯔꯝꯃꯅꯤ ꯃꯈꯣꯏꯗꯩꯁꯨ 300 ꯇ ꯂꯧꯔꯝꯃꯅꯤ ꯁꯤ ꯀꯥꯟꯂꯩ ꯀꯩꯊꯦꯜꯗ ꯂꯨꯄꯥ 200 ꯀꯣ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ 500ꯒꯤ ꯍꯣꯝꯗ ꯂꯩ 500ꯒꯤ ꯍꯣꯝꯗ ꯀꯣ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯨꯝ ꯌꯥꯝ ꯂꯤꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯁꯤꯒꯤꯁꯦ ꯀꯣ ꯑꯗꯨꯝ ꯌꯥꯝꯅ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯌꯥꯝ ꯐꯩꯀꯣ ꯃꯌꯥꯝ ꯁꯤ ꯂꯨꯄꯥ 500ꯒꯤ ꯍꯣꯝ ꯀꯣ 500ꯒꯤ ꯍꯣꯝ ꯑꯣꯏꯗꯣꯏ ꯌꯥꯔꯦ ꯈꯟꯕ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯈꯟꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯀꯩ ꯎꯠꯁꯤꯒꯦ ꯃꯊꯪꯒꯤꯁꯤꯅ ꯕ꯭ꯔꯣ ꯄꯥꯝꯕ ꯌꯥꯎꯔꯕ ꯁꯤ ꯎꯠꯂꯛꯑꯒꯦ ꯕ꯭ꯔꯣ 오케이 ꯑꯗꯨꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯍꯥꯐ ꯁꯥꯔꯠ ꯑꯣꯏꯗꯣꯏꯔꯥ ꯍꯥꯐ ꯁꯥꯔꯠ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯕ꯭ꯔꯣ ꯃꯌꯥꯝꯁꯦ ꯀꯃꯦꯟ ꯑꯃꯨꯛꯇꯤ ꯊꯣꯛꯇꯦꯕꯀꯣ ꯑꯗꯣ ꯀꯃꯦꯟꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯉꯁꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯍꯥꯐ ꯁꯥꯔꯠ ꯁꯨꯃꯥꯏꯅ ꯍꯥꯐ ꯑꯣꯏꯕꯁꯦ ꯁꯤꯒꯨꯝꯕ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤꯀꯣ ꯕ꯭ꯔꯣ ꯍꯥꯐ ꯁꯨꯃꯥꯏꯅ ꯁꯤꯁꯦ ꯂꯤꯅꯤꯟ ꯑꯣꯏꯗꯣꯏꯔꯣ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯀꯇꯟꯒ ꯂꯤꯅꯟꯒ ꯑꯗꯨꯝ ꯑꯅꯤꯃꯛ ꯃꯤꯛꯁ ꯑꯣꯏꯌꯦꯕꯀꯣ 오케이 시즌 ꯂꯣꯏꯅ ꯑꯣꯐꯔ ꯊꯥꯗꯣꯛꯇꯣꯏꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯄ꯭ꯂꯦꯟ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯑꯔꯥꯡ ꯀꯃꯦꯟꯁꯦ ꯑꯃꯨꯛ ꯎꯗꯦꯕꯀꯣ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯑꯃꯨꯛ ꯎꯗꯦꯀꯣ ꯀꯃꯦꯟꯁꯦ ꯑꯗꯣ ꯂꯩꯔꯝꯃꯤꯁꯦ 200 ꯂꯩꯔꯝꯃꯦ ꯀꯃꯦꯟꯁꯦ ꯀꯩꯝ ꯎꯗꯦ ꯑꯩꯉꯣꯟꯗꯗꯤ ꯀꯃꯦꯟ 3 ꯊꯦꯡꯊꯣꯛꯇꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯄꯤꯔꯛꯄꯗꯨꯗꯤ ꯎꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯥꯂꯦꯟ ꯀꯩꯊꯦꯜꯒꯤ ꯂꯥꯏꯕ ꯑꯁꯤꯕꯨ ꯑꯗꯣ ꯀꯥꯂꯦꯟ ꯀꯩꯊꯦꯜꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯂꯩꯕꯅꯤꯀꯣ ꯃꯌꯥꯝ ꯐꯦꯁꯕꯨꯛ ꯄꯦꯖꯁꯦ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯒ ꯑꯩꯈꯣꯏꯅ ꯒꯤꯐ ꯑꯋꯦ ꯏꯂꯤꯖꯤꯕꯜ ꯑꯣꯏꯔꯤ ꯍꯥꯏꯅ ꯂꯧꯒꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯐꯦꯁꯕꯨꯛ ꯄꯦꯖ ꯐꯣꯂꯣ ꯇꯧꯁꯟꯕꯤꯌꯨ ꯍꯥꯏꯁꯦ ꯑꯇꯩ ꯀꯩꯝꯇ ꯅꯠꯆꯗꯦꯕꯀꯣ ꯄꯣꯠ ꯑꯅꯧ ꯑꯅꯧꯕ ꯅꯣꯡꯃꯒꯤ ꯈꯖꯤꯛ ꯂꯥꯛꯄꯗꯤ ꯄꯨꯟ ꯎꯠꯄ ꯌꯥꯗꯕ ꯃꯇꯥꯡ ꯌꯥꯎꯕꯅꯤꯅ ꯈꯖꯤꯛ ꯂꯥꯛꯄꯗꯤ ꯏꯁꯥꯒꯤ ꯄꯦꯖꯇꯩ ꯈꯖꯤꯛ ꯊꯥꯒꯠꯆꯩꯕ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯎꯍꯟꯖꯅꯤꯡꯕꯒꯤꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑ ꯊꯥꯉꯝꯗꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤ ꯑꯣꯏꯇꯥ ꯍꯥꯏꯗꯤ ꯌꯥꯝꯃꯀꯥꯟꯗꯕꯨꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯕ꯭ꯔꯣ ꯍꯣꯏ ꯂꯥꯛꯄꯤꯕꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯁꯨꯝ ꯃꯆꯥ ꯑꯃꯃꯝꯒꯤ ꯂꯥꯛꯄꯗꯤ ꯕ꯭ꯔꯣ ꯍꯣꯏꯗꯁꯨ ꯐꯔꯛ ꯇꯥꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯀꯥꯂꯦꯟ ꯀꯩꯊꯦꯜꯒꯤ ꯗꯦꯂꯤ ꯑꯞꯗꯦꯠ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯑꯞꯗꯦꯠ ꯌꯦꯡꯕꯤꯅꯤꯡꯕ ꯇꯥꯔꯒꯗꯤ ꯀꯥꯂꯦꯟ ꯀꯩꯊꯦꯜꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯂꯥꯏꯚ ꯊꯥꯕꯅꯤꯀꯣ ꯑꯩꯈꯣꯏꯅꯁꯨ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯗꯨ ꯆꯪꯕꯤꯔꯒ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐꯣꯂꯣ ꯑꯃꯃꯝ ꯅꯝꯕꯤꯔꯝꯃꯣ ꯅꯥꯟꯊꯣꯛꯈꯤꯅꯤꯕ ꯃꯥꯅꯦ ꯍꯥꯏꯗꯤ ꯈꯪꯍꯧꯔꯣꯏꯗꯣꯏꯅꯦ ꯄꯣꯠꯁꯦ ꯀꯔꯝ ꯀꯥꯟ ꯂꯥꯛꯏꯅꯣ ꯍꯥꯏꯗꯤ ꯂꯥꯏꯚꯇꯨ ꯌꯦꯡꯗ ꯇꯥꯔꯒ ꯈꯪꯍꯧꯔꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯐꯣꯂꯣ ꯇꯧ ꯇꯥꯔꯒꯗꯤ ꯈꯪꯒꯗꯣꯏꯅꯤ ꯐꯣꯂꯣ ꯇꯧꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯗꯦꯂꯤ ꯑꯞꯗꯦꯠ ꯈꯪꯉꯣꯏꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯌꯥꯔꯤ ꯃꯈꯩꯗꯤ ꯀꯥꯂꯦꯟ ꯀꯩꯊꯦꯜꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯣ ꯃꯌꯥꯝ ꯑꯗꯨꯒ ꯒꯤꯐ ꯑꯋꯦꯁꯨ ꯐꯦꯁꯕꯨꯛ ꯄꯦꯖ ꯇꯧꯔꯒꯗꯤ ꯌꯥꯎꯗꯣꯏꯅꯤꯀꯣ ꯍꯣꯏ ꯕ꯭ꯔꯣ ꯑꯗꯨꯒ ꯁꯤꯒꯤꯁꯤꯁꯨ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯗꯣꯏꯕ ꯁꯤꯁꯦ ꯕ꯭ꯔꯣ ꯂꯨꯄꯥ 500ꯒꯤ 3 ꯑꯣꯏꯗꯣꯏꯕ 500 ꯑꯣꯏꯗꯣꯏꯕ ꯀꯩꯅꯣ ꯉꯁꯤ 500 ꯉꯥꯛꯇ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯑꯍꯣꯡꯕꯗ ꯀ꯭ꯋꯥꯂꯤꯇꯤ ꯐꯠꯇꯕꯗ ꯇꯧꯔꯗꯤꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯀ꯭ꯋꯥꯂꯤꯇꯤ ꯑꯐꯕ ꯉꯥꯛꯇ ꯂꯨꯄꯥ 100ꯒꯤ ꯂꯨꯄꯥ 500ꯒꯤ 3 ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯇꯧꯁꯜꯂꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯤ ꯕ꯭ꯔꯣ ꯑꯁꯦꯡꯕꯒꯤ ꯍꯥꯏꯗꯤ 500 ꯇꯧꯅꯤꯡꯕꯅꯦꯕꯀꯣ ꯑꯗꯣ ꯃꯥꯡꯒꯗꯤ ꯃꯊꯪ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕ ꯉꯝꯃꯔꯣꯏꯅꯀꯣ ꯍꯥꯏꯗꯤ ꯃꯊꯪ ꯇꯥꯡꯅ ꯌꯣꯟꯕ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯃꯌꯥꯝ ꯂꯨꯄꯥ 500ꯒꯤ 3 ꯈꯛꯇꯪꯗ ꯀꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝꯗꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯕ ꯂꯩꯕꯤꯔꯝꯕ ꯌꯥꯎꯔꯝꯃꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯑꯗꯨ ꯁꯤ ꯑꯇꯣꯞꯄꯗ ꯂꯧ ꯇꯥꯔꯗꯤ ꯑꯗꯨꯝ 400 500 ꯂꯩꯕꯤꯔꯝꯒꯅꯤ ꯀꯥꯂꯦꯟ ꯀꯩꯊꯦꯜꯗ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ 500ꯒꯤ 3 ꯂꯧꯕꯤꯔꯣ 500 ꯁꯤ ꯈꯛꯇꯪ ꯅꯠꯇꯦꯀꯣ ꯕ꯭ꯔꯣ 500 ꯇꯧꯕꯁꯤꯡꯒꯤ ꯂꯣꯏ ꯌꯥꯅꯔꯒ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯏ ꯑꯣꯀꯦ ꯑꯗꯨꯝ ꯃꯈꯜ ꯍꯥꯏꯇꯥꯔꯦ ꯇꯤ ꯁꯔꯠ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯗ꯭ꯔꯥꯏ ꯐꯤꯠꯀꯤ ꯃꯌꯥꯝ ꯑꯃ ꯂꯧꯕꯤꯕ ꯌꯥꯏ 2 ꯂꯧꯕꯤꯔꯒ ꯁꯤꯒꯨꯝꯕ ꯑꯃ ꯂꯧꯕꯤꯒꯦ ꯍꯥꯏꯔꯒꯁꯨ ꯌꯥꯏꯑꯕꯀꯣ ꯁꯤ ꯑꯗꯨꯝ ꯁꯥꯏꯖꯁꯨ ꯑꯆꯧꯕ ꯑꯣꯏꯕꯅꯤꯀꯣ ꯕ꯭ꯔꯣ ꯁꯥꯏꯖ ꯃꯤ ꯑꯗꯨꯝ ꯆꯥꯎꯕꯁꯤꯡꯒꯤ ꯁꯝꯃꯔꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯦ ꯁꯥꯏꯖꯁꯦ ꯑꯗꯨꯝ ꯃꯥꯏ XL ꯗꯕꯜ XL ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ ꯁꯤ ꯂꯣꯏ 500 ꯉꯥꯛꯇꯅꯤꯀꯣ 500 ꯀꯣ ꯃꯌꯥꯝ ꯁꯤ 500 ꯄ꯭ꯂꯦꯟꯗꯁꯨ ꯌꯥꯎꯅꯤ ꯄ꯭ꯂꯦꯟ ꯑꯗꯨꯒ ꯕ꯭ꯔꯣ ꯄ꯭ꯔꯤꯟꯒꯤꯗꯤ ꯈꯨꯌꯥꯝ ꯊꯤ ꯌꯥꯝ ꯂꯩ ꯑꯩꯅ ꯁꯤꯗ ꯎꯠꯄꯗꯨ ꯌꯥꯝꯃꯜꯂꯅꯤ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯇꯦꯛꯁꯆꯔ ꯍꯥꯏꯕꯀꯣ ꯁꯨꯃꯥꯏꯅ ꯃꯈꯜꯁꯦ ꯑꯗꯨꯝ ꯐꯤꯁꯦ ꯌꯥꯝ ꯃꯨꯟ ꯂꯥꯎꯕꯁꯨ ꯌꯥꯎꯋꯦ ꯌꯥꯝ ꯑꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯨꯟꯕꯁꯨ ꯌꯥꯎꯋꯤꯀꯣ ꯑꯗꯨꯝ ꯁꯤꯁꯨ ꯂꯩꯔꯦ ꯑꯅꯝꯕꯅꯗꯤ ꯂꯣꯏꯅꯃꯛ ꯆꯥꯎꯔꯅꯤ ꯖꯤꯝ ꯁꯥꯟꯅꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯒꯗꯤ ꯌꯥꯝ ꯄꯥꯝꯃꯅꯤꯀꯣ ꯍꯣꯏ ꯍꯦꯟꯅ ꯃꯈꯜ ꯃꯆꯨ ꯑꯗꯒꯤ
ꯀꯩꯅꯣ ꯀꯩꯀꯩꯁꯦ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯌꯥꯎꯔꯤꯕꯀꯣ ꯕ꯭ꯔꯣ โอเค ꯁꯝꯃꯔꯒꯤꯁꯤꯡꯁꯦ ꯁꯤ ꯂꯣꯏꯅꯃꯛꯁꯤ 2,400ꯗ ꯂꯣꯏꯅꯃꯛ ꯑꯣꯐꯔ ꯊꯥꯖꯒꯗꯣꯏꯅꯤꯀꯣ ꯕ꯭ꯔꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯃꯦꯟ ꯀꯩꯝ ꯎꯗ꯭ꯔꯦꯀꯣ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯀꯃꯦꯟꯁꯦ ꯁꯤꯗ ꯃꯌꯥꯝ ꯁꯤꯁꯨ ꯂꯩꯔꯦ ꯑꯗꯣ 500ꯒꯤ ꯑꯍꯨꯝ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯤꯡ 2,400 ꯈ꯭ꯋꯥꯏꯁꯨ ꯐꯖꯩ ꯁꯤꯁꯨ ꯌꯥꯎꯔꯦꯀꯣ ꯁꯤꯁꯨ 500 ꯃꯌꯥꯝ ꯁꯤꯁꯨ ꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯁꯟꯕꯤꯌꯨꯀꯣ ꯐꯦꯁꯕꯨꯛ ꯄꯦꯖ ꯃꯌꯥꯝ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯂꯦꯛ ꯀꯩꯊꯦꯜꯒꯤ ꯑꯩꯈꯣꯏ ꯗꯦꯂꯤ ꯑꯞꯗꯦꯠ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯑꯣꯐꯔ ꯄꯤꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕꯤꯔꯣꯀꯣ ꯑꯗꯨꯒ ꯒꯤꯐ ꯑꯋꯦꯁꯦ ꯀꯂꯦꯛ ꯀꯩꯊꯦꯜꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯐꯣꯂꯣ ꯇꯧꯕ ꯇꯥꯔꯒꯗꯤ ꯏꯂꯤꯖꯤꯕꯜ ꯑꯣꯏꯔꯣꯏꯀꯣ ꯁꯤꯁꯨ ꯂꯩꯔꯦ CNAꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯁꯤ ꯂꯤꯠꯄ ꯁꯤꯗꯤ ꯑꯣꯔꯤꯖꯤꯅꯦꯜꯒꯤ ꯑꯩ ꯂꯤꯠꯂꯦꯕꯀꯣ ꯑꯃ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯤꯗꯤꯀꯣ ꯌꯥꯡꯉꯒ ꯀꯇꯟ ꯑꯗꯣ ꯃꯥꯒꯤꯁꯤꯗꯤ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯂꯩꯗꯣꯏꯕ ꯕ꯭ꯔꯣ ꯁꯤꯁꯦ 300ꯅꯦꯕꯀꯣ ꯑꯗꯨ 2,500ꯒꯤ ꯑꯅꯤ ꯇꯧꯊꯣꯛꯆꯔꯒꯦ 2,200 ꯀꯣ ꯑꯣꯀꯦ 2,200 ꯍꯣꯔꯦn ꯀꯝꯄꯜꯁꯔꯤ ꯑꯩ ꯂꯩꯒꯅꯤ ꯃꯌꯥꯝ ꯁꯤꯁꯦꯀꯣ ꯌꯥꯝ ꯂꯤꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯤꯅꯦ ꯁꯤꯁꯦ ꯔꯕꯤꯟ ꯂꯩꯍꯧꯔꯣ ꯁꯤ ꯅꯍꯥꯟ ꯑꯃꯨꯛꯗꯣ ꯈꯨꯗꯥꯡ ꯁꯥꯡꯕꯁꯤ ꯂꯤꯠꯄ ꯅꯨꯡꯉꯥꯏꯕꯀꯣ ꯅꯨꯡꯁꯥ ꯀꯥꯊꯦꯛꯄ ꯈꯣꯠꯇꯦꯛꯄ ꯃꯥꯅꯦ ꯃꯥꯅꯦ ꯁꯨꯃꯥꯏꯅ ꯁꯤꯁꯨ ꯂꯩꯔꯦ CNAꯒꯤꯀꯣ ꯑꯗꯣ ꯀꯂꯔꯁꯦ ꯑꯗꯨꯝ ꯁꯤꯗ ꯂꯩꯁꯤ ꯈꯛ ꯑꯣꯏꯗꯣꯏꯔꯥ ꯑꯇꯣꯞꯄꯁꯨ ꯂꯩꯌꯦꯕ ꯑꯗꯨꯝ ꯌꯥꯎꯅꯤꯌꯦ ꯕ꯭ꯔꯣ ꯑꯗꯨꯝ ꯈꯔ ꯂꯩꯅꯤꯕꯀꯣ ꯑꯣꯀꯦ ꯑꯗꯣ ꯃꯥꯒꯤ ꯁꯥꯏꯖꯁꯤꯗꯤ ꯀꯃꯥꯏꯅ ꯂꯥꯛꯑꯦ ꯁꯥꯏꯖꯁꯤ ꯁꯔꯄ꯭ꯂꯁꯅꯤꯅ ꯕ꯭ꯔꯣ ꯁꯤꯗꯤ ꯁꯥꯏꯖ ꯌꯥꯝ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ ꯑꯣꯀꯦ ꯑꯗꯨꯝ ꯑꯦꯁꯣꯔꯇꯦꯗ ꯁꯥꯏꯖ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯦꯁꯣꯔꯇꯦꯗ ꯑꯣꯏꯗꯣꯏꯅꯦ ML XL double XL ꯑꯗꯨꯝ ꯌꯥꯎꯅꯤ ꯑꯣꯀꯦ ꯑꯗꯨꯝ ꯉꯟꯅ ꯂꯥꯛꯏꯒꯗꯤ ꯁꯥꯏꯖꯁꯦ ꯑꯅꯝꯕ ꯂꯣꯏ ꯐꯪꯅꯤ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯕ꯭ꯔꯣ ꯋꯥꯏꯠꯁꯨ ꯂꯩꯔꯦ ꯁꯤꯗ ꯑꯗꯨꯒ ꯕ꯭ꯂꯦꯛꯁꯨ ꯂꯩꯔꯦ ꯕ꯭ꯂꯦꯛ ꯍꯣꯔꯦꯟ ꯂꯧꯔꯒꯦ ꯕ꯭ꯂꯦꯛ ꯁꯤ ꯁꯤꯁꯨ ꯁꯥꯏꯖ ꯂꯩꯔꯦ M ꯅꯤ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯁꯥꯏꯖꯅꯤ ꯑꯣꯀꯦ ꯁꯤꯅ ꯈ꯭ꯋꯥꯏ ꯄꯤꯛꯄ ꯂꯥꯛꯑꯒ ꯁꯥꯏꯖ double XL ꯕ ꯑꯣꯀꯦ ꯁꯤꯁꯨ ꯂꯩꯔꯦ ꯈ꯭ꯋꯥꯏ ꯄꯤꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯁꯤꯒꯤꯁꯦ ꯈ꯭ꯋꯥꯏ ꯄꯤꯛꯄ ꯁꯥꯏꯖ ꯑꯩꯉꯣꯟꯗ ꯑꯗꯣ ꯀꯌꯥꯐꯧ XL ꯐꯧ ꯂꯩꯕ꯭ꯔꯥ double XL ꯐꯧ ꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯕ꯭ꯔꯣ ꯁꯤꯗꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯑꯩꯈꯣꯏ ꯖꯥꯔꯥꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯕ ꯄꯣꯠꯁꯤꯡ ꯑꯗꯨꯝ ꯎꯠꯄ ꯍꯧꯖꯔꯛꯀꯦꯀꯣ ꯕ꯭ꯔꯣ ꯁꯤꯒꯥꯁꯦ ꯖꯥꯔꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯃꯅꯤ ꯐꯦꯁꯟ ꯀꯣ ꯁꯤꯁꯨ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯖꯤꯞꯄꯔ ꯌꯥꯎꯕꯁꯦꯀꯣ ꯐꯤꯁꯦ ꯄꯥꯏꯕ ꯀꯥꯟꯗ ꯈꯨꯅꯨꯡꯉꯥꯏꯕꯅꯤ ꯐꯤ ꯃꯣꯠ ꯌꯥꯝ ꯂꯥꯎꯋꯦ ꯁꯤ ꯀꯩ ꯐꯤ ꯀꯇꯟ ꯑꯣꯏꯗꯣꯏꯔꯥ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯀꯇꯟ ꯃꯥꯜꯂꯦ ꯀꯣ ꯀꯇꯟꯗ ꯁ꯭ꯇꯔꯦꯆꯦꯕꯜ ꯈꯔ ꯌꯥꯎꯕꯀꯣ ꯀꯇꯟ ꯂꯩꯀ꯭ꯔꯥꯃꯛꯇꯤ ꯅꯠꯇꯦ ꯀꯂꯔꯁꯦ ꯃꯈꯜ ꯃꯈꯜ ꯌꯥꯝꯃꯦꯕ ꯁꯤꯁꯨ ꯂꯩꯔꯦ ꯑꯗꯨ ꯁꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯁꯦꯡꯕ 600ꯀꯨꯝꯕ ꯌꯣꯟꯒꯗꯧꯕ ꯄꯣꯠꯅꯦꯕꯀꯣ ꯕ꯭ꯔꯣ ꯑꯗꯨ ꯁꯤ 400ꯗ ꯐꯪꯕꯤꯒꯅꯤ ꯂꯨꯄꯥ 100ꯗꯀꯣ ꯑꯣꯀꯦ ꯑꯗꯣ ꯃꯥꯒꯤ ꯄ꯭ꯔꯤꯟꯁꯤꯗꯤ ꯂꯨꯄꯥ 600 ꯊꯥꯕ꯭ꯔꯥ 400 ꯊꯥꯕ꯭ꯔꯥ ꯄ꯭ꯔꯤꯟꯗꯗꯤ ꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯂꯦꯛ ꯀꯩꯊꯦꯜꯒꯤ ꯅꯝꯖꯕꯗꯣ ꯁꯤ 450 ꯊꯥꯕꯀꯣ ꯑꯣꯀꯦ ꯑꯗꯣ ꯃꯌꯥꯝ ꯂꯨꯄꯥ 100ꯗ ꯀꯣ ꯑꯗꯣ ꯂꯨꯄꯥ 700 ꯐꯥꯎ ꯌꯣꯜꯂ ꯌꯥꯕ ꯄꯣꯠ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯁꯤ ꯈꯛꯇꯪ ꯅꯠꯇꯕꯅꯦꯕꯀꯣ ꯕ꯭ꯔꯣ ꯄꯣꯠꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦꯀꯣ ꯃꯌꯥꯝ ꯁꯤꯗꯤ ꯎꯠꯄ ꯉꯝꯃꯔꯣꯏꯅꯦ ꯕ꯭ꯔꯣ ꯌꯥꯝ ꯀꯟꯅ ꯁꯥꯡꯉꯅꯤ ꯃꯌꯥꯝꯗꯨꯁꯨ ꯌꯥꯝ ꯌꯦꯡꯕꯗ ꯋꯥꯔꯅꯤꯅ ꯇꯧꯅꯦꯕꯀꯣ ꯕ꯭ꯔꯣ ꯁꯤꯁꯨ ꯂꯩꯔꯦ H&Mꯒꯤ ꯀꯣꯂꯔ ꯇꯤ ꯁꯔꯠꯅꯤꯀꯣ ꯁꯤꯁꯨ ꯑꯩꯈꯣꯏ ꯖꯤꯞꯄꯔ ꯍꯥꯞ ꯖꯤꯞꯄꯔ ꯌꯥꯎꯕꯤ ꯁꯤꯁꯨ ꯂꯨꯄꯥ 100ꯗ ꯉꯥꯛꯇꯅꯦ ꯁꯤ ꯂꯨꯄꯥ 100 ꯀꯣ ꯌꯥꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯊꯪ ꯎꯠꯂꯁꯦ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯕ ꯇꯤ ꯁꯥꯔꯠ ꯀꯥꯡꯕꯨꯁꯦ ꯕ꯭ꯔꯣ ꯑꯩ ꯁꯤꯗꯗꯤ ꯌꯥꯝꯗꯤ ꯎꯠꯄꯗꯤ ꯀꯩꯅꯣ ꯇꯧꯖꯗ꯭ꯔꯦꯕꯀꯣ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯁꯨꯝꯕ ꯅꯥꯏꯀꯤꯒꯨꯝꯕꯁꯨ ꯂꯩꯔꯦ ꯅꯥꯏꯀꯤꯒꯤꯒꯨꯝꯕ ꯂꯩ ꯅꯥꯏꯀꯤꯁꯦ ꯀꯂꯔ ꯃꯔꯤ ꯃꯉꯥ ꯂꯩ ꯁꯨꯃꯥꯏꯅ ꯑꯗꯣ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯊꯝꯕꯤꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯏꯠꯀꯤ ꯂꯩꯕ ꯂꯥꯛꯀꯅꯤꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯏꯠꯀꯤ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯑꯈꯟꯅꯕ ꯑꯣꯐꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯁꯨ ꯑꯣꯐꯔ ꯑꯈꯟꯅꯕ ꯑꯣꯐꯔ ꯂꯩꯔꯤꯀꯣ ꯑꯗꯣ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯖꯨꯋꯦꯜꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯐꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯧꯔꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯑꯉꯝꯕ ꯑꯩꯗꯤ ꯃꯌꯥꯝ ꯍꯦꯟꯅ ꯇꯥꯕꯗꯤ ꯉꯝꯖꯔꯣꯏ ꯑꯩꯅ ꯑꯉꯝꯕꯀꯣ ꯑꯗꯨꯝ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯀꯨꯝꯍꯩ ꯑꯃ ꯂꯥꯛꯄꯁꯤꯗ ꯑꯗꯨꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯗꯀꯣ ꯕ꯭ꯔꯣ ꯑꯗꯨꯝ ꯆꯩꯔꯥꯎꯕꯒꯤꯁꯨ ꯍꯥꯞꯆꯔꯅꯤ ꯑꯗꯨꯒ ꯀꯩꯅꯣꯒꯤꯁꯨ ꯏꯠꯀꯤꯁꯨ ꯑꯣꯏꯅ ꯍꯦꯡꯀꯔꯆꯤꯞꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯁꯣꯛꯁꯀꯨꯝꯕ ꯑꯗꯨꯝ ꯒꯤꯐ ꯇꯧꯖꯔꯛꯀꯦꯕꯀꯣ ꯑꯣꯀꯦ ꯒꯤꯐ ꯑꯣꯏꯅ ꯇꯧꯗꯣꯏꯕꯀꯣ ꯑꯗꯣ ꯑꯣꯐꯔꯗꯤ ꯍꯥꯟꯅꯗꯤ ꯇꯥꯔꯒꯗꯤ ꯂꯩꯔꯦꯀꯣ ꯇꯥꯔꯒ ꯂꯩꯔꯕꯅꯤꯅꯀꯣ ꯕ꯭ꯔꯣ ꯍꯥꯏꯗꯤ ꯂꯥꯛꯄ ꯃꯇꯝꯗ ꯒꯤꯐ ꯀꯝꯄꯜꯁꯔꯤ ꯒꯤꯐ ꯑꯃꯗꯤ ꯇꯧꯒꯗꯣꯏꯅꯦꯕꯀꯣ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯖꯔꯒꯦꯕ ꯁꯤꯁꯨ ꯂꯩꯔꯦ ꯁꯤꯁꯨ ꯑꯗꯨꯝ ꯄ꯭रीमियम ꯑꯣꯏꯕꯅꯤꯀꯣ ꯃꯌꯥꯝ ꯁꯤꯒꯤꯁꯤꯅ ꯄ꯭रीमिꯌꯝ ꯑꯣꯏꯕ ꯀꯥꯡꯕꯨ ꯇꯤ ꯁꯔꯠꯅꯦ ꯁꯤꯒꯤꯁꯤꯁꯨ 500ꯀꯤ 600ꯀꯤ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯦ ꯕ꯭ꯔꯣ ꯁꯤ ꯀꯥꯡꯕꯨꯁꯤꯅ ꯁꯤꯁꯤꯅ ꯂꯨꯄꯥ 500 ꯌꯥꯎꯕ 500 ꯂꯩꯔꯦ 700 ꯂꯩꯔꯦꯀꯣ ꯑꯗꯨꯝ ꯃꯥꯒꯤꯁꯦ ꯄ꯭ꯔꯤꯟꯁꯦ ꯃꯅꯤꯡꯗ ꯌꯥꯝ ꯐꯖꯕ ꯌꯥꯎꯔꯤꯀꯣ ꯁꯨꯃꯥꯏꯅ ꯀꯣ ꯁꯤꯁꯨ ꯐꯖꯩ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯌꯥꯎꯒꯗꯣꯏꯅꯤꯀꯣ ꯁꯤꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏꯗꯣ ꯄꯣꯠꯇꯨ ꯌꯥꯝꯃꯟꯗꯅ ꯊꯦꯠꯄ ꯀꯩꯅꯣ ꯇꯧꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯋꯦ ꯄꯣꯠꯁꯦ ꯌꯥꯝ ꯌꯥꯝꯃꯤꯍꯦ ꯁꯤꯗ ꯂꯩꯔꯤꯁꯤꯒ ꯑꯁꯣꯝꯗ ꯌꯥꯜꯂꯤꯁꯤꯒ ꯃꯥꯟꯗꯦꯕꯀꯣ ꯍꯣꯏ ꯑꯝꯐꯥꯎ ꯃꯥꯟꯅꯗꯦꯕ ꯑꯗꯨꯅ ꯃꯌꯥꯝꯗ ꯀꯩꯅꯣ ꯇꯧꯕꯗꯣ ꯉꯥꯎꯕ ꯌꯥꯎꯋꯦꯕ ꯃꯥꯟꯅ ꯇꯥꯔꯁꯨ ꯄ꯭ꯔꯤꯟ ꯃꯥꯟꯅꯗꯕ ꯀꯂꯔ ꯃꯥꯟꯅꯗꯕ ꯃꯌꯥꯝ ꯑꯃꯨꯛ ꯂꯩꯔꯤꯕ ꯁꯤꯁꯤꯅ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯁꯤꯗꯤ ꯑꯃꯨꯛ ꯕ꯭ꯔꯣ ꯄ꯭ꯔꯥꯏꯁ 700ꯀꯤ ꯑꯣꯏꯗꯣꯏꯅꯦ ꯑꯣꯀꯦ ꯖꯥꯔꯥꯒꯤ ꯁꯤꯅ ꯑꯃꯨꯛ ꯈꯔ ꯄ꯭रीमियम ꯑꯣꯏꯈ꯭ꯔꯦꯀꯣ ꯄꯥꯏꯕ ꯀꯥꯟꯗ ꯑꯗꯨꯝ ꯈꯪꯉꯅꯤꯕꯣ ꯁꯤ ꯄꯣꯠꯁꯤꯗꯤ ꯑꯣꯀꯦ ꯁꯤ ꯀ꯭ꯔꯣꯁꯦꯠ ꯍꯥꯏꯅ ꯀ꯭ꯔꯣꯁꯦꯠ ꯑꯃ ꯍꯣꯕꯤꯗꯣ ꯅꯠꯇ꯭ꯔ ꯁꯤꯁꯦ ꯌꯥꯝ ꯍꯣꯗꯕꯅꯦ ꯁꯤ ꯊ꯭ꯔꯨ ꯑꯣꯀꯦ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯍꯣꯕꯀꯣ ꯑꯗꯣ ꯀꯥꯂꯦꯟꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯤꯅꯤ ꯁꯤꯁꯦ ꯅꯨꯡꯁꯤꯠ ꯀꯌꯥꯝ ꯆꯪꯕꯀꯣ ꯐꯖꯁꯦ ꯌꯥꯝ ꯂꯦꯝꯅꯤꯕꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯐꯖꯅꯤ ꯑꯗꯣ ꯃꯥꯒꯤꯁꯦ ꯕ꯭ꯂꯦꯛꯇꯗꯤ ꯂꯥꯛꯇꯕ꯭ꯔꯣ ꯕ꯭ꯂꯦꯛ ꯂꯥꯛꯑꯦ ꯕ꯭ꯔꯣ ꯁꯤ ꯊꯦꯠꯄꯗꯗꯤ ꯑꯣꯀꯦ ꯌꯥꯎꯔꯝꯗ꯭ꯔꯦ ꯕ꯭ꯂꯦꯛ ꯋꯥꯏꯠꯀ ꯂꯥꯛꯑꯦ ꯁꯤ ꯌꯥꯝ ꯐꯖꯅꯤ ꯂꯤꯠꯄ ꯃꯆꯨ ꯃꯤ ꯈꯔ ꯉꯧꯕ ꯃꯤꯗꯗꯤꯀꯣ ꯌꯥꯝ ꯐꯖꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏꯗꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨ ꯂꯤꯠꯄ ꯁꯤꯁꯨ ꯐꯖꯅꯤ ꯁꯤꯁꯨ ꯂꯩꯔꯦ ꯁꯤꯅ 700ꯀꯤꯅꯦꯕꯀꯣ ꯕ꯭ꯔꯣ ꯂꯨꯄꯥ 700 ꯀꯣ ꯁꯤꯒꯤꯁꯤꯅ ꯑꯗꯨꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯀ꯭ꯋꯥꯂꯤꯇꯤ ꯑꯋꯥꯡꯕꯁꯤꯡꯁꯨ ꯑꯗꯨꯝ ꯊꯝꯖꯩꯌꯦꯕꯀꯣ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕꯁꯦ ꯁꯤꯁꯨ ꯂꯩꯔꯦ ꯑꯣꯀꯦ ꯑꯣꯜ ꯔꯥꯎꯟꯗꯦड ꯍꯥꯏꯔꯣ ꯑꯣꯜ ꯔꯛ ꯍꯥꯏꯕꯀꯣ ꯑꯣꯜ ꯔꯛꯀꯤ ꯁꯤꯁꯨ ꯐꯖꯩ ꯑꯗꯣ ꯁꯤꯅ ꯄ꯭ꯔꯥꯏꯁꯁꯦ ꯀꯌꯥ ꯂꯩꯒꯦ 700 ꯑꯣꯏꯗꯣꯏꯅꯦꯕ ꯂꯨꯄꯥ 700 ꯑꯣꯏꯗꯣꯏꯕ ꯁꯤꯁꯨ ꯀꯣ ꯑꯣꯜ ꯃꯅꯤ ꯐꯦꯁꯟꯒꯤ ꯑꯣꯜ ꯔꯛꯀꯤꯅꯦꯕ ꯑꯣꯀꯦ ꯌꯥꯔꯦ ꯁꯤ ꯂꯩ
시금바디 브로 ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯧꯕ ꯉꯝꯖꯗꯦꯀꯣ 이싱 시기시수 ꯑꯗꯨꯝ all 럭기 ꯑꯩꯈꯣꯏꯒꯤ all money fashion 어디니까 시죠 그 마기세 price나 ꯀꯌꯥ ꯂꯩꯒꯗꯣꯏꯕ 마기 프라이스 브로 시수 700 어디네 ꯍꯧꯖꯤꯛ ꯑꯃꯗꯨꯒ ꯃꯥꯟꯅꯗꯣꯏꯅꯦ 브로 그리고 시다 ꯌꯥꯝ ꯐꯖꯕ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ 시나 프로피기네ꯕꯀꯣ 브로 프로피기 ꯑꯇꯣꯞꯄꯗ ꯂꯩꯕ 프로피가 만나ꯔꯣꯏꯗꯕ 오케이 프로피기세 퀄리티스 ꯌꯥꯝ ꯐꯕ ꯀꯩ ꯂꯣꯏꯅꯃꯛ 만나ꯔꯣꯏꯗꯕ 미 ꯑꯇꯣꯞꯄꯗ ꯑꯉꯧꯕꯗ ꯑꯁꯪꯕꯒꯨꯝꯕ ꯌꯥꯎꯔꯛꯀꯅꯤ 오케이 ꯑꯗꯩ ꯃꯤꯛꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯨꯕꯗ ꯑꯉꯥꯡꯕꯒꯨꯝꯕ ꯌꯥꯎꯔꯛꯀꯅꯤꯕꯀꯣ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯇꯧꯔꯣꯏ ꯑꯩꯗꯤ ꯈꯤꯇꯪ ꯈꯟꯒꯠꯄꯅꯦꯕꯀꯣ 오케이 프로피기 ꯌꯥꯝꯅ 시ꯗ 시ꯒꯨꯝꯕ ꯂꯩ 프로피기 수마이나 ꯌꯥꯝꯅ 프리미엄 어ꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ 시 스냅 버튼 ꯌꯥꯎꯏꯀꯣ ꯃꯃꯥꯡꯗꯗꯤ ꯂꯣꯏꯅꯃꯛ ꯂꯣꯏꯈ꯭ꯔꯕꯅꯤꯀꯣ 브로 시ꯁꯦ ꯑꯅꯧꯕ ꯁ꯭ꯇꯣꯛ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯣꯏꯗꯣꯏꯅꯦ ꯃꯃꯥꯡ ꯗꯤ ꯄꯤꯁ ꯑꯃꯐꯥꯎꯀ ꯂꯦꯝꯗꯕꯤꯅꯤ 브로 시ꯗꯤ ꯑꯗꯨꯗꯤ ꯐꯖꯅ ꯃꯤꯅ ꯄꯥꯝꯅꯕꯗꯣ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯕ ꯁꯤꯁꯤꯀꯣ ꯀꯂꯔꯁꯤ 시ꯁꯨ ꯂꯩꯌꯦ ꯍꯣꯏ ꯑꯗꯣ 사이즈ꯇꯤ ꯀꯩ ꯂꯩꯒꯦ 시ꯁꯦ 시제 브로 사이즈 M 데는 더블 XL 보 어디 브로 에 ꯉꯥꯏꯈꯣ ꯑꯗꯨꯗꯤ ꯉꯥꯏꯈꯣ ꯂꯥꯏꯐ ꯂꯣꯏꯕ ꯉꯥꯏꯔꯣ ꯑꯗꯨꯗꯤ 시ꯁꯨ ꯂꯩꯔꯦ ꯃꯊꯪꯒꯤ 시즈나 거 ꯗꯤꯛ 브로 프로피ꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯂꯩꯒ꯭ꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ 시즈나 차이니스키 패브릭네ꯕ 거 ꯆꯥꯏꯅꯤꯒꯤ ꯍꯣꯏ ꯆꯥꯏꯅꯥꯒꯤꯀꯣ 시ꯁꯨ ꯐꯖꯩ 시ꯁꯨ ꯐꯤ ꯌꯥꯝ ꯃꯣꯠꯂꯦꯀꯣ 스트레치블 ꯈꯨꯑꯣꯏ ꯊꯤ ꯑꯣꯏꯕꯅꯦ 브로 시즈 ꯆꯤꯡꯒꯤꯗ ꯁꯨꯃꯥꯏꯅ ꯑꯩꯒ ꯆꯤꯡꯒꯤꯁꯦ ꯑꯗꯨꯝ ꯆꯤꯡꯉꯤꯒ ꯌꯥꯅꯤ 브로 ꯑꯗꯣ ꯃꯥꯒꯤꯁꯦ ꯄ꯭ꯔꯥꯏꯁꯁꯦ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯄ꯭ꯔꯥꯏꯁꯁꯦ 브로 300 ꯈꯛꯇꯪ ꯑꯣꯏꯗꯣꯏꯕ ꯂꯨꯄꯥ 300 ꯑꯣꯏꯗꯣꯏꯕ ꯂꯨꯄꯥ 500가 ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯤ ꯁꯤꯁꯦ ꯂꯨꯄꯥ 300 ꯈꯛꯇꯅꯤꯀꯣ ꯃꯌꯥꯝ ꯁꯤꯒꯤꯁꯦ 시 ꯄꯣꯠ ꯑꯗꯨꯝ ꯐꯖꯅ ꯂꯩꯔꯤꯀꯣ 브로 ꯄꯣꯠ ꯐꯖꯅ ꯂꯩꯔꯤ ꯁꯤꯒꯤꯁꯦ ꯂꯤꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯀꯂꯔꯗꯤ ꯁꯤꯁꯨ ꯂꯩꯔꯦ ꯆꯥꯎꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯍꯦꯟꯅ ꯂꯤꯠꯂꯒꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤꯀꯣ ꯍꯣꯏ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯂꯤꯠꯄ ꯌꯥꯅꯤ ꯀꯝꯐꯣꯔꯇꯦꯕꯜ ꯌꯥꯝ ꯍꯣꯞ ꯑꯣꯏꯅꯤ ꯂꯥꯎꯅ ꯂꯤꯠꯄꯗꯣꯀꯣ ꯂꯨꯖ ꯐꯤꯠ ꯑꯣꯏꯅꯀꯣ ꯁꯤꯁꯨ ꯂꯩꯔꯦ ꯁꯤꯁꯨ ꯐꯖꯩ ꯂꯨꯄꯥ 300 ꯈꯛꯇꯪ ꯑꯣꯏꯗꯣꯏꯕ 300 ꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯨ ꯑꯔꯣꯏꯕꯤꯗꯅꯤ ꯌꯥꯝꯃꯤ ꯍꯥꯄꯦꯟꯗꯣ ꯎꯠꯂꯝꯁꯦ ꯍꯥꯄꯦꯟꯗꯣ ꯍꯥꯏꯗꯤ ꯇꯤ ꯁꯔꯠ ꯉꯁꯥꯏꯗꯤ ꯎꯠꯄꯗꯣ ꯄꯨꯔꯥ ꯌꯥꯝꯃꯦꯕꯀꯣ ꯍꯥꯄꯦꯟꯁꯦꯀꯣ ꯂꯣꯏꯅ ꯈꯟꯗꯣꯛꯄ ꯃꯃꯥꯡ ꯈꯟꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯒꯤ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯜꯗꯁꯨ ꯈꯔ ꯌꯥꯜꯍꯟꯖꯕꯅꯤꯀꯣ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯁꯤꯁꯤꯡꯁꯦ ꯃꯌꯥꯝ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯂꯥꯏꯕ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯪꯂꯩ ꯀꯩꯊꯦꯜ ꯐꯣꯂꯣ ꯇꯧꯖꯔꯦ ꯍꯥꯏꯅ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯝꯒꯗꯕꯅꯤꯀꯣ ꯍꯣꯏ ꯆꯦ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯑꯣꯐꯔꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯋꯥ ꯉꯥꯡꯒꯦꯔꯗꯤ ꯁꯤꯁꯨ ꯂꯩꯔꯦ ꯁꯤꯅ ꯍꯣꯖꯤ ꯍꯣꯖꯤ ꯁꯣꯔꯠ ꯑꯣꯏꯗꯣꯏꯅꯦꯕ ꯍꯥꯏꯕꯅꯤꯀꯣ H&Mꯒꯤ ꯀꯂꯔꯁꯦ ꯑꯃ ꯑꯅꯤ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯤꯅ ꯀꯥꯔꯍꯥꯠꯀꯤꯅꯦꯕ ꯀꯥꯔ ꯍꯠꯀꯤꯁꯨ ꯌꯥꯎꯔꯦ ꯁꯤꯁꯨ ꯍꯣꯖꯔꯤꯅꯦꯕ ꯑꯗꯨ ꯁꯤꯁꯤꯡꯁꯤꯁꯨ ꯂꯣꯏꯅꯃꯛ 300ꯗ ꯂꯣꯏ ꯑꯣꯐꯔ ꯂꯩꯗꯣꯏꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯨ ꯂꯩꯔꯦ ꯍꯥꯄꯦꯟꯁꯦ ꯕ꯭ꯔꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕꯅꯤꯀꯣ ꯑꯔꯣꯏꯕꯤꯗ ꯍꯣꯏ ꯑꯩ ꯑꯗꯨꯝ ꯃꯊꯪ ꯃꯅꯨꯡꯗ ꯆꯪꯉꯒ ꯌꯥꯏ ꯎꯠꯆꯔꯛꯀꯦꯕ ꯑꯗꯣ ꯃꯥꯒꯤꯁꯦ ꯄ꯭ꯔꯥꯏꯁꯇꯤ ꯀꯌꯥ ꯂꯩꯗꯣꯏꯕ 300 ꯂꯣꯏ ꯂꯨꯄꯥ 300 ꯑꯣꯏꯗꯣꯏꯕꯀꯣ ꯑꯣꯀꯦ 200ꯗꯒꯤ ꯍꯧꯔꯅꯤ ꯑꯗ 500ꯒꯤ ꯑꯍꯨꯝ ꯇꯧꯕꯁꯨ ꯂꯩꯅꯤꯀꯣ 500 ꯑꯍꯨꯝ ꯇꯧꯕꯁꯨ ꯂꯩꯌꯦꯕ ꯁꯤꯁꯨ ꯂꯩꯔꯦꯀꯣ ꯑꯣꯀꯦ ꯐꯖꯔꯦ 500ꯒꯤ 300니ꯀꯣ ꯃꯌꯥꯝ ꯂꯨꯄꯥ 300니ꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯦꯔꯥꯔꯤꯒꯤ ꯄꯨꯃꯥꯒꯤꯀꯣ ꯄꯨꯃꯥꯒꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯄ꯭रीꯃꯤꯌꯝ ꯑꯣꯏꯕ ꯇꯤ ꯁꯔꯠ ꯀꯣ ꯁꯨꯃꯥꯏꯅ ꯂꯥꯛꯏꯁꯤꯡꯁꯦ ꯄꯨꯃꯥꯒꯤꯁꯦ ꯁꯨꯃꯥꯏꯅ ꯀꯣꯂꯔ ꯌꯥꯝ ꯆꯥꯎꯕꯁꯦ ꯃꯌꯥꯝ ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯂꯤꯠꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯁꯤꯁꯦ ꯑꯗꯨꯒ ꯐꯤꯁꯨ ꯌꯥꯝ ꯐꯔꯦ ꯇꯦꯔꯤ ꯀꯇꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯁꯤꯁꯨ ꯂꯩꯔꯦ ꯀꯂꯔꯁꯤ ꯌꯥꯝꯃꯦ ꯁꯤ ꯄꯨꯃꯥꯒꯤ ꯀꯂꯔ ꯕ꯭ꯂꯨ ꯑꯃ ꯂꯩꯔꯦ ꯃꯅꯤꯡꯗ ꯁꯨꯃꯥꯏꯅ ꯄ꯭ꯔꯤꯟ ꯇꯧꯕ ꯃꯅꯤꯡꯁꯨ ꯌꯥꯝꯅ ꯃꯤꯅꯤꯃꯦꯜ ꯑꯣꯏꯅ ꯄ꯭ꯔꯤꯟ ꯇꯧꯋꯦꯀꯣ ꯍꯣꯏ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯌꯦꯛꯁꯟꯕꯗꯣ ꯑꯣꯏꯗꯦꯕ ꯁꯤꯁꯨ ꯂꯩꯔꯦ ꯂꯤꯠꯄ ꯀꯥꯟꯗ ꯌꯥꯝ ꯂꯦꯝꯅ ꯑꯗꯨꯝ ꯂꯤꯠꯄ ꯌꯥꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯁꯤꯁꯨ ꯂꯩꯔꯦ ꯈ꯭ꯋꯥꯏꯁꯨ ꯐꯖꯩꯀꯣ ꯑꯗꯨ ꯁꯤꯅ ꯑꯦꯗꯤꯒꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯦꯗꯤꯗꯥꯁꯀꯤ ꯕꯥꯁꯀꯦꯠꯕꯣꯜꯒ ꯊꯥꯏꯁꯦꯀꯣ ꯁꯤꯁꯨ ꯂꯩꯔꯦ ꯑꯗꯣ ꯁꯤꯒꯤꯁꯤꯅ ꯃꯌꯥꯝ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯄ꯭ꯔꯥꯏꯁꯁꯤꯅ 600 ꯑꯣꯏꯗꯣꯏꯕ ꯂꯨꯄꯥ 700 ꯑꯣꯏꯗꯣꯏꯕꯀꯣ ꯑꯣꯀꯦ ꯂꯨꯄꯥ 700 ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯒꯤꯁꯤꯅ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝ ꯐꯔꯦ ꯐꯤꯁꯨ ꯌꯥꯝ ꯐꯩꯀꯣ ꯃꯣꯟ ꯃꯣꯟ ꯂꯥꯎꯔꯒ ꯐꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯤ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯏꯅꯦ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯗꯕ ꯄꯤꯁ ꯌꯥꯝ ꯂꯥꯛꯇꯕ ꯄꯣꯠ ꯂꯤꯠꯆꯒꯦ ꯀꯥꯏꯅ ꯍꯥꯏꯕ ꯕ꯭ꯔꯗꯔꯁꯤꯡꯒꯤꯗꯣ ꯑꯗꯨ ꯁꯤꯒꯨꯝꯕ ꯑꯗꯨꯝ ꯂꯤꯠꯄꯤꯕ ꯑꯗꯨꯝ ꯌꯥꯒꯅꯤꯀꯣ ꯍꯣꯏ ꯍꯥꯏꯗꯤ ꯑꯃ ꯑꯁꯥꯏꯕꯨꯛ ꯆꯠꯄ ꯀꯥꯟꯗ ꯍꯣꯏ ꯊꯦꯡꯅꯗꯕꯗꯣ ꯍꯣꯏ ꯑꯗꯨꯒꯨꯝꯕ ꯁꯤꯒꯨꯝꯕ ꯑꯗꯨꯝ ꯂꯤꯠꯄꯤꯕ ꯌꯥꯅꯤꯀꯣ ꯍꯣꯏ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯀꯣꯂꯔ ꯇꯤ ꯁꯔꯠ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯒꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤꯁꯨꯅꯦ ꯕ꯭ꯔꯣ 400ꯇ ꯑꯣꯐꯔ ꯂꯩꯕ ꯂꯨꯄꯥ ꯑꯣꯏꯗꯣꯏꯕ 100gꯤꯀꯣ ꯍꯥꯏꯗꯤ ꯃꯈꯜ ꯃꯈꯜ ꯍꯟꯗꯛꯇꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯤ ꯀꯣꯂꯔ ꯇꯤ ꯁꯥꯔꯠꯁꯤꯡꯒꯤꯗꯤ ꯕ꯭ꯔꯣ ꯑꯩꯅ ꯂꯧꯖꯔꯤꯁꯦ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯂꯧꯖꯕꯅꯤꯀꯣ ꯆꯩꯔꯥꯎꯕꯒꯤ ꯑꯣꯏꯅ ꯆꯩꯔꯥꯎꯕꯒꯤ ꯀꯣꯂꯔ ꯇꯤ ꯁꯥꯔꯠ ꯑꯣꯀꯦ 또 시제 또 ꯈꯨꯌꯥꯡ ꯊꯤ ꯁꯤꯁꯨ ꯌꯥꯔꯦ ꯂꯩꯔꯦ ꯁꯤꯁꯨ ꯀꯂꯔꯗꯤ ꯀꯌꯥꯃꯨꯛ ꯂꯥꯛꯀꯦ ꯃꯥꯒꯤꯁꯦ ꯂꯦꯠꯀꯣꯁꯀꯤꯅꯦꯕ ꯀꯂꯔꯁꯦ ꯕ꯭ꯔꯣ ꯑꯩꯅ ꯁꯤꯗ ꯄꯥꯏꯖꯔꯤꯁꯦ ꯀꯂꯔ 8 ꯂꯥꯛꯄ ꯑꯣꯀꯦ ꯑꯩꯅ ꯕ꯭ꯂꯦꯛꯇ ꯌꯥꯎꯔꯤꯁꯦ ꯕ꯭ꯂꯦꯛ ꯂꯩꯔꯦ ꯒ꯭ꯔꯤꯟ ꯂꯩꯔꯦꯀꯣ ꯍꯥꯟꯅꯗꯤ ꯕꯇꯟ ꯍꯥꯞꯄꯒꯨꯝꯕꯁꯦ ꯌꯥꯝ ꯇꯧꯅꯔꯝꯃꯦ ꯑꯅꯧꯕ ꯐꯦꯁꯟ ꯑꯣꯏꯅ ꯆꯦꯟꯁꯦ ꯀꯟꯅ ꯍꯥꯞꯅꯔꯛꯏꯕꯀꯣ ꯕ꯭ꯔꯣ ꯁꯤꯁꯤꯡꯁꯦ ꯑꯣꯀꯦ ꯕꯇꯟ ꯍꯥꯏꯗꯤ ꯐꯣꯔꯃꯦꯜꯗ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯣꯜ ꯃꯅꯤ ꯐꯦꯁꯟꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯀꯟꯅ ꯍꯥꯞꯅꯔꯛꯑꯦꯕ ꯑꯗꯨꯝ ꯆꯠꯅꯕꯤꯗ ꯑꯗꯨꯝ ꯍꯣꯡꯉꯛꯄ ꯈꯖꯤꯛ ꯍꯣꯡꯉꯛꯄꯒꯤ ꯑꯗꯨ ꯁꯤꯁꯤꯡꯁꯦ ꯑꯗꯨꯝ ꯂꯩꯀꯣ ꯑꯩꯈꯣꯏ ꯁꯤꯁꯨ ꯂꯩꯔꯦ ꯂꯨꯄꯥ 400 ꯈꯛꯇꯪ ꯂꯨꯄꯥ ꯑꯣꯏꯗꯣꯏꯕ 100 ꯑꯣꯏꯗꯣꯏꯕꯀꯣ ꯂꯦꯀꯣꯁꯇꯦ ꯂꯦꯀꯣꯁ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯂꯦꯀꯣꯁꯇꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯣ ꯃꯤꯒꯤ ꯈꯣꯟꯊꯣꯛꯅꯦ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯣ ꯁꯤꯁꯨ ꯂꯨꯄꯥ 100 ꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯥꯏꯖꯇꯤ ꯀꯌꯥ ꯑꯦꯝꯗꯅ ꯗꯕꯜ ꯑꯦꯛꯁꯦꯜ ꯐꯥꯎ ꯂꯩꯕ ꯑꯦꯝꯗꯒꯤꯅ ꯗꯕꯜ ꯑꯦꯛꯁꯦꯜ ꯐꯖꯕꯅꯤꯀꯣ ꯕ꯭ꯔꯣꯁꯦ ꯑꯦꯛꯁꯦꯜ ꯁꯥꯏꯖ ꯁꯤꯗꯩ ꯆꯥꯎꯈꯠꯄ ꯑꯃ ꯂꯩꯔꯤ ꯑꯣꯀꯦ ꯑꯗꯨ ꯁꯤꯗꯩ ꯄꯤꯛꯊꯕ ꯑꯅꯤ ꯐꯖꯩ ꯑꯗꯨꯝ ꯂꯤꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ ꯃꯥꯒꯤꯁꯦ ꯑꯩꯗꯤ ꯌꯥꯝ ꯌꯥꯡꯕꯅꯦꯕ ꯀꯩꯅꯣ ꯅꯠꯇꯦ ꯑꯗꯨꯝ ꯃꯦꯇꯤꯒꯨꯝꯕꯗꯤ ꯅꯠꯇꯦꯀꯣ ꯃꯥꯒꯤꯁꯦ ꯅꯠꯇꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯦꯕ꯭ꯔꯤꯛ ꯇꯣꯉꯥꯟꯕ ꯐꯦꯕ꯭ꯔꯤꯛ
ꯁꯤꯅ ꯂꯨꯄꯥ 100 ꯀꯣ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯂꯤꯅꯟꯒꯤ ꯍꯥꯄꯦꯟ ꯂꯩꯔꯦꯕ ꯂꯤꯅꯟꯒꯤ ꯍꯥꯄꯦꯟꯁꯤꯅ ꯁꯤꯅ 300 ꯈꯛꯇ ꯑꯣꯏꯗꯣꯏꯕꯀꯣ ꯑꯣꯀꯦ ꯂꯤꯅꯟꯒꯤꯅꯤꯀꯣ 300ꯗ ꯑꯣꯐꯔ ꯂꯩꯗꯣꯏꯕ ꯂꯨꯄꯥ 100ꯗ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯀ꯭ꯋꯥꯇꯔꯁꯨ ꯌꯥꯎꯔꯦ ꯑꯗꯨꯝ ꯍꯥꯄꯦꯟ ꯌꯥꯎꯔꯦꯀꯣ ꯑꯗꯨꯝ ꯁꯣꯔꯠ ꯀꯂꯔꯁꯨ ꯍꯥꯏꯇꯥꯔꯦ ꯃꯈꯜ ꯃꯈꯜ ꯑꯣꯏꯕꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯀꯂꯔꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯀꯂꯔꯗꯤꯀꯣ ꯂꯤꯅꯟꯁꯦ ꯌꯥꯝ ꯁꯦꯠꯄ ꯅꯨꯡꯉꯥꯏ ꯁꯝꯃꯔꯗ ꯌꯥꯝ ꯁꯦꯠꯄ ꯅꯨꯡꯉꯥꯏꯕ ꯐꯦꯕ꯭ꯔꯤꯛ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯥꯏꯁꯦ ꯌꯥꯝ ꯌꯥꯡꯕ ꯄꯣꯠ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨ ꯃꯥꯏꯁꯦ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ 200 ꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯦ 200 ꯈꯛꯇꯪꯗꯀꯣ 200 ꯈꯛꯇꯪꯗ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯤꯅꯟꯒꯤꯀꯣ ꯁꯤꯁꯦ ꯑꯗꯨꯝ ꯀꯂꯔ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯂꯩꯔꯤꯕ꯭ꯔꯣ ꯁꯤ ꯃꯅꯨꯡꯗ ꯃꯌꯥꯝ ꯈꯤꯇꯪ ꯂꯩꯔꯤ ꯈꯤꯇꯪ ꯍꯥꯏꯗꯤ ꯔꯦꯟꯗꯝ ꯑꯣꯏꯅ ꯇꯧꯔꯒ ꯐꯕ ꯈꯔ ꯂꯧꯈꯠꯂꯛꯄꯅꯦꯕ ꯐꯖꯕ ꯈꯪꯒꯠꯂꯛꯄꯅꯦꯕꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯃꯆꯨ ꯑꯗꯨꯝ ꯌꯥꯎꯔꯤꯀꯣ ꯃꯅꯨꯡꯗ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛꯁꯨ ꯂꯩ ꯇꯤ ꯁꯥꯔꯠꯅꯤꯀꯣ ꯁꯤꯁꯤꯅ ꯔꯤꯄ꯭ꯔꯖꯦꯟꯒꯤ ꯁꯨꯃꯥꯏꯅ ꯔꯤꯄ꯭ꯔꯖꯦꯟꯒꯤ ꯁꯨꯃꯥꯏꯅ ꯃꯅꯤꯡꯗ ꯑꯗꯨꯝ ꯆꯥꯎꯅ ꯐꯨꯕ ꯑꯣꯀꯦ ꯀꯥꯡꯕꯨꯗꯣ ꯕ꯭ꯔꯣ ꯁꯤꯁꯨ ꯐꯖꯩ ꯌꯥꯝꯅꯀꯣ ꯁꯤꯁꯨ ꯁꯤꯒꯨꯝꯕꯁꯨ ꯐꯖꯔꯦ ꯂꯩꯀꯣ ꯁꯤꯁꯨ ꯑꯣꯀꯦ ꯑꯗꯣ ꯃꯥꯒꯤꯁꯤꯅ ꯄ꯭ꯔꯥꯏꯁꯁꯦ ꯀꯌꯥ ꯃꯥꯒꯤ ꯂꯥꯛꯀꯗꯣꯏꯕ 300 ꯑꯣꯏꯗꯣꯏꯕ ꯂꯨꯄꯥ 100 ꯂꯥꯛꯀꯗꯣꯏꯕꯀꯣ ꯑꯣꯀꯦ ꯑꯗꯨ ꯗꯕꯜ ꯄꯤꯁ ꯂꯧꯔꯒꯗꯤ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯗꯣꯏꯕ ꯑꯗꯨꯝ 600 ꯑꯣꯏꯗꯣꯏꯕ 600 ꯑꯣꯏꯗꯣꯏꯕ ꯔꯤꯄ꯭ꯔꯖꯦꯟꯒꯤ ꯁꯤꯁꯦ ꯕ꯭ꯔꯣ ꯑꯅꯧꯕ ꯁ꯭ꯇꯣꯛꯅꯤꯀꯣ ꯑꯅꯧꯕ ꯁ꯭ꯇꯣꯛ ꯁꯥꯏꯖ ꯂꯣꯏꯅꯃꯛ ꯁꯨꯅ ꯂꯩꯅꯤ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯈꯤꯅꯤ ꯁ꯭ꯇꯣꯛ ꯑꯔꯤꯕ ꯅꯠꯇꯦꯕ ꯁꯨꯃꯥꯏꯅ ꯄ꯭ꯔꯤꯟꯁꯦ ꯌꯥꯝꯃꯦꯕ ꯑꯗꯣ ꯁꯤꯒꯤꯁꯦ ꯂꯨꯄꯥ 100ꯅꯤꯀꯣ ꯃꯌꯥꯝ ꯁꯤꯡꯒꯜ ꯄꯤꯁ ꯂꯧꯕꯗ ꯂꯨꯄꯥ 100 ꯗꯕꯜ ꯄꯤꯁ ꯂꯧꯕꯤꯔꯒꯁꯨ ꯂꯨꯄꯥ 100 ꯑꯣꯏꯗꯣꯏꯅꯤ ꯁꯤꯒꯤꯁꯦ ꯗꯕꯜ ꯄꯤꯁ ꯂꯧꯕꯗ ꯂꯨꯄꯥ 700 ꯍꯥꯏꯕ ꯁꯤꯅ 500ꯒꯤ ꯇꯤ ꯁꯥꯔꯠꯁꯤꯡ ꯀꯧꯕ꯭ꯔꯣ 500ꯒꯤ ꯇꯤ ꯁꯥꯔꯠ ꯑꯣꯀꯦ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯕ ꯀꯥꯡꯕꯨꯁꯦ ꯁꯤꯁꯨ ꯂꯩꯔꯦ ꯃꯆꯨꯗꯤ ꯌꯥꯝ ꯌꯥꯝꯃꯦꯀꯣ ꯑꯗꯨꯝ ꯄ꯭ꯔꯤꯟꯁꯨ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯗ꯭ꯔꯣꯞ ꯁꯣꯜꯗꯔ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯨꯀꯣ ꯗ꯭ꯔꯣꯞꯁꯨ ꯌꯥꯎꯅꯤ ꯗ꯭ꯔꯣꯞ ꯅꯠꯇꯕꯁꯨ ꯌꯥꯎꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯁꯤꯒꯤꯁꯤꯅ ꯂꯨꯄꯥ ꯍꯧꯖꯤꯛꯀꯤꯗꯣ ꯀꯌꯥꯕ ꯂꯨꯄꯥ ꯁꯤꯅ 500 ꯂꯨꯄꯥ 500 ꯑꯣꯏꯗꯣꯏꯕꯀꯣ ꯑꯗꯣ ꯁꯥꯏꯖꯇꯤ ꯃꯥꯒꯤꯁꯦ ꯀꯩꯀꯩ ꯂꯩꯒꯦ ꯁꯥꯏꯖ ꯑꯦꯝꯗꯅ ꯗꯕꯜ ꯑꯦꯛꯁꯦꯜ ꯐꯥꯎ ꯑꯣꯏꯅꯤꯀꯣ ꯑꯦꯝꯗꯅ ꯕ꯭ꯔꯣ ꯗꯕꯜ ꯁꯤꯁꯦ ꯑꯦꯛꯁꯦꯜ ꯐꯥꯎꯀꯣ ꯁꯤꯁꯨ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯄ꯭ꯔꯤꯟ ꯃꯅꯤꯡꯗ ꯁꯨꯃꯥꯏꯅ ꯌꯥꯎꯅꯤꯕ ꯌꯥꯔꯦ ꯌꯥꯝ ꯐꯖꯔꯦ ꯃꯌꯥꯝ ꯑꯗꯨꯝ ꯍꯌꯦꯡ ꯂꯥꯛꯄꯤꯔꯒ ꯄꯨꯡ ꯀꯌꯥꯗꯩ ꯍꯥꯡꯅꯤ ꯁꯤꯒꯤ ꯋꯥꯡꯖꯤꯡꯒꯤꯅ ꯕ꯭ꯔꯣ ꯄꯨꯡ 8ꯗꯩ ꯍꯥꯡꯅꯤ ꯄꯨꯡ 8ꯗꯒꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯐꯥꯎꯀꯣ ꯑꯗꯨꯒ ꯀꯛꯆꯤꯡꯒꯤꯅ 9ꯗꯩꯅ 3 ꯐꯥꯎ ꯀꯛꯆꯤꯡꯒꯤꯅ 9ꯗꯩ 3 ꯐꯥꯎꯀꯣ ꯑꯣꯀꯦ ꯑꯗ ꯃꯌꯥꯝ ꯉꯟꯇꯥ ꯂꯥꯛꯄꯤꯔꯣ ꯉꯟꯇꯥ ꯂꯥꯛꯑꯒꯗꯤ ꯄꯣꯠ ꯑꯐꯕ ꯐꯪꯒꯗꯣꯏꯅꯤꯀꯣ ꯐꯖꯕ ꯐꯪꯒꯗꯣꯏꯅꯤ ꯑꯄꯥꯝꯕ ꯈꯟꯕ ꯐꯪꯒꯗꯣꯏꯅꯤ ꯑꯗꯣ ꯊꯦꯡꯅ ꯂꯥꯛꯑꯒꯗꯤ ꯐꯨꯔꯤꯠ ꯐꯖꯕ ꯌꯥꯎꯔꯝꯗꯕꯁꯨ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯆꯩꯔꯥꯎꯕꯅꯤꯅ ꯐꯨꯔꯤꯠꯁꯦ ꯂꯣꯏ ꯂꯩꯅꯕꯅꯦ ꯃꯈꯜ ꯃꯈꯜ ꯂꯣꯏ ꯂꯩꯅꯕꯅꯦꯕꯀꯣ ꯑꯗꯨꯅ ꯅꯪꯍꯧꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯜꯂꯤꯈꯩ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯗꯣꯏꯅꯤ ꯁꯤꯗ ꯂꯩꯁꯤꯅ ꯕ꯭ꯔꯣ ꯀꯣꯂꯔ ꯇꯤ ꯁꯥꯔꯠ 600 ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯣꯒꯤꯀꯣ ꯑꯗꯨꯝ ꯁꯤꯁꯨ ꯂꯩꯔꯦ ꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯩꯔꯥꯎꯕꯒꯤ ꯑꯗꯨꯝ ꯄꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯕ꯭ꯔꯗꯔ ꯁꯤꯁꯦ ꯃꯥꯒꯤꯁꯦ ꯄꯦꯛ ꯑꯣꯏꯅ ꯂꯥꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯂꯥꯛꯀꯦ ꯄꯦꯛ ꯑꯣꯏꯅ ꯂꯥꯛꯑꯦ ꯕ꯭ꯔꯣ ꯄꯦꯛ ꯂꯥꯛꯑꯦꯕꯀꯣ ꯑꯣꯀꯦ ꯑꯗꯨꯝ ꯄꯦꯛꯇꯣ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯑꯗꯨꯝ ꯆꯦꯔꯪ ꯑꯇꯣꯞꯄ ꯐꯖꯅ ꯑꯦꯛꯁꯇ꯭ꯔꯥ ꯄꯦꯛꯀꯤꯡ ꯇꯧꯕꯁꯨ ꯌꯥꯅꯤꯀꯣ ꯕ꯭ꯔꯣ ꯑꯗꯨꯒ ꯆꯦꯔꯪꯗꯣ ꯍꯥꯞꯄꯗ ꯅꯨꯡꯉꯥꯏꯇ ꯇꯥꯔꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯄ꯭ꯂꯥꯁꯇꯤꯛ ꯇꯣꯉꯥꯟꯅ ꯀꯦꯔꯤ ꯕꯦꯛ ꯁꯤꯗ ꯑꯗꯨꯝ ꯐꯖꯅ ꯍꯥꯞꯄꯁꯨ ꯌꯥꯅꯤꯀꯣ ꯕ꯭ꯔꯣ ꯌꯥꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯇꯤ ꯁꯥꯔꯠꯁꯤꯅ ꯄꯨꯃꯥ ꯑꯣꯏꯗꯣꯏꯔꯣ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯄꯨꯃꯥꯒꯤꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯕ ꯇꯤ ꯁꯥꯔꯠ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯨ ꯃꯥꯅꯦ 600ꯒꯤ ꯀꯥꯡꯕꯨꯅꯦꯕ ꯂꯨꯄꯥ 700 ꯀꯣ ꯇꯤ ꯁꯥꯔꯠꯁꯤ ꯌꯥꯝꯃꯟꯗꯅ ꯑꯗꯨꯝ ꯁꯤꯁꯨ ꯂꯩꯔꯦ ꯋꯥꯁꯜꯂꯦꯕ ꯍꯣꯏ ꯑꯔꯣꯏꯕꯗ ꯂꯩꯀꯣ ꯕ꯭ꯔꯣ ꯁꯤ ꯅꯠꯇꯕꯁꯨ ꯁꯤꯗ ꯄ꯭ꯂꯦꯟꯒꯤ ꯌꯥꯝ ꯋꯥꯠꯂꯤꯕꯀꯣ ꯑꯣꯀꯦ ꯃꯊꯛꯇ ꯄꯨꯂꯞ ꯂꯩꯔꯝꯗꯣꯏ ꯃꯥꯜꯂꯦ ꯌꯥꯏ ꯌꯦꯡꯉꯨꯔꯁꯦ ꯃꯊꯛꯇꯀꯣ ꯃꯊꯛꯇ ꯑꯃꯨꯛ ꯇꯞꯅ ꯌꯦꯡꯉꯁꯦꯕ ꯁꯨꯃꯥꯏꯅ ꯁꯤꯁꯨ ꯂꯩꯔꯦ ꯄꯨꯃꯥꯒꯤꯁꯤꯅ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯁꯤ 600 ꯑꯣꯏꯗꯣꯏꯅꯦ ꯂꯨꯄꯥ ꯃꯥꯏ 700 ꯐꯤꯁꯦ ꯑꯣꯏꯗꯣꯏꯕꯀꯣ ꯈꯨꯐꯗꯤ ꯐꯕꯅꯤꯀꯣ ꯕ꯭ꯔꯣ ꯇꯦꯔꯤ ꯀꯇꯟꯅꯦꯕ ꯇꯦꯔꯤ ꯀꯇꯟ ꯏꯁꯇ꯭ꯔꯦꯆꯦꯕꯜ ꯌꯥꯎꯏꯀꯣ ꯇꯦꯔꯤ ꯀꯇꯟꯁꯦ ꯑꯌꯥꯝꯕꯀꯣ ꯑꯗꯣ ꯑꯅꯝꯕ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯈꯔ ꯑꯗꯨꯝ ꯈꯦꯠꯅꯕꯀꯣ ꯁꯤꯁꯨ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯃꯌꯥꯝ ꯂꯦꯠꯄꯗ ꯁꯤ ꯂꯨꯄꯥ 700 ꯈꯛꯇꯅꯦ ꯁꯤꯒꯤꯁꯦ 700 ꯑꯣꯏꯗꯣꯏꯕ ꯑꯗꯨꯒ ꯁꯤ ꯔꯤꯄ꯭ꯔꯖꯦꯟꯒꯤ ꯁꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕ꯭ꯔꯥ ꯃꯥꯟꯅꯩ ꯕ꯭ꯔꯣ ꯂꯨꯄꯥ ꯃꯥꯟꯅꯩꯀꯣ 100ꯒꯤ ꯑꯣꯀꯦ ꯑꯗꯨ ꯌꯥꯝꯃꯜꯂꯦꯅ ꯌꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯁꯤꯁꯨ ꯂꯩꯔꯦ ꯅꯣꯔꯠ ꯐꯦꯁꯀꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯀꯥꯔꯒꯣ ꯁꯤꯁꯦ ꯂꯥꯛꯄꯒ ꯊꯨꯅ ꯍꯦꯛꯇ ꯂꯣꯏꯕ ꯁꯤ ꯀꯣꯗ꯭ꯔꯣꯏꯒꯤ ꯐꯤ ꯍꯥꯏꯗꯣꯏꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯣꯗ꯭ꯔꯣꯏꯒꯤ ꯐꯤꯗꯥ ꯇꯥꯏꯞ ꯇꯧꯋꯦꯕꯀꯣ ꯕ꯭ꯔꯣ ꯑꯣꯀꯦ ꯁꯤ ꯈꯣꯡꯒ꯭ꯔꯥꯎꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯂꯥꯛꯄꯒ ꯊꯨꯅ ꯍꯦꯛꯇ ꯂꯣꯏꯕ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯕꯗꯣ ꯍꯥꯏꯕ ꯑꯣꯏꯖꯥꯅꯤꯀꯣ ꯑꯗꯨꯝ ꯐꯤꯠꯁꯦ ꯌꯥꯝ ꯐꯖꯕ ꯃꯥꯜꯂꯦ ꯃꯥꯒꯤꯁꯦ ꯍꯣꯏ ꯃꯥꯏꯁꯤ ꯃꯥꯏ ꯄ꯭ꯔꯥꯏꯁꯁꯨ 400 ꯈꯛꯇꯪꯅꯦꯕ ꯂꯨꯄꯥ 100 ꯑꯗꯨꯅꯅꯤ ꯄ꯭ꯔꯥꯏꯁꯁꯨ ꯍꯣꯡꯉꯦ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯐꯔꯦ ꯍꯥꯟꯅ 600 ꯃꯌꯥꯝꯅ ꯍꯦꯟꯅ ꯂꯩꯔꯝꯕꯗꯨꯅꯦꯕ ꯄꯥꯝꯅꯕꯀꯣ ꯑꯗꯨ 400 ꯊꯥꯗꯣꯛꯈꯤꯕꯗ ꯍꯦꯛꯇ ꯂꯥꯛꯄꯒ ꯍꯦꯛꯇ ꯂꯣꯏꯕ ꯑꯗꯣ ꯁꯤꯒꯤ ꯄꯤꯁ ꯀꯌꯥꯈꯛ ꯉꯥꯏꯔꯒꯦ ꯁꯤꯁꯦ ꯄꯤꯁ ꯈꯔ ꯑꯃ ꯂꯩ 120 ꯃꯨꯛ ꯂꯩꯕ꯭ꯔꯣ 120 ꯃꯨꯛꯀꯣ ꯑꯣꯀꯦ ꯑꯗꯨ ꯄꯤꯁ ꯌꯥꯝ ꯀꯟꯅ 120 ꯌꯥꯝꯗꯦꯀꯣ ꯑꯗꯨꯝ ꯉꯟꯇꯥ ꯂꯥꯛꯑꯒ ꯂꯧꯕꯤꯔꯣ ꯃꯌꯥꯝ ꯁꯤꯒꯤꯁꯦꯀꯣ ꯁꯤꯅ ꯉꯁꯥꯏꯒꯤ ꯅꯥꯏꯀꯤꯒꯤ ꯀꯂꯔꯁꯤꯡꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯅꯥꯏꯀꯤꯒꯤꯀꯣ ꯑꯇꯣꯞꯄ ꯋꯥꯜꯍꯧꯕ ꯀꯂꯔꯁꯤꯡꯗꯣ ꯁꯤ ꯂꯩꯔꯦ ꯇꯦꯔꯤ ꯀꯇꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯥꯅꯦꯕ ꯁꯤꯅ 500 ꯇꯣ ꯂꯣꯏ ꯑꯣꯏꯗꯣꯏꯕ ꯃꯌꯥꯝ ꯁꯤ ꯂꯨꯄꯥ 500 ꯈꯛꯇꯅꯤꯀോ 500 ꯈꯛꯇꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯑꯗꯨꯒ ꯑꯁꯣꯝꯒꯤ ꯀꯣꯂꯔ ꯇꯤ ꯁꯥꯔꯠ ꯂꯩꯔꯦ ꯎꯠꯁꯜꯂꯁꯦ ꯑꯗꯨꯒ ꯆꯠꯈꯤꯅꯕꯀꯣ ꯑꯗꯨꯒ ꯃꯦꯛꯖꯣꯟꯒꯤꯁꯨ ꯕ꯭ꯔꯣ ꯃꯁꯥꯒꯤ MRPꯗ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯦꯕꯀꯣ ꯕꯗꯒꯤ ꯏꯃꯤꯅꯤꯌꯝꯒꯤ ꯇꯤ ꯁꯥꯔꯠꯇꯣ ꯑꯇꯣꯞꯄ ꯂꯩꯇ꯭ꯔꯕꯅ ꯍꯥꯏꯕꯤꯔꯛꯑꯦ ꯁꯤꯁꯤ ꯌꯥꯝ ꯌꯥꯎꯔꯛꯇꯦꯕ ꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯩ ꯌꯥꯎꯗꯤ ꯌꯥꯎꯔꯛꯑꯦꯕꯀꯣ ꯍꯣꯏ ꯃꯔꯛꯇ ꯌꯥꯎꯔꯝꯒꯗꯣꯏꯔꯕ ꯃꯔꯛꯇ ꯌꯥꯎꯔꯛꯄꯅꯦꯕ ꯑꯣꯀꯦ ꯑꯣꯀꯦ ꯑꯩꯁꯨ ꯄ꯭ꯔꯤꯟꯁꯦ ꯐꯖꯩ ꯐꯔ ꯂꯧꯁꯟꯕ ꯑꯅꯤ ꯌꯥꯎꯔꯛꯑꯦꯕ ꯑꯩꯅ ꯑꯅꯤꯗꯣ ꯁꯥꯏꯖ ꯃꯥꯟꯅꯗꯕ ꯂꯧꯁꯜꯂꯕ ꯑꯅꯤꯃꯛ ꯂꯧꯁꯜꯂꯦꯕꯀꯣ ꯑꯣꯀꯦ ꯑꯗꯣ ꯃꯔꯛꯇ ꯌꯥꯎꯔꯝꯃꯒꯗꯤ ꯗꯥꯎ ꯌꯥꯒꯗꯣꯏꯅꯤꯀꯣ
ꯑꯗꯣ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯄꯤꯔꯒ ꯑꯗꯣꯝꯅ ꯄꯥꯝꯕ ꯗꯤꯖꯥꯏꯟ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯕꯤꯔꯣ ꯕ꯭ꯔꯗꯔꯒꯤ ꯁꯨꯃꯥꯏꯅ ꯂꯩꯇ ꯇꯥꯔꯒꯗꯤꯀꯣ ꯑꯁ ꯑꯩ ꯁꯤ ꯄꯥꯝꯃꯦ ꯂꯩꯗꯕꯤꯗ ꯂꯨꯄꯥ 500 ꯄꯤꯔ ꯂꯩꯔꯁꯨ ꯌꯥꯏꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯁꯤꯁꯨ ꯂꯩꯔꯦ ꯁꯤ ꯂꯩꯀꯣ ꯁꯤ 579ꯒꯤ MRP Megzone ꯀꯣ Megzone Megzone ꯃꯁꯥꯒꯤ ꯄ꯭ꯔꯥꯏꯁ ꯑꯗꯨꯝ ꯂꯥꯛꯕꯅꯦ ꯃꯥ ꯃꯁꯥꯒꯤ ꯄꯔꯁꯦꯟꯇꯦꯖ ꯆꯠꯄꯅꯦꯕ MRPꯗ ꯂꯥꯛꯄꯀꯣ MRP ꯁꯦ 579 ꯂꯥꯛꯄꯅꯦꯕ ꯕ꯭ꯔꯣ ꯑꯗꯣ ꯑꯩꯈꯣꯏ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯑꯣꯏꯅ 400ꯗ ꯑꯣꯐꯔ ꯂꯩꯖꯩ ꯂꯨꯄꯥ 100ꯗ ꯑꯣꯀꯦ ꯑꯗꯣ ꯃꯥꯏꯁꯦ ꯕꯣꯛꯁ ꯌꯥꯎꯏꯀꯣ ꯕꯣꯛꯁ ꯂꯣꯏ ꯌꯥꯎꯋꯦ ꯕ꯭ꯔꯣ ꯌꯥꯎꯏꯀꯣ ML XL ꯗꯕꯜ XL ꯂꯩꯅꯤꯀꯣ ꯁꯥꯏꯖꯁꯨ ꯕ꯭ꯔꯣ ꯑꯣꯀꯦ ꯀꯂꯔꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯄꯤꯡ ꯃꯆꯨ ꯁꯨꯃꯥꯏꯅ ꯌꯥꯎꯔꯦ ꯆꯩꯔꯥꯎꯕꯒꯤ ꯆꯞ ꯆꯥꯔꯦꯀꯣ ꯁꯤꯒꯤꯁꯤꯗꯤ ꯃꯥꯏꯗꯤꯀꯣ ꯕ꯭ꯔꯣ ꯄꯦꯀꯦꯠ ꯑꯃꯗ Lꯗ ꯄꯤꯁ 10 ꯂꯥꯛꯑꯦꯕ ꯑꯗꯣ ꯀꯂꯔ ꯑꯝꯇ ꯃꯥꯟꯗꯦ ꯀꯂꯔꯗꯣ ꯃꯥꯟꯗꯦꯕ XLꯗ ꯄꯤꯁ 10 ꯂꯥꯛꯑꯦ ꯀꯂꯔ ꯑꯝꯇ ꯃꯥꯟꯗꯦ ꯑꯣꯀꯦ ꯑꯩ ꯀꯂꯔ ꯃꯥꯟꯅ ꯂꯥꯛꯇꯦꯕ ꯀꯂꯔ ꯃꯥꯟꯅ ꯂꯥꯛꯇꯦ ꯁꯤꯁꯨ ꯂꯩꯔꯦ ꯀꯂꯔ ꯌꯥꯝ ꯌꯥꯝꯃꯦ ꯃꯥꯏꯁꯦ ꯑꯗꯨ Megzone-ꯒꯤꯅ ꯑꯃꯨꯛ ꯃꯥꯏ ꯀꯂꯔꯒꯤ ꯁꯤꯗꯕ ꯈꯣꯠꯇꯕꯗꯣ ꯄꯥꯛ ꯂꯩꯇꯦꯕꯀꯣ ꯕ꯭ꯔꯣ Megzone-ꯁꯦ ꯀꯝꯄꯅꯤ ꯆꯥꯎꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯗꯨꯒꯤ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅꯕ ꯐꯤꯗꯥ ꯑꯣꯏꯒꯗꯣꯏꯅꯤ ꯁꯤꯁꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯦꯇꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯦꯇꯤ ꯅꯠꯇꯕ꯭ꯔꯥ ꯃꯦꯇꯤ ꯑꯣꯏꯗꯣꯏꯔꯥ ꯑꯣꯀꯦ ꯁꯤꯁꯨ ꯂꯩꯔꯦ ꯑꯗꯨꯝ ꯁꯤ ꯂꯨꯄꯥ 100니ꯀꯣ MRPꯗ ꯂꯨꯄꯥ 570 ꯂꯩꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ 79 ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯪꯂꯩ ꯀꯩꯊꯦꯜꯗ ꯑꯣꯐꯔ ꯇꯥꯔꯒ ꯂꯨꯄꯥ 100ꯗꯀꯣ ꯑꯩꯈꯣꯏꯁꯨ ꯁꯤ ꯑꯩꯈꯣꯏꯅ ꯌꯣꯟꯖꯕꯗꯣ ꯕ꯭ꯔꯣ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤꯁꯨ 450ꯗ ꯌꯣꯟꯖꯕꯅꯦꯕ ꯕ꯭ꯔꯣ 579 450ꯗ ꯌꯣꯟꯖꯕꯅꯦ ꯑꯃꯨꯛꯀ ꯑꯃꯨꯛ ꯑꯩꯈꯣꯏ ꯆꯩꯔꯥꯎꯕꯒꯤꯅꯦꯅ ꯃꯌꯥꯝꯗ ꯍꯦꯟꯅ ꯍꯣꯡꯅ ꯂꯨꯄꯥ 50 ꯑꯃꯒ ꯇꯥꯊꯣꯛꯑꯒ ꯇꯥꯊꯣꯛꯆꯕꯅꯦ ꯍꯥꯏꯗꯤ ꯇꯣꯡꯗꯕꯒ ꯆꯞ ꯃꯥꯟꯅꯩꯕ ꯂꯨꯄꯥ 50 ꯇꯥꯈꯤꯕ ꯍꯥꯏꯁꯦ ꯂꯨꯄꯥ 10 10 ꯈꯛꯇꯪꯅꯤ ꯇꯣꯡꯉꯤꯁꯦꯀꯣ ꯕ꯭ꯔꯣ ꯑꯗꯨꯗ ꯃꯌꯥꯝꯗ ꯍꯦꯟꯅ ꯐꯪꯍꯟꯖꯅꯤꯡꯗꯅ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯂꯩꯔꯤꯁꯤꯁꯨ ꯑꯗꯨꯝ ꯑꯣꯐꯔ ꯅꯠꯇ꯭ꯔꯣ ꯁꯤꯁꯨ ꯃꯥꯅꯦ ꯕ꯭ꯔꯣ ꯃꯥꯅꯤꯀꯣ 900 ꯑꯣꯏꯗꯣꯏꯕ ꯁꯤ ꯌꯥꯅꯣꯂꯤꯁꯦ ꯀ꯭ꯔꯣꯁꯦꯠꯀꯤꯀꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤꯁꯦ ꯒꯥꯔꯤ ꯌꯥꯎꯁꯜꯂꯛꯑꯦ ꯃꯌꯥꯝ ꯒꯥꯔꯤ ꯂꯩꯀꯣ ꯀꯪꯂꯩ ꯀꯩꯊꯦꯜꯗ ꯒꯥꯔꯤ ꯂꯣꯏ ꯁꯨꯅꯕ ꯐꯪꯒꯅꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛꯀꯤꯀꯣ ꯑꯉꯥꯡꯒꯤ ꯒꯥꯔꯤꯁꯨ ꯐꯪꯒꯗꯣꯏꯅꯤ ꯑꯗꯨꯝ ꯌꯥꯎꯔꯦ ꯃꯈꯜ ꯏꯗꯤꯐꯤꯁ ꯌꯥꯎꯔꯦ ꯔꯣꯂꯦꯛꯁ ꯌꯥꯎꯔꯦ G-Shock ꯌꯥꯎꯔꯦꯀꯣ ꯂꯣꯏ ꯃꯈꯜ ꯌꯥꯎꯔꯦ ꯇꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯣꯁꯦꯠꯀꯤ ꯀ꯭ꯌꯨꯕꯥꯟ ꯀꯣꯂꯔꯅꯤꯀꯣ ꯐꯤ ꯑꯅꯤ ꯁꯨꯏꯀꯣ ꯐꯤ ꯑꯅꯤ ꯁꯨꯕꯗꯣ ꯂꯣꯏꯅꯃꯛ ꯁꯤ ꯐꯤ ꯑꯐꯕ ꯉꯥꯛꯇꯅꯤꯀꯣ ꯕ꯭ꯔꯣ ꯑꯗꯨꯝ ꯄꯥꯏꯔꯀꯥꯟꯗ ꯈꯪꯒꯅꯤ ꯑꯗꯨꯝ ꯍꯦꯛ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ ꯁꯤꯁꯤꯁꯨ ꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ ꯂꯤꯠꯄ ꯁꯝꯃꯔꯗꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯥꯝ ꯁꯥꯔꯣꯏꯕ ꯁꯤ ꯂꯤꯠꯄ ꯃꯇꯝꯗꯀꯣ ꯕ꯭ꯔꯤꯊꯦꯕꯜꯁꯨ ꯑꯣꯏꯔꯦꯗꯅꯀꯣ ꯕ꯭ꯔꯣ ꯁꯤꯁꯨ ꯂꯩꯔꯦ ꯁꯤ ꯂꯨꯄꯥ 600 ꯈꯛꯇꯅꯤꯀꯣ ꯂꯨꯄꯥ 700 ꯈꯛꯇꯅꯤꯀꯣ ꯁꯤꯁꯦ ꯌꯥꯝ ꯐꯖꯅꯤ ꯑꯣꯀꯦ ꯑꯗꯣ ꯃꯥꯒꯤ ꯁꯥꯏꯖꯇꯤ ꯀꯃꯥꯏ ꯇꯧꯋꯦ M ꯗꯩꯅ ꯗꯕꯜ XL M ꯖꯦ ꯑꯩꯉꯣꯟꯗ ꯂꯤꯠꯄ ꯌꯥꯏ ꯕ꯭ꯔꯣ ꯑꯗꯨ ꯇꯥꯔꯒꯗꯤ XLꯒꯗꯤ ꯆꯥꯎꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯨꯗꯤ ꯆꯥꯎꯋꯦ ꯑꯗꯨꯝ ꯁꯤ ꯆꯥꯎꯅ ꯑꯗꯨꯝ ꯂꯤꯠꯁꯨ ꯐꯖꯅꯤꯕ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯦ ꯃꯥꯟꯅꯗꯕꯅꯤꯀꯣ ꯕ꯭ꯔꯣ ꯇꯦꯛꯁꯆꯔꯁꯤꯡꯁꯦ ꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯇꯣꯉꯥꯟꯕ ꯃꯥꯜꯂꯤꯀꯣ ꯁꯤꯁꯨ ꯐꯖꯩ ꯁꯤꯁꯨ ꯀꯂꯔ ꯃꯔꯤ ꯂꯩꯌꯦꯕ ꯁꯤꯁꯨ ꯐꯖꯩꯀꯣ ꯃꯌꯥꯝ ꯁꯤ ꯂꯨꯄꯥ 700 ꯑꯣꯏꯗꯣꯏꯔ ꯁꯤꯁꯨ 700 ꯑꯣꯏꯗꯣꯏꯕ ꯁꯨꯃꯥꯏꯅ ꯂꯥꯏꯖꯦꯕ ꯁꯨꯃꯥꯏꯅ ꯑꯁꯤꯒꯤ ꯑꯃꯁꯤꯒꯤ ꯑꯔꯥꯡꯕꯁꯤ ꯁꯤꯁꯨ ꯂꯩꯔꯦ ꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯅꯥꯟꯅꯤꯀꯣ ꯁꯤꯁꯨ ꯃꯅꯨꯡꯗ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃ ꯊꯥꯗꯕꯗꯤ ꯌꯥꯔꯣꯏ ꯁꯤꯒꯤꯁꯤꯗꯤꯀꯣ ꯑꯗꯣ ꯁꯤ ꯂꯨꯄꯥ 700 ꯈꯛꯇꯅꯦ ꯃꯌꯥꯝ ꯁꯤꯁꯦ ꯁꯤꯁꯨ ꯂꯩꯔꯦ ꯑꯣꯂꯤቭ ꯒ꯭ꯔꯤꯟ ꯃꯆꯨꯗꯁꯨꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯕ꯭ꯂꯦꯛꯀ ꯍ꯭ꯋꯥꯏꯠꯀ ꯇꯧꯕꯗꯁꯨꯀꯣ ꯑꯗꯣ ꯁꯤ ꯂꯨꯄꯥ 600 ꯈꯛꯇꯅꯦ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯂꯥꯁ ꯑꯣꯏꯅ ꯁꯤꯒꯤꯁꯦ ꯁꯤꯁꯦ ꯕ꯭ꯔꯣ ꯁꯤꯁꯨ 900ꯒꯤ ꯇꯤ-ꯁꯥꯔꯠ ꯀꯩꯅꯣ 900 ꯀꯣ ꯑꯣꯀꯦ ꯉꯁꯥꯏ ꯎꯠꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤꯗꯣ ꯉꯁꯥꯏ ꯎꯠꯍꯧꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯀꯝꯄꯦꯅꯤ ꯃꯥꯟꯅꯗꯦꯀꯣ ꯑꯝꯕꯣ ꯉꯁꯥꯏ ꯎꯠꯈꯤꯕ ꯃꯌꯥꯝꯗꯨꯒ ꯑꯃꯒ ꯑꯝꯇ ꯃꯥꯟꯅꯔꯣꯏꯀꯣ ꯑꯦꯁꯇ꯭ꯔꯣ ꯐꯤꯠ ꯍꯥꯏꯕ꯭ꯔꯥ ꯀꯃꯥꯏ ꯍꯥꯏꯀꯣ ꯑꯦꯁꯇ꯭ꯔꯣ ꯐꯤꯠ ꯀꯣ ꯁꯤꯁꯨ ꯂꯩꯔꯦ ꯀꯂꯔꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯁꯤꯁꯨ ꯀꯣ ꯑꯗꯨꯝ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗ ꯑꯗꯨꯝ ꯈꯟꯕꯤꯔ ꯂꯥꯛꯑꯣ ꯀꯂꯔ ꯑꯄꯥꯝꯕ ꯀꯣ ꯄꯣꯀꯦꯠ ꯌꯥꯎꯕ ꯌꯥꯎꯗꯕ ꯄꯨꯂꯞ ꯂꯩꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯨ ꯑꯣꯀꯦ ꯄꯣꯀꯦꯠ ꯁꯨꯃꯥꯏꯅ ꯀꯣꯂꯔ ꯌꯥꯎꯔꯒꯁꯨ ꯄꯣꯀꯦꯠ ꯌꯥꯎꯗꯕꯀꯣ ꯑꯗꯨꯝ ꯂꯩꯅꯤ ꯄꯣꯀꯦꯠ ꯌꯥꯎꯕꯁꯨ ꯂꯩꯅꯤ ꯑꯅꯤꯃꯛ ꯂꯩꯅꯤ ꯌꯥꯎꯗꯕꯁꯨ ꯂꯩꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯐꯤꯒꯔ ꯁꯥꯔꯠꯇꯣ ꯑꯗꯨ ꯎꯠꯈ꯭ꯔꯕꯣ ꯐꯤꯒꯔ ꯁꯥꯔꯠꯁꯦ ꯎꯠꯈ꯭ꯔꯦꯕ꯭ꯔꯣ ꯉꯁꯥꯏ ꯎꯠꯈ꯭ꯔꯦꯀꯣ ꯌꯥꯔꯦ ꯁꯤ ꯕꯣꯛꯁꯔꯁꯤ ꯂꯨꯄꯥ ꯀꯌꯥ ꯍꯥꯏꯕꯅꯣ ꯁꯤꯒꯤ ꯕꯣꯛꯁꯔꯁꯦ ꯂꯨꯄꯥ 500ꯒꯤ 4 ꯕ꯭ꯔꯣ 500ꯒꯤ 4 ꯀꯣ ꯁꯤ ꯇꯦꯛꯇꯤꯁꯀꯤ ꯕꯣꯛꯁꯔꯁꯦ ꯂꯨꯄꯥ 500ꯒꯤ 4 ꯑꯣꯀꯦ ꯕꯣꯛꯁꯔꯁꯤ ꯑꯗꯨꯝ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝ ꯐꯩꯀꯣ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯄꯦꯀꯦꯠꯇ ꯂꯥꯛꯀꯅꯤꯕ ꯕ꯭ꯔꯣ ꯑꯣ ꯁꯨꯃꯥꯏꯅ ꯂꯥꯛꯏꯁꯦ ꯁꯨꯃꯥꯏꯅ ꯄꯦꯀꯦꯠꯇ ꯂꯥꯛꯀꯅꯤ ꯁꯨꯃꯥꯏꯅ ꯄꯦꯀꯦꯠꯇ ꯂꯥꯛꯑꯅꯤ ꯁꯤꯒꯤ ꯄꯦꯀꯦꯠꯁꯤꯗ ꯂꯨꯄꯥ ꯀꯩꯅꯣ ꯑꯃꯒ ꯍꯥꯞꯆꯜꯂꯒ ꯁꯤꯒꯤ 4ꯁꯤꯗ 500 ꯑꯣꯏꯗꯣꯏꯕꯀꯣ ꯑꯣꯀꯦ ꯑꯅꯤ ꯑꯗꯨ ꯕ꯭ꯔꯣ ꯁꯤꯁꯦ ꯌꯥꯝꯃꯜꯂꯤ ꯑꯅꯤ ꯈꯛꯇꯪ ꯂꯧꯖꯒꯦ ꯍꯥꯏꯔꯁꯨ ꯌꯥꯅꯤꯀꯣ ꯑꯅꯤꯗ ꯑꯗꯨꯝ 250ꯗ ꯄꯤꯖꯔꯛꯀꯦꯕ 250ꯗ ꯀꯣ ꯑꯣꯀꯦ ꯌꯥꯏ ꯑꯗꯨꯝ ꯄꯤꯁ 4 ꯂꯧꯕꯤꯔꯒꯗꯤ ꯍꯦꯟꯅ ꯐꯩꯀꯣ ꯑꯗꯨꯒ ꯕ꯭ꯔꯣ ꯁꯤꯒꯤꯗꯣ ꯑꯗꯨꯒ ꯁꯤꯒꯤ ꯖꯔꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯐꯨꯜ ꯁ꯭ꯇꯣꯛ ꯂꯩꯔꯦꯀꯣ ꯍꯥꯟꯅ ꯂꯣꯏꯈꯤꯕꯗꯣ ꯁꯤꯒꯤ ꯖꯔꯥꯒꯤ ꯑꯟꯗꯔꯋꯦꯌꯔꯁꯦ ꯕ꯭ꯔꯣ ꯐꯨꯜ ꯁ꯭ꯇꯣꯛ ꯂꯩꯔꯦꯀꯣ ꯑꯣꯀꯦ ꯍꯥꯏꯗꯤ ꯈꯨꯌꯥꯝ ꯊꯤ ꯌꯥꯝ ꯖꯔꯥ ꯂꯩꯔꯦ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩ ꯆꯠꯂꯦ ꯈꯪꯉꯝꯅꯤꯅ ꯑꯩ ꯈꯨꯌꯥꯝ ꯊꯤ ꯌꯥꯝ ꯂꯩꯔꯦ ꯑꯗꯨꯝ ꯄꯤꯁ 1,000 ꯄꯤꯁ 1,000 ꯑꯃꯒ 530 ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯁ ꯑꯗꯨ ꯌꯥꯝꯃꯦ ꯁꯤꯗꯤꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯃꯥꯒꯤ ꯁꯦꯠꯄ ꯃꯇꯝꯗꯀꯣ ꯄꯤꯌꯣꯔ ꯀꯇꯟꯁꯨ ꯃꯥꯜꯂꯦ ꯁꯤꯒꯤꯁꯦꯀꯣ ꯑꯗꯣ ꯁꯤ ꯖꯔꯥꯒꯤꯗꯤ ꯖꯔꯥ ꯑꯣꯊꯦꯟꯇꯤꯛ ꯖꯔꯥꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯖꯔꯥ ꯗꯥꯏꯔꯦꯛ ꯑꯣꯔꯤꯖꯤꯅꯦꯜꯅꯤ ꯁꯨꯃꯥꯏꯅ ꯊꯥꯏꯁꯦ ꯈꯨꯊꯥꯁꯤ ꯑꯗꯨꯝ ꯁꯤ ꯌꯥꯝ ꯊꯤ ꯌꯥꯝ ꯂꯩꯔꯦ ꯑꯩꯉꯣꯟꯗ ꯁꯤ 500ꯒꯤ 4ꯗ ꯇꯧꯊꯣꯛꯆꯅꯤꯀꯣ 500ꯒꯤ 4ꯗ ꯑꯣꯀꯦ ꯁꯤꯒꯤꯁꯤ 500ꯒꯤ 4니ꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯃꯈꯥꯗꯅ ꯁꯥꯏꯖ ꯑꯆꯧꯕꯁꯤꯡ ꯑꯗꯨꯝ ꯊꯝꯃꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯊꯛꯇꯅ ꯁꯥꯏꯖ ꯈꯔ ꯄꯤꯛꯄꯀꯣ M ꯒꯨꯝꯕꯀꯣ ꯍꯌꯦꯡ ꯐꯖꯅ ꯁꯦꯝꯗꯣꯛꯑꯒꯁꯨ ꯊꯝꯖꯔꯝꯒꯦꯕ ꯁꯤꯁꯦ ꯑꯗꯨꯒ ꯁ꯭ꯋꯥꯏ ꯕꯟꯗꯅꯥꯒꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯕꯟꯗꯅꯥꯒꯁꯦ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯗꯣꯏꯕ 50 ꯈꯛꯇꯅꯦ ꯕ꯭ꯔꯣ ꯕꯟꯗꯅꯥ 50 ꯑꯣꯏꯗꯣꯏꯕꯀꯣ ꯁꯤꯗ ꯂꯩꯔꯤꯕ ꯀꯂꯔ ꯃꯌꯥꯝꯁꯦ ꯂꯨꯄꯥ 50 ꯈꯛꯇꯅꯦ ꯑꯣꯀꯦ ꯌꯥꯔꯦ ꯑꯗꯨꯒ ꯃꯣꯖꯥ ꯁꯤ ꯁꯣꯛꯁ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯁꯣꯛꯁꯤꯅ ꯕ꯭ꯔꯣ ꯂꯨꯄꯥ 100 ꯉꯥꯛꯇ ꯑꯣꯏꯗꯣꯏꯕ 100 ꯉꯥꯛꯇꯀꯣ ꯑꯣꯀꯦ ꯃꯈꯜ ꯑꯗꯨꯝ ꯂꯩꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯗ ꯒꯨꯆꯤꯒ ꯌꯥꯎꯔꯤꯁꯦ ꯂꯨꯄꯥ 100니ꯀꯣ ꯁꯤꯁꯨ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄꯁꯨ ꯑꯃꯨꯛ ꯍꯥꯞꯆꯜꯂꯛꯀꯦꯀꯣ ꯕ꯭ꯔꯣ ꯑꯣꯀꯦ ꯃꯈꯜ ꯍꯥꯏꯇꯥꯔꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯅꯨꯄꯤꯅ ꯇꯣꯡꯕꯁꯨ ꯌꯥꯕ ꯌꯥꯎꯔꯦ ꯅꯨꯄꯥꯅ ꯇꯣꯡꯕꯁꯨ ꯌꯥꯕ ꯌꯥꯎꯔꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅꯀꯣ ꯁꯤꯁꯨ ꯐꯖꯩ ꯑꯗꯨꯝ ꯀ꯭ꯔꯤꯎ ꯂꯦꯡ ꯁꯣꯛꯁ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ 100 ꯈꯛꯇꯪ ꯉꯥꯛꯇꯅꯦ
ꯑꯗꯨꯒ ꯆꯠꯂꯁꯦ ꯈꯪꯒꯥꯎ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯒꯥꯔꯤꯁꯦ ꯃꯌꯥꯝ ꯌꯥꯝ ꯂꯩꯀꯣ ꯅꯨꯄꯤꯒꯤ ꯑꯉꯥꯡꯒꯤꯁꯨ ꯂꯩꯔꯦ ꯅꯨꯄꯤꯒꯤꯁꯨ ꯂꯩꯔꯦ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯗꯦꯅꯤꯌꯦꯜ ꯋꯤꯂꯤꯡꯇꯟꯒꯨꯝꯕꯀꯣ ꯃꯥꯏꯀꯦꯜ ꯀꯣꯔꯁꯀꯨꯝꯕ ꯀꯦꯁꯤꯌꯣꯒꯨꯝꯕꯀꯣ ꯑꯗꯨꯝ ꯌꯥꯎꯔꯤ ꯖꯤ-ꯁꯣꯛ ꯌꯥꯎꯔꯤ ꯅꯨꯄꯥꯒꯤ ꯑꯗꯨꯒ ꯑꯗꯨꯝ ꯔꯣꯂꯦꯛꯁ ꯌꯥꯎꯏꯀꯣ ꯅꯨꯄꯥꯒꯤ ꯑꯗꯨꯒ ꯍꯌꯦꯡ ꯈꯣꯡꯎꯞꯁꯦ ꯍꯌꯦꯡ ꯈꯣꯡꯎꯞ ꯀꯟꯚꯔꯁ ꯍꯪꯕꯤꯔꯝꯕ ꯑꯗꯒꯤ ꯕꯦꯟꯁ ꯍꯪꯕꯤꯔꯝꯕꯁꯤꯡꯗꯣ ꯑꯗꯨ ꯍꯌꯦꯡ ꯀꯥꯏꯊꯣꯛꯆꯒꯅꯤꯀꯣ ꯕ꯭ꯔꯣ ꯑꯣꯀꯦ ꯍꯥꯏꯗꯤ ꯑꯅꯧꯕ ꯁ꯭ꯇꯣꯛ ꯀꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯌꯨꯛ ꯉꯟꯅ ꯁ꯭ꯇꯣꯛ ꯑꯅꯧꯕ ꯀꯥꯏꯖꯒꯅꯤꯕꯀꯣ ꯑꯣꯀꯦ ꯕꯦꯟꯁꯅꯦ ꯀꯟꯚꯔꯁꯅꯦ ꯀꯥꯏꯅꯤ ꯍꯌꯦꯡ ꯑꯣꯀꯦ ꯀꯟꯚꯔꯁꯇ ꯕ꯭ꯂꯦꯛꯅꯦ ꯕ꯭ꯔꯥꯎꯟꯅꯦ ꯒ꯭ꯔꯦꯅꯦ ꯀꯥꯏꯗꯣꯏꯕ ꯑꯣꯀꯦ ꯑꯗꯨꯒ ꯕꯦꯟꯁꯇꯅ ꯕ꯭ꯂꯦꯛ ꯕꯦꯟꯁꯅ ꯕ꯭ꯂꯦꯛ ꯀꯣ ꯐꯨꯜ ꯕ꯭ꯂꯦꯛ ꯑꯣꯏꯗꯣꯏꯔꯥ ꯐꯨꯜ ꯕ꯭ꯂꯦꯛ ꯑꯣꯀꯦ ꯑꯣꯏꯗꯣꯏꯕ ꯍꯥꯏꯗꯤ ꯁ꯭ꯂꯤꯞ ꯑꯣꯟ ꯑꯣꯏꯗꯣꯏꯔꯥ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯁ꯭ꯂꯤꯞ ꯑꯣꯟꯁꯨ ꯌꯥꯎꯅꯤ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯌꯥꯎꯅꯤ ꯑꯣꯀꯦ ꯍꯥꯏꯗꯤ ꯂꯦꯁꯀꯤꯕꯤꯁꯨ ꯌꯥꯎꯗꯣꯏꯅꯦꯕꯀꯣ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯈꯪꯒꯥꯎꯒꯤ ꯁꯥꯏꯗ ꯑꯃꯨꯛ ꯂꯥꯛꯑꯁꯤꯀꯣ ꯃꯌꯥꯝ ꯈꯪꯒꯥꯎꯒꯤ ꯁꯥꯏꯗꯁꯦ ꯁꯤꯒꯤ ꯖꯔꯥꯒꯤ ꯂꯤꯅꯟ ꯀꯥꯡꯕꯨꯁꯦ ꯕ꯭ꯔꯣ ꯁꯤꯗ ꯁꯣꯝ ꯅꯥꯀꯟꯗꯁꯤꯅ 500 ꯉꯥꯛꯇ ꯂꯣꯏ ꯂꯩꯔꯦꯀꯣ ꯕ꯭ꯔꯣ ꯑꯣꯀꯦ ꯂꯨꯄꯥ 500 ꯑꯗꯨ ꯁꯤꯁꯤꯅ ꯂꯨꯄꯥ 900 ꯄꯤꯕꯗꯣ ꯕ꯭ꯔꯣ ꯂꯨꯄꯥ 900 ꯄꯤꯕ ꯑꯣꯀꯦ ꯖꯔꯥꯒꯤ ꯁꯤ ꯐꯤꯗ ꯑꯝꯇ ꯃꯥꯟꯅꯗꯕꯅꯤꯀꯣ ꯁꯤ 900 ꯄꯤꯕꯗꯣ ꯕ꯭ꯔꯣ ꯂꯤꯅꯟ ꯁꯤꯁꯨ ꯂꯤꯅꯟꯅꯦ ꯕ꯭ꯔꯣ ꯂꯤꯅꯟ ꯑꯣꯏꯗꯣꯏꯕꯀꯣ ꯃꯥꯟꯅꯗꯕ ꯁꯤꯁꯦ ꯁꯤꯁꯨ ꯂꯨꯄꯥ 700 ꯑꯣꯐꯔ ꯊꯥꯗꯣꯛꯆꯩꯀꯣ ꯕ꯭ꯔꯣ 900 ꯑꯣꯀꯦ 900 ꯍꯥꯟꯅ 900 ꯄꯤꯔꯝꯕ ꯄꯤꯁ ꯌꯥꯝꯗ꯭ꯔꯦ ꯕ꯭ꯔꯣ ꯑꯗꯨꯝ 30 ꯃꯨꯛꯇ ꯉꯥꯏꯔꯝꯅꯤ ꯑꯣꯀꯦ ꯌꯥꯝꯗ꯭ꯔꯦ ꯄꯤꯁꯁꯦ ꯑꯗꯨꯅ ꯐꯥꯔꯁ ꯀꯝ ꯐꯥꯔꯁ ꯁꯔꯞ ꯑꯣꯏꯗꯣꯏꯅꯤ ꯍꯣꯏ ꯑꯗꯨꯒ ꯁꯤꯒꯤꯁꯨ ꯔꯤꯁꯇꯣꯛ ꯇꯧꯖꯔꯦꯀꯣ ꯕ꯭ꯔꯣ ꯁꯝꯃꯔ ꯄꯦꯟ ꯀꯣ ꯁꯝꯃꯔ ꯄꯦꯟꯗꯣ 500ꯒꯤ ꯑꯍꯨꯝ ꯇꯧꯕ ꯁꯝꯃꯔ ꯄꯦꯟꯗꯣ ꯑꯗꯨꯁꯨ ꯔꯤꯁꯇꯣꯛ ꯇꯧꯖꯔꯦꯀꯣ ꯕ꯭ꯔꯣ ꯀꯂꯔꯗꯤ ꯌꯥꯝ ꯂꯩꯀꯣ ꯀꯂꯔꯁꯦ ꯌꯥꯝ ꯂꯩꯔꯦ ꯑꯗꯨ ꯁꯥꯏꯖꯁꯨ ꯑꯗꯨꯝ ꯂꯩꯅꯤꯀꯣ ꯁꯥꯏꯖꯁꯦ ꯑꯗꯨꯝ ꯂꯩꯅꯤ ꯕ꯭ꯔꯣ ꯑꯗꯨ ꯋꯥꯟ ꯁꯥꯏꯖ ꯅꯠꯇꯕ꯭ꯔꯥ ꯁꯤꯁꯦ ꯋꯥꯟ ꯁꯥꯏꯖ ꯑꯣꯏꯕꯁꯨ ꯌꯥꯎꯏ ꯑꯣꯏꯗꯕꯁꯨ ꯌꯥꯎꯏ ꯑꯣꯀꯦ ꯕ꯭ꯔꯣ ꯀꯂꯔ ꯀꯂꯔꯒꯤ ꯃꯥꯟꯗꯦ ꯑꯗꯨꯒ ꯑꯗꯨ ꯁꯣꯝ ꯂꯤꯅꯟ ꯅꯥꯀꯟꯗ ꯄꯦꯟꯇ ꯂꯤꯅꯟꯁꯦ ꯕ꯭ꯔꯣ ꯁꯤꯗ 400 ꯄꯤꯕꯁꯨ ꯂꯩꯔꯤꯀꯣ ꯁ꯭ꯋꯥꯏꯁꯤꯅ 400ꯒꯤ ꯂꯤꯅꯟ ꯄꯦꯟ ꯂꯨꯄꯥ ꯂꯩꯕ 100 ꯄꯤꯕ ꯉꯥꯛꯇꯅꯤ ꯁ꯭ꯋꯥꯏꯒꯤꯁꯤꯅꯀꯣ 100 ꯄꯤꯕꯁꯨ ꯁꯨꯃꯥꯏꯅ ꯍ꯭ꯋꯥꯏꯠꯁꯦ ꯑꯗꯨꯝ ꯐꯖꯩ ꯌꯥꯝꯅ ꯍꯥꯏꯗꯤ ꯁꯝꯃꯔꯅꯤꯅ ꯂꯤꯅꯟꯗꯤ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯃꯥꯅꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯥꯝꯅꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯁ꯭ꯂꯤꯄꯔꯁ ꯕ꯭ꯔꯦꯀꯤꯡ ꯁ꯭ꯇꯣꯛ ꯑꯃ ꯇꯣꯛꯑꯒ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯐꯤꯠꯇꯤꯡ ꯇꯥꯕ ꯄꯣꯠ ꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝ ꯁꯤꯁꯦꯀꯣ ꯁꯤꯁꯨ ꯂꯩꯔꯦ ꯂꯨꯄꯥ 500ꯅꯤꯀꯣ 100 ꯑꯣꯏꯗꯣꯏꯕ ꯁꯤꯅ 100 ꯄꯤꯕꯁꯨ ꯂꯩ 500 ꯑꯗꯨꯒ ꯄꯤꯕꯁꯨ ꯉꯁꯥꯏ ꯁꯣꯝꯒꯤꯁꯤꯅ ꯂꯨꯄꯥ 500 ꯄꯤꯕ 500 ꯄꯤꯕ ꯁꯤꯅ ꯂꯨꯄꯥ 100 ꯄꯤꯕꯀꯣ ꯁꯤ ꯑꯗꯨꯝ ꯊꯦꯠꯂꯒ ꯑꯗꯨꯝ ꯊꯝꯖꯕꯅꯤꯀꯣ ꯕ꯭ꯔꯣ ꯍꯥꯏꯗꯤ ꯃꯥꯒꯤꯁꯤꯗ ꯇꯦꯛꯇ ꯀꯣ ꯇꯦꯛꯇ ꯉꯥꯎꯗꯅꯕ ꯌꯥꯎꯔꯝꯗ꯭ꯔꯦ ꯌꯥꯎꯕꯁꯨ ꯌꯥꯎꯏ ꯌꯥꯎꯗꯕꯁꯨ ꯌꯥꯎꯏ ꯑꯣꯀꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯪꯉꯀꯥꯟꯗ ꯈꯪꯒꯅꯤ ꯑꯗꯨꯝ ꯍꯣꯏ ꯌꯥꯎꯔꯝꯗ꯭ꯔꯒꯁꯨ ꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯌꯥꯝꯅ ꯁꯤꯁꯤꯅ ꯌꯥꯝ ꯄꯥꯝꯅꯈꯤꯕ ꯉꯁꯥꯏꯒꯤ 400ꯒꯤ ꯂꯨꯄꯥ 100ꯒꯤꯗꯀꯣ ꯑꯗꯨ ꯁꯤꯗ ꯂꯩꯔꯤꯕ ꯇ꯭ꯔꯦꯛ ꯄꯦꯟ ꯃꯌꯥꯝꯁꯦ ꯕ꯭ꯔꯣ ꯁꯤꯁꯤꯅ 500ꯒ 500ꯒꯤ ꯑꯅꯤ ꯇꯧꯕꯒ ꯑꯣꯀꯦ 500ꯒ 500ꯒꯤ ꯑꯅꯤ ꯇꯧꯕꯀꯣ ꯁꯤꯒꯤꯁꯦ 500ꯒꯤꯁꯤꯅ ꯀꯔꯝꯕꯅꯣ ꯑꯗꯨꯒ 500ꯒꯤ ꯑꯅꯤ ꯇꯧꯕꯁꯤꯅ ꯀꯔꯝꯕꯅꯣ 500ꯒꯤ ꯆꯤꯡꯁꯦ ꯕ꯭ꯔꯣ ꯁꯤꯁꯤꯡꯅ ꯄ꯭ꯔꯥꯏꯁ ꯂꯣꯏꯅꯃꯛ ꯊꯥꯅꯤꯕ 500ꯒꯤ ꯑꯅꯤ ꯇꯧꯕꯁꯤꯅ ꯊꯥꯗꯕ ꯑꯣꯀꯦ ꯑꯣꯀꯦ ꯌꯥꯔꯦ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯖꯔꯖꯅꯤ ꯍꯥꯏꯗꯤ 500ꯒꯤꯁꯤꯅ ꯄ꯭ꯔꯥꯏꯁ ꯊꯥꯕꯅꯤꯀꯣ ꯑꯗꯨꯒ ꯄ꯭ꯔꯥꯏꯁ ꯊꯥꯗꯕ ꯌꯥꯎꯔꯒꯗꯤ 500ꯒꯤ ꯑꯅꯤ ꯇꯧꯕꯅꯤ ꯍꯥꯏꯗꯣ ꯃꯌꯥꯝ ꯈꯪꯕꯤꯔꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯥꯛꯏꯁꯤꯡꯁꯦ ꯁꯤꯁꯤꯅ 500ꯒꯤ ꯑꯅꯤ ꯇꯧꯗꯣꯏꯅꯤꯀꯣ ꯑꯣꯀꯦ ꯁꯤꯒꯤꯁꯦ ꯑꯦꯗꯤꯗꯥꯁꯀꯤꯁꯦꯀꯣ ꯁꯤꯒꯨꯝꯕꯁꯦ 500ꯒꯤ ꯑꯅꯤ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒ ꯁꯤꯗ 500ꯒꯤ ꯀꯥꯡꯕꯨꯁꯤꯅ ꯁꯤꯗ ꯂꯩꯔꯦꯕ ꯑꯗꯨꯝ ꯐꯤ ꯈꯦꯠꯅꯕꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯨ ꯂꯩꯔꯦ ꯀꯥꯔꯍꯠꯀꯤꯁꯦꯀꯣ ꯁꯤꯁꯨ ꯀꯥꯔꯍꯥꯠꯀꯤ ꯑꯦꯗꯤ ꯑꯗꯨꯅ ꯂꯨꯄꯥ 500 ꯁꯤꯅ 500 450ꯗ ꯑꯣꯐꯔ ꯂꯩꯕ ꯂꯨꯄꯥ 150ꯗ ꯑꯣꯀꯦ 500 ꯍꯥꯏꯖꯕ ꯋꯥꯅꯦ 450ꯗ ꯆꯩꯔꯥꯎꯕꯒꯤ ꯑꯣꯐꯔꯅꯤꯀꯣ ꯃꯌꯥꯝ ꯆꯩꯔꯥꯎꯕ ꯂꯣꯏꯔꯒꯗꯤ ꯇꯥꯡꯈꯠꯂꯛꯄꯁꯨ ꯌꯥꯏꯀꯣ ꯑꯃꯨꯛ ꯑꯗꯣ ꯀꯣꯂꯔ ꯇꯤ ꯁꯥꯔꯠ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯗ ꯉꯁꯥꯏ ꯎꯠꯈꯤꯕ ꯃꯌꯥꯝ ꯑꯃꯀꯣ ꯁꯤꯒꯤꯗ ꯁꯤ ꯂꯩꯔꯦꯀꯣ ꯕ꯭ꯔꯣ 500ꯒꯤ ꯑꯍꯨꯝ ꯇꯧꯕ ꯀꯣꯂꯔ ꯇꯤ ꯁꯥꯔꯠꯁꯤꯡꯁꯦ ꯁꯤꯗ ꯄꯨꯂꯞ ꯂꯩꯔꯦꯀꯣ ꯕ꯭ꯔꯣ ꯑꯣꯀꯦ 500 ꯑꯍꯨꯝꯅꯤꯀꯣ ꯁꯤꯁꯦ ꯑꯗꯨꯝ ꯂꯤꯚꯥꯏꯁꯀꯤ ꯌꯥꯎꯔꯦ ꯑꯦꯁꯇ꯭ꯔꯣꯐꯤꯠꯀꯤ ꯌꯥꯎꯔꯦ ꯃꯈꯜ ꯃꯈꯜꯅꯤꯀꯣ ꯑꯗꯨꯝ ꯑꯄꯥꯝꯕ ꯃꯆꯨ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯂꯩꯔꯅꯤ ꯁꯥꯏꯖ ꯈꯨꯗꯤꯡꯃꯛ ꯂꯩꯒꯅꯤꯀꯣ ꯁꯥꯏꯖ ꯂꯩꯒꯅꯤ ꯃꯆꯨ ꯂꯩꯒꯅꯤ ꯑꯗꯨꯝ ꯌꯥꯔꯤꯈꯩꯗꯤ ꯉꯟꯅꯗꯤ ꯂꯥꯛꯄꯤꯔꯣ ꯉꯟꯅ ꯂꯥꯛꯑꯒꯗꯤ ꯍꯦꯟꯅ ꯁꯥꯏꯖ ꯐꯖꯕ ꯁꯥꯏꯖ ꯆꯥꯅꯕ ꯐꯪꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯕ ꯇꯤ ꯁꯥꯔꯠ ꯃꯌꯥꯝꯁꯤꯅ ꯁꯤꯁꯨ ꯂꯣꯏꯅꯃꯛ 500ꯒꯤ ꯑꯍꯨꯝꯗꯣ 500 ꯑꯍꯨꯝ ꯀꯣ ꯑꯣꯀꯦ 500 ꯑꯍꯨꯝ ꯇꯤ ꯁꯥꯔꯠ ꯃꯌꯥꯝꯁꯤ ꯂꯣꯏ ꯂꯩꯔꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯚꯦꯟꯁꯀ ꯌꯥꯎꯈꯤꯕꯗꯣ 500 ꯑꯍꯨꯝꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯨ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯄꯨꯟꯅ 500 ꯑꯍꯨꯝ 500 ꯑꯍꯨꯝ ꯉꯥꯛꯇꯅꯦ ꯃꯌꯥꯝ ꯁꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯊꯪꯒꯤ ꯁꯤꯒꯤꯁꯤꯅ ꯁꯤꯁꯤꯡꯁꯤꯅ ꯕ꯭ꯔꯣ 500ꯒꯤ 5 500 ꯑꯣꯀꯦ ꯉꯁꯥꯏ ꯀꯦꯜꯚꯤꯟ ꯀ꯭ꯂꯤꯟꯒꯨꯝꯕꯀꯣ ꯁꯨꯃꯥꯏꯅ ꯌꯥꯎꯔꯤꯁꯦ 500ꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ 500ꯅꯦ ꯇꯦꯗꯤ ꯁ꯭ꯃꯤꯊꯀ ꯌꯥꯎꯔꯤꯁꯦꯀꯣ ꯑꯗꯨꯒ ꯑꯉꯥꯡꯕ ꯏꯁꯤꯡꯒꯤꯗꯒꯤ ꯁꯤꯁꯨ 500ꯅꯤꯀꯣ ꯑꯗꯨꯒ 500 ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯇꯤ ꯁꯥꯔꯠ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯍꯥꯏꯐꯦꯠ ꯌꯥꯏ ꯃꯈꯣꯛꯇꯩꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯀ꯭ꯋꯥꯂꯤꯇꯤ ꯐꯕꯀꯣ ꯑꯗꯨꯝ ꯄ꯭ꯔꯣꯐꯤꯒꯤ ꯍꯧꯖꯤꯛꯀꯤꯗ ꯌꯥꯎꯔꯦ ꯂꯨꯄꯥ 600 ꯍꯥꯏꯗꯅꯤ ꯁꯤꯁꯦ ꯄ꯭ꯔꯣꯐꯤꯒꯤꯁꯦ ꯍꯣꯏ ꯕ꯭ꯔꯣ 600 ꯂꯩꯔꯦ ꯂꯦꯀꯣꯁꯇꯦꯒꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯉꯁꯥꯏꯒꯤ ꯑꯣꯜ ꯔꯛꯀꯤ 700ꯒꯤꯗꯣ ꯂꯩꯔꯦꯕ꯭ꯔꯣ ꯑꯗꯨꯒ ꯑꯦꯗꯤꯒ ꯖꯔꯥꯒꯤ 700 ꯂꯩꯔꯦ ꯑꯗꯨ ꯁꯤꯅ 600ꯒꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯅ 400ꯒꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯄ꯭ꯔꯣꯐꯤꯁꯤꯅ 600ꯒꯤ ꯂꯩꯔꯦ ꯁꯤ 400ꯒꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯣꯜ ꯁꯦꯟꯒꯤꯗꯣ ꯑꯣꯜ ꯁꯦꯟꯒꯤꯁꯤ ꯌꯥꯝ ꯀꯟꯅ ꯌꯥꯎꯗ꯭ꯔꯕꯅꯤꯀꯣ ꯕ꯭ꯔꯣ ꯑꯣꯀꯦ ꯄꯤꯁ ꯑꯃꯅꯤꯗ ꯉꯥꯏꯔꯦꯕꯀꯣ ꯄꯤꯁ ꯌꯥꯝꯗ꯭ꯔꯕꯅꯤꯁꯤꯗ ꯂꯩꯁꯤ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯑꯗꯨ ꯁꯤꯅ 400ꯒꯤ ꯂꯩꯔꯦ ꯂꯨꯄꯥ 100 ꯑꯗꯨꯒ ꯁꯤꯗꯁꯨ H&Mꯒꯤꯁꯨ ꯁꯤꯁꯨ 400ꯗ ꯂꯣꯏ ꯑꯣꯐꯔ ꯂꯩꯗꯣꯏꯕ ꯁꯤ H&Mꯒꯤ ꯉꯁꯥꯏ ꯎꯠꯄꯗꯤ ꯌꯥꯎꯍꯧꯗꯦ ꯁꯤꯁꯨ ꯐꯖꯩꯀꯣꯉꯁꯥꯏ ꯎꯠꯄꯗꯗꯤ ꯌꯥꯎꯗꯕ ꯃꯥꯜꯂꯦ ꯁꯤꯁꯨ ꯁꯤꯁꯨ ꯌꯥꯝ 400 ꯐꯖꯩ ꯈꯛꯇꯪ ꯂꯨꯄꯥ 100 ꯈꯛꯇꯅꯦ ꯃꯌꯥꯝ ꯁꯤꯁꯨꯀꯣ ꯑꯗꯨꯝ ꯆꯩꯔꯥꯎꯕꯒꯤ ꯒꯤꯐ ꯄꯤꯕꯗ ꯌꯥꯝ ꯆꯥꯟꯅꯒꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅꯤ ꯁꯤꯁꯦ ꯑꯗꯨꯒ ꯁꯤ ꯖꯥꯔꯥꯒꯤ ꯑꯩꯈꯣꯏ ꯂꯤꯟꯒꯤꯁꯦ ꯁꯤꯁꯨ 600 ꯂꯩꯕꯗꯨꯅꯦ ꯕ꯭ꯔꯣ 400ꯗ ꯑꯣꯐꯔ ꯊꯥꯗꯣꯛꯆꯕ ꯂꯨꯄꯥ 100ꯗꯀꯣ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯤꯗꯁꯨ 400ꯒꯤꯗꯣ ꯂꯩꯔꯦꯀꯣ ꯌꯥꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯑꯁꯦ ꯖꯤꯟꯁ ꯀꯣ ꯁꯤꯒꯤ ꯇꯤ ꯁꯥꯔꯠ ꯃꯌꯥꯝꯁꯦ ꯉꯁꯥꯏꯒꯤ ꯄꯨꯃꯥꯒꯤꯒꯨꯝꯕꯀꯣ ꯁꯨꯃꯥꯏꯅ ꯁꯤ ꯄꯨꯃꯥꯒꯤ 600ꯒꯤꯗꯣ ꯂꯩꯔꯦ ꯑꯦꯗꯤꯒꯤ 600ꯒꯤꯗꯣ ꯁꯤꯗ ꯂꯩꯔꯦ ꯅꯥꯏꯀꯤꯒꯤ 500 ꯂꯩꯔꯦꯀꯣ ꯕ꯭ꯔꯣ ꯁꯤꯗ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯄꯨꯃꯥꯒꯤ 600ꯒ 500ꯒ ꯂꯩꯔꯦ ꯑꯗꯨ ꯁꯤꯗꯁꯨ 500ꯒꯤ ꯖꯁ ꯗꯨ ꯅꯥꯏꯀꯤꯒꯤꯗꯣ 500ꯗꯣ ꯂꯩꯔꯦ ꯕ꯭ꯔꯣ ꯑꯣꯀꯦ
ꯄ꯭ꯔꯤꯟꯁꯦ ꯑꯃꯒ ꯑꯝꯇ ꯃꯥꯟꯅꯗꯕꯅꯤꯀꯣ ꯑꯩꯅ ꯎꯠꯇꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤꯅ ꯗꯤꯑꯣꯔꯒ ꯍꯥꯏꯕꯗꯣ ꯌꯥꯎꯔꯤꯁꯦꯀꯣ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯗꯤ ꯎꯠꯇꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤꯅ ꯍꯥꯏꯕꯗꯣ bro ꯁꯤꯁꯨ ꯂꯩ ꯑꯗꯨ ꯂꯨꯄꯥ 500 ꯁꯤꯅ ꯂꯨꯄꯥ 500 ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯃꯈꯥꯒꯤ ꯁꯨꯃꯥꯏꯅ ꯁꯤ ꯂꯩꯁꯦ ꯉꯁꯥꯏꯒꯤ ꯕ꯭ꯔꯦꯟ ꯄ꯭ꯔꯤꯟꯇꯀꯣ 500ꯒꯤ ꯑꯅꯤ ꯑꯩꯅ ꯉꯁꯥꯏ ꯎꯠꯇꯕ ꯄ꯭ꯔꯤꯟ ꯃꯩꯗꯅ ꯌꯥꯎꯔꯤꯁꯦ ꯍꯣꯏ ꯍꯣꯏ ꯃꯅꯨꯡꯗ ꯌꯥꯎꯔꯤꯁꯦ ꯉꯁꯥꯏꯒꯤ ꯁꯤ ꯍꯣꯡꯕ 500ꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯉꯥꯛꯇ ꯑꯣꯏꯗꯣꯏꯕ 500ꯒꯤ ꯑꯅꯤ ꯉꯥꯛꯇꯅꯦ ꯃꯦꯝ ꯁꯤꯁꯦ ꯑꯗꯨꯒ ꯔꯤꯄ꯭ꯔꯖꯦꯟꯁꯤꯅ ꯂꯨꯄꯥ 300 ꯑꯣꯏꯗꯣꯏꯕ 300 ꯑꯣꯏꯗꯣꯏꯕꯀꯣ ꯔꯤꯄ꯭ꯔꯖꯦꯟꯁꯨ ꯀꯂꯔ ꯉꯁꯥꯏ ꯎꯠꯈꯤꯗꯕ ꯃꯌꯥꯝ ꯌꯥꯎꯔꯤꯀꯣ ꯁꯤꯗ ꯌꯥꯎꯔꯤꯕ꯭ꯔꯣ ꯑꯗꯨꯒ ꯁꯤꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯀ꯭ꯔꯣꯝ ꯍꯥꯔꯠꯀꯤꯁꯦ ꯀ꯭ꯔꯣꯝ ꯍꯥꯔꯠꯀꯤꯁꯤꯁꯨ ꯂꯨꯄꯥ 300 300 ꯑꯣꯏꯗꯣꯏꯕ ꯀ꯭ꯔꯣꯝ ꯍꯥꯔꯠꯀꯤꯁꯤꯗꯤ ꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯖꯟꯅꯕꯅꯦ ꯀ꯭ꯔꯣꯝ ꯍꯥꯔꯠꯀꯤꯁꯤꯗꯤ ꯑꯔꯣꯏꯕꯤ ꯐꯔꯦ ꯐꯤꯁ ꯍꯣꯏ ꯍꯥꯏꯗꯤ ꯄꯥꯏꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯐꯤꯁꯦꯀꯣ ꯅꯨꯡꯉꯥꯏꯔꯅꯤꯕꯀꯣ ꯑꯗꯣ ꯁꯤꯗꯁꯨ ꯂꯩꯁꯦ ꯑꯗꯨ ꯂꯨꯄꯥ 500ꯒꯤ ꯑꯍꯨꯝꯅꯤꯀꯣ 500 ꯑꯅꯤꯀꯣ ꯅꯠꯇꯦ 300 ꯂꯥ ꯑꯣꯀꯦ ꯑꯣꯀꯦ 300 300 ꯆꯩꯅꯥꯒꯤ ꯁꯤ 300 ꯃꯃꯜꯁꯤꯗ ꯀꯥꯎꯊꯣꯛꯈꯤꯕ ꯑꯗꯨꯒ ꯂꯩꯔꯦ ꯁꯤꯗ ꯑꯗꯨꯗꯒꯤꯗꯤ ꯁꯣꯝꯗ ꯑꯃꯨꯛ ꯇꯤ ꯁꯥꯔꯠꯁꯦ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝꯕ ꯅꯣꯔꯃꯦꯜ ꯑꯩ ꯁꯤꯒꯥꯁꯦ ꯑꯝꯇ ꯎꯠꯇ꯭ꯔꯤ ꯉꯁꯥꯏ ꯀꯣꯕ꯭ꯔꯣ ꯁꯤꯁꯦ ꯀꯇꯟ ꯂꯩꯀ꯭ꯔꯥꯁꯨ ꯅꯠꯇꯦꯕ ꯀꯣꯕ꯭ꯔꯣ ꯃꯥꯏ ꯐꯤꯗꯥꯁꯦ ꯀꯩ ꯐꯤꯗꯥꯅꯣ ꯈꯪꯗꯦ ꯈꯨꯅꯨꯡꯉꯥꯏ ꯊꯤ ꯅꯨꯡꯉꯥꯏꯕ ꯐꯤꯗꯥꯅꯦꯕ ꯑꯗꯨꯒ ꯑꯝꯇꯪ ꯄꯥꯏꯒꯦ ꯐꯤꯁꯦ ꯑꯩ ꯍꯥꯏꯐꯦꯠ ꯆꯤꯡꯊꯣꯛꯑꯒꯁꯨ ꯌꯥꯏ ꯌꯦꯡꯍꯜꯂꯛꯀꯦꯕ ꯀꯣꯕ꯭ꯔꯣ ꯄꯥꯏꯕꯤꯌꯨ ꯁꯨꯃꯥꯏꯅ ꯇꯧ ꯃꯥꯏ ꯐꯤꯁꯦ ꯆꯤꯡꯊꯣꯛꯏꯒꯩꯁꯨ ꯌꯥꯗꯣꯏꯅꯦꯕ ꯁꯤꯗꯤ ꯑꯗꯨꯝ ꯃꯤ ꯐꯅꯌꯥꯝ ꯆꯥꯎꯕ ꯂꯤꯠꯂ ꯌꯥꯅꯤꯀꯣ ꯁꯤꯁꯦ ꯃꯥꯒꯤ ꯐꯤꯠꯇꯤꯡꯁꯦ ꯀꯣꯕ꯭ꯔꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯃꯦꯆꯣꯔ ꯑꯣꯏꯕ ꯀꯥꯡꯕꯨꯅꯗꯤ ꯈꯨꯗꯥꯡ ꯁꯥꯡꯗꯕ ꯄꯥꯝꯗꯦꯅ ꯍꯥꯏꯕꯤꯕꯗꯣ ꯁꯤ ꯑꯗꯨꯝ ꯌꯥꯅꯤꯀꯣ ꯌꯥꯝ ꯂꯦꯝꯅ ꯂꯤꯠꯄ ꯌꯥꯅꯤ ꯈꯨꯗꯥꯡ ꯑꯁꯥꯡꯕꯗꯨꯗꯤ ꯑꯃꯨꯛ ꯅꯍꯥꯁꯤꯡꯅ ꯄꯥꯝꯅꯩꯀꯣ ꯍꯣꯏ ꯑꯗꯣ ꯈꯔ ꯑꯍꯟ ꯃꯦꯆꯣꯔ ꯑꯣꯏꯕꯁꯤꯡꯅꯗꯤ ꯁꯤꯒꯨꯝꯕ ꯁꯤꯅ ꯄꯥꯝꯅꯩ ꯁꯤꯅ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯗꯣꯏꯕ ꯂꯦꯝꯕ ꯃꯑꯣꯡꯗ ꯄꯥꯝꯃꯛꯑꯦꯅ ꯍꯥꯏꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯁꯤ ꯑꯗꯨꯝ ꯐꯖꯅ ꯂꯤꯠꯄꯤꯕ ꯌꯥꯅꯤꯀꯣ ꯑꯗꯨꯝ ꯂꯦꯝꯅ ꯏꯪꯅ ꯃꯥꯒꯤꯁꯦ ꯄ꯭ꯔꯥꯏꯁꯁꯦ ꯂꯨꯄꯥ 400 ꯈꯛꯇꯪ ꯂꯨꯄꯥ 100 ꯑꯣꯏꯗꯣꯏꯕꯀꯣ ꯑꯗꯨꯒ ꯃꯥꯏ ꯐꯤꯗꯥꯁꯦꯀꯣ ꯕ꯭ꯔꯣ ꯀꯩꯅꯣꯁꯨ ꯅꯠꯇꯦꯀꯣ ꯀꯇꯟ ꯂꯩꯀ꯭ꯔꯥꯁꯨ ꯅꯠꯇꯦꯕꯀꯣ ꯑꯗꯨꯒ ꯐꯤꯗꯤ ꯌꯥꯝ ꯊꯤ ꯐꯔꯦ ꯑꯔꯣꯏꯕꯤꯗ ꯀꯔꯤ ꯃꯃꯤꯡ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯕ ꯐꯤꯁꯦꯀꯣ ꯖꯣꯀꯤꯒꯤ ꯐꯤꯗꯦ ꯃꯥꯅ ꯌꯥꯝ ꯐꯩ ꯍꯦꯜꯂꯦ ꯖꯣꯀꯤꯒꯤꯗꯣ ꯂꯨꯄꯥ 300 ꯌꯧꯔꯝꯗꯧ ꯃꯥꯜꯂꯦ 400 ꯂꯣꯏ ꯌꯧꯋꯦꯕ 400 ꯌꯧꯋꯦꯕꯀꯣ ꯑꯗꯨ ꯖꯣꯀꯤꯗꯒꯤ ꯃꯥꯅ ꯐꯤ ꯌꯥꯝ ꯐꯕ ꯍꯦꯜꯂꯦꯕ ꯑꯗꯨꯒ ꯁꯤ ꯀꯣꯂꯔꯒꯥꯁꯦ ꯀꯩꯝ ꯑꯗꯣ ꯁꯤꯒꯤꯁꯤꯗꯤ ꯐꯖꯅ ꯆꯍꯤ ꯐꯅꯌꯥꯝ ꯆꯠꯇꯧ ꯃꯥꯜꯂꯦꯀꯣ ꯁꯤꯒꯤꯁꯤꯗꯤꯀꯣ ꯁꯤꯗꯤ ꯑꯁꯤꯃ ꯂꯩꯈ꯭ꯔꯒ ꯁꯤꯜꯂꯣꯏꯒꯦ ꯍꯥꯏꯗꯤ ꯀꯨꯏꯅ ꯁꯤꯟꯗꯕ ꯌꯥꯅꯤꯕ꯭ꯔꯣ ꯃꯆꯨꯁꯨ ꯀꯣꯛꯇꯧ ꯃꯥꯟꯅꯩ ꯁꯤꯒꯤꯁꯤꯗꯤꯀꯣ ꯍꯥꯏꯗꯤ ꯀꯇꯟ ꯑꯣꯏꯇꯥꯔꯒꯗꯤ ꯃꯆꯨꯁꯦ ꯀꯣꯛꯂꯛꯄ ꯌꯥꯏ ꯑꯗꯣ ꯁꯤꯒꯨꯝꯕꯁꯤꯗꯤ ꯃꯌꯥꯝ ꯀꯇꯟ ꯅꯠꯇꯕꯅꯤꯅ ꯃꯆꯨꯁꯨ ꯀꯣꯛꯔꯣꯏ ꯁꯤꯒꯤꯁꯤꯗꯤ ꯑꯗꯨꯒ ꯃꯦꯛꯖꯣꯟꯒꯤ ꯇꯤ ꯁꯥꯔꯠꯅꯦꯕꯀꯣ ꯃꯦꯛꯖꯣꯟꯒꯤ ꯑꯣꯀꯦ ꯀꯣꯂꯔ ꯇꯤ ꯁꯥꯔꯠ ꯆꯠꯈ꯭ꯔꯦꯗꯅ ꯕ꯭ꯔꯣ ꯁꯤ ꯉꯁꯥꯏ ꯌꯥꯎꯍꯧꯗꯦꯀꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯇꯤ ꯁꯥꯔꯠ ꯈꯛꯇꯪ ꯑꯣꯏꯕ ꯃꯦꯛꯖꯣꯟꯒꯤ ꯑꯗꯣ ꯁꯤꯁꯨ ꯕꯣꯛꯁ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯋꯦ ꯕ꯭ꯔꯣ ꯃꯦꯛꯖꯣꯟꯒꯤꯗꯨ ꯂꯣꯏ ꯃꯁꯥꯏ ꯕꯣꯛꯁ ꯂꯥꯛꯑꯦꯕꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯃꯦꯛꯖꯣꯟꯒꯤꯁꯦ ꯕ꯭ꯔꯣ ꯁꯥꯏꯖ M ꯗꯩꯅ ꯗꯕꯜ XL ꯐꯥꯎꯁꯦ ꯁꯤꯁꯤꯅ ꯂꯨꯄꯥ 300ꯇ ꯑꯣꯐꯔ ꯂꯩꯖꯒꯅꯤꯕꯀꯣ ꯕ꯭ꯔꯣ ꯑꯗꯨꯒ 4XL 5XL 6XL 6XL ꯐꯥꯎ ꯂꯩ ꯌꯥꯝ ꯆꯥꯎꯕ ꯄꯥꯝꯃꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯀꯣ 3XL ꯗꯩꯅ 6XL ꯐꯥꯎꯒꯤꯅ 350ꯗ ꯑꯣꯐꯔ ꯂꯩꯗꯣꯏꯕ ꯕ꯭ꯔꯣ ꯑꯣꯀꯦ ꯃꯥꯏ ꯆꯥꯎꯔꯛꯄꯒꯤ ꯄ꯭ꯔꯥꯏꯁ ꯈꯤꯇꯪ ꯈꯦꯠꯅꯔꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯥꯏꯖꯇ ꯄ꯭ꯔꯥꯏꯁ ꯂꯩꯌꯦꯕꯀꯣ ꯍꯣꯏ ꯁꯥꯏꯖꯇ ꯄ꯭ꯔꯥꯏꯁ ꯂꯩ 2XL ꯐꯥꯎꯗꯤꯀꯣ ꯕ꯭ꯔꯣ 300ꯗ ꯂꯣꯏꯅꯃꯛ ꯑꯣꯐꯔ ꯂꯩꯒꯅꯤ ꯁꯤꯅ 300ꯒꯤ ꯑꯥꯔꯝꯂꯦꯁꯇꯨꯅꯤꯀꯣ ꯕ꯭ꯔꯣ ꯁꯤ 300ꯒꯤ ꯑꯥꯔꯝꯂꯦꯁꯁꯦ ꯁꯤꯅ ꯂꯣꯏꯔꯦꯀꯣ ꯕ꯭ꯔꯣ ꯌꯥꯝ ꯀꯟꯅ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯎꯆꯨ ꯂꯨꯄꯥ 300 ꯁꯤ ꯑꯥꯔꯝꯂꯦꯁꯁꯦ ꯅꯥꯏꯀꯤꯒꯤ ꯂꯩꯔꯦ ꯁꯤ ꯐꯖꯩ ꯄ꯭ꯔꯤꯟꯁꯦ ꯃꯈꯜ ꯃꯈꯜꯅꯤꯀꯣ ꯑꯗꯨꯝ ꯅꯣꯔꯠ ꯐꯦꯁꯀꯤ ꯌꯥꯎꯔꯤꯀꯣ ꯑꯗꯨꯝ ꯕ꯭ꯂꯦꯛ ꯑꯗꯣ ꯍ꯭ꯋꯥꯏꯠ ꯒ꯭ꯔꯦ ꯑꯗꯨꯝ ꯌꯥꯎꯔꯤꯀꯣ ꯃꯈꯜ ꯃꯈꯜ ꯀꯂꯔꯁꯨ ꯑꯗꯨꯝ ꯅ꯭ꯌꯨꯠ ꯀꯂꯔ ꯉꯥꯛꯇ ꯅꯝꯕ ꯑꯣꯏꯕꯅꯦꯕꯀꯣ ꯕ꯭ꯔꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯍꯥꯁꯤꯡꯗꯤ ꯅ꯭ꯌꯨꯠ ꯀꯂꯔ ꯂꯣꯏ ꯄꯥꯝꯅꯩꯀꯣ ꯑꯗꯨꯒ ꯁꯤꯁꯨ ꯂꯩꯔꯦ ꯍꯥꯄꯦꯟꯁꯦ ꯑꯩꯅ ꯈꯟꯗꯣꯛꯑꯒ ꯌꯥꯜꯍꯜꯂꯝꯅꯦ ꯕ꯭ꯔꯣ ꯁꯤꯁꯤꯅ ꯀꯩ ꯀꯝꯄꯅꯤ ꯑꯣꯏꯗꯣꯏꯅꯣ ꯁꯤ ꯏꯖꯤꯋꯦꯌꯔꯒꯤ ꯏꯖꯤꯋꯦꯌꯔꯒꯤꯀꯣ ꯁꯤ ꯁꯔꯄ꯭ꯂꯁꯅꯤꯀꯣ ꯕ꯭ꯔꯣ ꯁꯔꯄ꯭ꯂꯁꯅꯦꯕ ꯑꯣꯀꯦ ꯑꯗꯨ ꯇꯥꯔꯗꯤ ꯑꯣꯔꯤꯖꯤꯅꯦꯜꯒꯨꯝꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯥꯅꯦ ꯃꯥꯒꯤ ꯁ꯭ꯇꯔꯦꯆꯦꯕꯜ ꯁꯤꯗꯤ ꯈꯔ ꯇꯧꯔꯅꯤ ꯁꯦꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯁꯤꯗꯤꯀꯣ ꯃꯦꯆꯣꯔ ꯑꯣꯏꯕ ꯀꯥꯡꯕꯨꯒꯤꯅꯤꯀꯣ ꯕ꯭ꯔꯣ ꯑꯩꯅ ꯁꯤ ꯂꯧꯖꯩꯁꯤꯅ ꯑꯗꯨꯝ ꯁꯤꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯄꯥꯝꯅꯕ ꯍꯦꯜꯂꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤꯁꯤꯅ ꯄ꯭ꯔꯥꯏꯁꯁꯦ ꯂꯨꯄꯥ ꯀꯌꯥ ꯂꯥꯛꯀꯗꯣꯏꯕ 500 ꯑꯣꯏꯗꯣꯏꯕ ꯂꯨꯄꯥ 500 ꯂꯥꯛꯀꯗꯣꯏꯕꯀꯣ ꯑꯣꯀꯦ ꯑꯗꯨꯝ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯑꯅꯤꯗꯤ ꯍꯦꯟꯅ ꯂꯧꯕꯤ ꯇꯥꯔꯗꯤ ꯁꯤꯁꯤꯃꯒ ꯁꯤꯁꯤꯃꯒ ꯂꯧꯕꯗꯗꯤ 900 ꯑꯣꯏꯔꯅꯤ ꯕ꯭ꯔꯣ ꯂꯨꯄꯥ 900 ꯑꯗꯣ ꯁꯤꯒꯤꯁꯤꯅ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯗꯣꯏꯕ ꯁꯤꯁꯨ 500ꯅꯦꯕꯀꯣ ꯕ꯭ꯔꯣ ꯂꯨꯄꯥ 500 ꯑꯣꯏꯗꯣꯏꯕ ꯑꯅꯤ ꯂꯧ ꯇꯥꯔꯒꯗꯤ ꯂꯨꯄꯥ 900 ꯑꯣꯏꯗꯣꯏꯕ ꯇꯨ ꯃꯥꯒꯤꯁꯨ ꯇꯨ ꯁꯤꯁꯨ ꯂꯩꯔꯦ ꯁꯤꯗ 6 ꯄꯣꯀꯦꯠꯇ ꯀꯩꯅꯣ ꯁ꯭ꯇꯔꯦꯆꯦꯕꯜ ꯈꯣꯏꯁꯨ 6 ꯄꯣꯀꯦꯠꯁꯨ ꯑꯣꯏꯕ ꯁ꯭ꯇꯔꯦꯆꯦꯕꯜ ꯐꯖꯅ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗꯤ ꯑꯇꯣꯞꯄ ꯗꯨꯀꯥꯟꯗ ꯐꯪꯗꯧ ꯃꯥꯟꯗꯦ ꯁꯤꯗꯤꯀꯣ ꯌꯥꯎꯔꯔꯣꯏ ꯕ꯭ꯔꯣ ꯕꯔꯁꯤꯀꯥꯒꯤ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯗꯅ ꯕꯔꯁꯀꯥꯒꯤ ꯁꯤ ꯂꯩꯔꯦ ꯁꯤꯁꯨ ꯁꯤꯗꯁꯨ ꯁꯤꯅ ꯄꯨꯜ ꯑꯦꯟ ꯕꯤꯌꯔꯒꯤꯗꯣ ꯄꯨꯂꯦꯟ ꯕꯤꯌꯔꯒꯤ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯆꯦꯟ ꯌꯥꯎꯕꯁꯦꯀꯣ ꯑꯣꯀꯦ ꯁꯥꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯁꯤꯁꯦ ꯁꯤꯁꯦ ꯌꯥꯝ ꯃꯑꯣꯡ ꯌꯥꯝ ꯇꯥꯕꯅꯤꯀꯣ ꯕ꯭ꯔꯣ ꯁꯤ ꯆꯦꯟꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯆꯦꯟꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯏꯌꯦꯕ ꯌꯥꯏꯀꯣ ꯑꯣꯀꯦ ꯄꯣꯀꯦꯠ ꯑꯣꯀꯦ ꯌꯥꯎꯋꯦꯕ ꯐꯣꯟ ꯍꯥꯞꯄꯁꯨ ꯌꯥꯏꯀꯣ ꯁꯤꯗ ꯌꯥꯏ ꯇꯞ ꯅꯞꯄꯒ ꯁꯤꯁꯨ ꯂꯩꯔꯦ ꯑꯗꯣ ꯃꯥꯏꯁꯤ ꯂꯨꯄꯥ 500 ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯨ 500 ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯝ ꯑꯅꯤ ꯂꯧ ꯇꯥꯔꯗꯤ ꯑꯗꯨꯝ 450 ꯑꯗꯨꯝ ꯑꯣꯏꯅꯤꯀꯣ ꯕ꯭ꯔꯣ ꯑꯅꯤ ꯂꯧ ꯇꯥꯔꯒꯗꯤ ꯂꯨꯄꯥ 900 ꯁꯥꯒꯗꯣꯏꯕ ꯑꯅꯤꯗꯀꯣ ꯁꯨꯃꯥꯏꯅ ꯀꯂꯔꯁꯨ ꯌꯥꯝꯃꯦ ꯁꯤꯁꯦ ꯁꯤꯁꯨ ꯂꯩꯔꯦ ꯀꯂꯔ ꯌꯥꯝ ꯌꯥꯝꯃꯦ ꯄꯨꯂꯦꯟ ꯕꯤꯌꯔꯒꯤꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯁꯔꯄ꯭ꯂꯁꯅꯤꯀꯣ ꯑꯇꯣꯞꯄꯗ ꯄꯥꯛ ꯐꯪꯉꯣꯏꯀꯣ ꯕ꯭ꯔꯣ ꯁꯤꯗ ꯑꯗꯨꯝ ꯐꯪꯕ ꯗꯨꯀꯥꯟ ꯑꯃꯅꯤꯗꯤ ꯌꯥꯎꯅꯤ ꯑꯗꯨꯒ ꯌꯥꯝ ꯑꯇꯣꯞꯄꯗ ꯌꯥꯝ ꯆꯥꯏꯔꯒꯗꯤ ꯐꯪꯉꯔꯣꯏꯕ ꯑꯗꯨꯝ ꯑꯈꯟꯅꯕ ꯗꯨꯀꯥꯟ ꯈꯔꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯐꯪꯅꯤ ꯀꯪꯂꯩ ꯀꯩꯊꯦꯜꯗꯅ ꯃꯦꯟꯂꯤ ꯐꯪꯅꯤ ꯍꯥꯏꯕꯅꯦꯕ ꯁꯦꯡꯅ ꯍꯥꯏꯔ ꯀꯥꯟꯗꯀꯣ ꯇꯦꯔꯤꯒꯤ ꯁꯤꯗꯒ ꯂꯩꯁꯦ ꯀꯥꯔꯒꯣ 6 ꯄꯣꯀꯦꯠ ꯂꯩꯅꯤ ꯑꯗꯒꯤ ꯀꯥꯔꯄꯦꯟꯇꯔ ꯂꯩꯅꯤꯀꯣ ꯁꯤꯁꯤꯡꯁꯦ ꯍꯥꯟꯅꯗꯤ 700 600 ꯌꯣꯜꯂꯝꯕꯁꯤꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯁꯤ 500 ꯑꯣꯐꯔ ꯂꯩꯔꯅꯤ ꯂꯨꯄꯥ 500ꯗꯀꯣ ꯁꯤꯒꯗꯤ
color ကတည်းကကိုကိုရိုး ဆိုကိုရရှိ ရှင် စေ ကိုရိုး အဲ့တော့စီကီဖီတဲ့เนี่ยခေါင်းကောက်ဆန်းကိုဒီလိုက်တယ်လိုက်ကွာ အဲ့ဒါဆိုမလွတ်တာရကို bro ကိုဟာစီကီဖီဒါပိုကေရောက်စနေပန်ပြမတော့ဟိုပတ်စားတုတ်တဲ့လာ ပတ်စပ်တလာကတဲ့ အဲ့ဒါဟာပိုကေရောက်တော့ပတ်600ပြမတော့500လာ ပတ်ဆောင်ကတလာကဟိုးငေကွာရ အဲ့ဒါဆိုအနီလောက်ပြီးတာဒီဖို့ပြီးတော့ အနီလောက်တာကအဲ့ဒီအနီလောက်နေနေဖိတ်ကောခုံစားကတဲ့ကိုအနီလောက်တာကတဲ့ဟဲ့နာ အနီလောက်တော့ bro ရှင်ဟာကန်အနီလောက်ကျရင်ကန်တယ်ပတ်60ကတဲ့30တုံးတယ် အဲ့ဒီဟိုဒီ single လောက်နေဟင်းတူမီနေပေါ့ကွာအဲ့တော့မယမ်တဲ့အနီလောက်ဟန်ဒီ comment တော့ရင်းနေတဲ့နဲ့ ဟုတ် ဟိုဒီမယမ်ဆိုခရဟိုးနေပြီးတဲ့ကဒီငွားကြဘူးလို့စီကီ armless မယမ်စေ ရှိရှင်က bro ကျောင်းဝဟိုအတော့တယ် ကျောင်းဝဟိုငါတော့တယ် ရှိ ပေါ့ ရှင်ကကျောင်းဝကြီးမငါ ကျောင်းဝမှာငါ lekker စီစေကွာအဲ့စီဒီမယမ် ทับตาไม่เอามาชินบอกว่าให้ดีมันดีกี่มาทวิสดีกี่มาวันนี้ดีกี่มาเชลล์เลยบอกว่าซียามน้อยใช่สุภาพนี่ก็บริษัทจังหวะกี่ผมอันปริ้นตัวไปเอานี่มันปริ้นตัวตัวช่วยเอานี่ก็บริมันอ่ะซีจริงเนี่ยจังหวะซีจริงเนี่ยบริการพัฒนาบุคลิกภาพจะลงกี่ก็ให้ โอเคให้เองหลักคนตั้งแต่ให้เองปุ้งว่าปันได้ห้างกันดีกว่าปุ้งว่าปันได้ห้างว่าตั้งแต่แมวคนที่ชื่อว่ามีรวยบอกว่าหลายตัวทานคนนั้นคนยันจะคนนั่งตัวไม่เอาเลยว่าจะว่าเป็นนี่นะอันนั้นนะให้เองตัวอันตาลักปีเราปดภาษาแมวมาให้ตาในก่อนเดี๋ยวยาท่านเอามาเก็บดูก็สิเลยว่าซีเสียแล้วมันเสร็จด้วยเฉลยเสร็จซีกินแม็กโซนกี่เสร็จแม็กโซนกี่ตัวบริษัทนะอันนี้ใช่ไหมตัวบริษัทประจำรีเลยบริษัทอันนี้ประจำรีตัวฟอร์เลยประจำรีตัวฟอร์เลยตัวก่อนคัลเลอร์ยำเลยกว่าคัลเลอร์ยำเลยยำเลยสิตัวส้มสุดเลยกว่าอันดูก็ซีกินมาข้ากี่มันก็ดูกี่เสร็จซีดีบริษัทลิชิงเดียวผมตัวถูกลิชิงเดียวผมกว่าโอเคคอยมาบ้างกี่ product 600ปีบุตรตัวปัจ600ปีว่าลิชิงเดียวผมหมดเดียวลิชิงเดียวผมหมดเดียวลูกชิ้นลินันน้ำมันจุเลยดีกว่ายามนุ่งไงก็ปีมากี่ตัวนี้มาแต่500ยนต์จะกี่ตัวเขาจะ400เท่าปัจจัยดีกว่าอันดูก็สวยเลยดีว่าคุยมาใส่กี่ซีเสsummer กี่แกงสิ่งเจ้า half โอ้ยว่า full โอ้ยว่าไม่ยามเชื่อก็บล็อกซีจริงกี่ล้มมาปัจจัยกี่ผมดูดีว่าปัจจัยกี่ผมก่อนมาทักตัวเลยมาขาดตัวเลยสิ่งเชื่อกี่ไม่ยามปั๊มเลยกี่ตัวจังหวะผมนี่ก็สิจ้ะซีที่เขาจะติดข้าจะช่างกันเลยตัวไม่ยามจะแล้วต้องทำอ่ะต้องให้ดีต้องนุ่งชุดทาลักที่นี่หอยดูเย็นยันนี่อะไรอยู่ก่อนซีสุดเลยเนี่ยต้องใส่กี่คอยจังหวะผมก่อนซีไม่ยามเลยวินจิเตอร์เขาเลยก่อนวินจิเตอร์ต้องเลยวินจิเตอร์จริงๆแล้วมันพายตัวแล้วมันเอาจังหวะวินจิเตอร์ใช่ดูก็สิจ้ะคอยใจหนากี่ที่ใส่กี่ก็ใส่กี่ไม่ยามเลยตัวก็ตัวเลยครากี่400เลยกังกูดูนี่ก็บริษัทจำมีอันนี้ก็สิเลยนะจ๊ะดูก็สิดาวคอยกี่ชินะลูกว่าจังหวะกี่อันนี้ก่อนซีจังหวะอันนี้ซีจังหวะกี่ซีจังหวะอันนี้ไม่ใช่จังหวะอันนี้อ่ะจังหวะเปลี่ยน printing จ้ะต้องมาใช้เวลาที่หายไปกี่ตัวอีมิเนียงตัวยาวมันดีเองไอ้นายไปยิงเลยยาวกี่ตัวมันนี่อะไรมันที่ยาวตากันดีต้องดาวกันเลยนี่บอกว่าเด็กขักเชื่อมาเกี่ยดูซีจังหวะกี่ผมจะทำเราหาไปกี่เซียก้าสมัยนั้นซีก่อนจังหวะผมนี่ก่อนใช้บลูเบอร์รี่กี่ตัวซีบลูเบอร์รี่กี่ชิคุมาทำเราซีตัวปัจจังหวะกี่ผมเด็กก่อนยามพรีเมียมบอกว่าคุณภาพว่าจะซีปวดเลยทำไมนี่ก็บริษัททำเราเชื่อจ้ะซีสุดเลยดูซีพาเจซีสุดเลยซีจูพีกูเพิ่มเนี่ยแล้วมากี่เช่ไอดี price เกี่ยให้มันซี300ตัวปัจจัยผมจะผมก่อนซีสุดเลยซีเขาจะน่ารีบกูบอกกันนะดูกี่ซีสุดเลยเนี่ยตัวแมวตัวป้ามันนะ50นี่เนี่ยเขากันนี่ก็ชิคุมว่าคุณภาพไอดีแบรนด์แมวเช่ก่อนใช่ไหมเนี่ยมันนี่กูมั่งปริ้นยาวกูเช่ไอชิ้นนี้กูมันเนี่ยตุ้งก่อนมาเนี่ยซีสุดเลยกันว่าตุ้งปริ้นตุ้งมาอันดับนี่ก็ปริ้นเช่มาคันเลยตรงอันเลยตุ้ง black สวยเอาเลยตุ้งสวยนะมันนิดมาจุงอันนี้ตัวป้าอยากกูมาจุ่มเดียวอยากกูมาจุ่มเดียวดิคอยมันนี่พูดกันอยากพูดจะขันจัดโอ้ยตัวป้าลำเดี๋ยวเขาจัดเลยก่อนตัวใครจะดีอยากกูมาปั๊มได้เลยอยากคุยก่อนเดินเลี้ยงหัวซีสินะซีจริงๆนะบอกพอนเดี๋ยวต้องออฟเฟอร์เลยประกันว่าจำรีกี่กว่าคอยกี่โน้ตเฟสกี่จำรีงัดตัวนี้ใช่รู้อุดเคยกว่าย่ำซีจริงๆเราจำรีงัดตัวนั้นดูว่าซีจริงๆนะแบล็กเชลกี่คนอาหารออกมาทริปที่เทรนด์กี่วันจะกี่ตัวนี้กว่าฮันเด็กที่จังหวะกี่นี่ออฟเฟอร์ท้าตัวจังหวะนี้ดีกว่าแบล็กเชลกี่เสก็เลยชูดุมตราไม่ตรางอะไรบ้างดูก็โพสต์อยู่อัมพาร์นี่ซีจูกว่าซีดูปัจจังหวะกี่นี่ก็ต้องออฟเฟอร์จังหวะนี้แม่ซีเสโพสต์ได้ยังไม่ต้องขังเบียร์นี่ดูก็สวยดิซีซูเลยก่อนดูแบล็กเชลกี่เสแม่เลยก่อนดูเอดิดาสกี่สมัยนี้ยาวเสชินเราปะแกดูซีจะหุ่มละนั่นเต็มรถซีจังหวะนี้ก่อนสมัยนี้เชียนบันบางอย่างพวกนี้ก็บล็อกซีจังหวะนี้งัดจังหวะนี้งัดตัวนี้ซีจูพอใจก็ดูซีดูแป๊บหน่อยนี่ซีจูดูก็ฮอร์ซีสวดยาวเลยลูกป้าจะหุ่มกว่าดูก็เรียนเป็นลูกป้าจะหุ่มดูสิเลยจีนส์ก็เดี๋ยวฟอร์มัลก็สิเลยจีนส์ก็ฟอร์มัลก็จะบล็อก400ตลอดบอกประธานตัวปังแล้วหันลูกป้าจังหวะเปลี่ยนเลยจังหวะเปลี่ยนแบบลูกป้าจำลงเลยมั้งจำตายกันลูกป้าจำไม่ได้กว่าลูกป้าเอาฟังต้องเทซีสุดเลยซีลูกป้าจำไม่งัดตัวนี้กว่าดูก็สิเลยปฏิเสธชินะลูกป้าจังหวะกี่มังกว่าดูก็ซีชินะจังหวะกี่หุ่มดูก็สิเลยแบบโคเชตกี่เสซีอุตรีว่ามาเลยใช่ซีอุตรีว่าซีดีอุตรีกว่าซีดีลูกป้า600กี่นี่ก็บล็อกลูกป้า600กว่าซีจ้ะซีก็แล้วอันนี้ก็ตั้งหลักกว่านี่ซีจ้ะดูมากี่เสดูไซส์ที่ก็ไม่เท่าไหร่ไซส์ M เนี่ยดับเบิล XL ไซส์ดับเบิล XL กว่าเป็นยามดับเบิลเนี่ยดูคนอุตระบ่ดูพันธุ์พันธุ์ยามนะ
ꯄꯤꯁ ꯌꯥꯝ ꯌꯥꯝꯗꯕꯅꯦ ꯁꯤꯁꯦ ꯁꯤꯗ ꯊꯤꯜꯁꯤꯅ ꯁꯤꯗ ꯁꯤꯗ ꯄꯤꯁ ꯈꯔꯗꯤ ꯂꯩꯔꯤ ꯂꯣꯏꯔꯦ ꯁꯤꯅ ꯄꯤꯁ ꯑꯗꯨꯝ ꯄꯤꯁ 4-5ꯗꯤ ꯂꯩꯔꯤꯀꯣ 10ꯃꯨꯛ ꯂꯩ 10ꯃꯨꯛ ꯂꯩꯕꯀꯣ ꯂꯣꯏꯔꯦ ꯑꯇꯩ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯔꯥꯒꯤ ꯁꯤꯗ ꯂꯩꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦꯀꯣ ꯀꯨꯕꯥꯟ ꯀꯣꯂꯔ ꯃꯌꯥꯝꯁꯦꯀꯣ ꯕ꯭ꯔꯣ ꯁꯤꯗꯤ ꯍꯥꯟꯅ 600 ꯄꯤꯕꯗꯨꯅ ꯑꯗꯨ ꯁꯤ ꯍꯧꯖꯤꯛ 700ꯒꯤ ꯑꯅꯤꯗ 700ꯒꯤ ꯑꯦ ꯑꯃꯗ 600 ꯄꯤꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ 700ꯒꯤ ꯑꯅꯤꯀꯣ ꯀꯂꯔꯁꯨ ꯑꯔꯣꯏꯕꯤ ꯌꯥꯝ ꯂꯩꯅꯤꯀꯣ ꯕ꯭ꯔꯣ ꯁꯤ ꯅꯠꯇꯕ ꯀꯂꯔ ꯑꯗꯨꯝ ꯄꯨꯊꯣꯛꯄꯤꯔꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯨꯊꯣꯛꯆꯔꯛꯀꯅꯤꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯀꯂꯔ ꯌꯥꯝ ꯂꯩ ꯃꯃꯜꯁꯨ ꯌꯥꯝ ꯍꯣꯡꯗꯔꯦ ꯍꯥꯟꯅ ꯂꯨꯄꯥ 700 ꯄꯤꯔꯝꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ 700ꯒꯤ ꯑꯅꯤ ꯑꯣꯏꯗꯕꯀꯣ ꯀꯂꯔꯁꯤ ꯌꯦꯡꯉꯣꯅꯦ ꯁꯤꯁꯨ ꯂꯩꯔꯦ ꯚꯦꯟꯁꯀꯤꯀꯣ ꯉꯁꯥꯏꯒꯤ ꯂꯨꯄꯥ 100 ꯄꯤꯕꯗꯨꯀꯣ 400 ꯄꯤꯕꯗꯣ ꯁꯤꯗ ꯂꯩꯔꯤꯁꯤ ꯌꯥꯔꯦ ꯑꯗꯨ ꯈꯣꯡꯎꯞꯁꯦ ꯁꯤꯒꯤ ꯈꯣꯡꯎꯞꯀꯤ ꯄꯔꯦꯡꯁꯤꯅ ꯂꯨꯄꯥ ꯀꯌꯥ ꯁꯤꯅ ꯕ꯭ꯔꯣ ꯁꯤ 1000ꯒꯤꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯀꯣ ꯕ꯭ꯔꯣ ꯑꯩꯁꯦ ꯀꯩꯅꯣꯒꯤ ꯆꯩꯔꯥꯎꯕꯒ ꯏꯗꯨꯜ ꯐꯤꯇꯔꯒꯤ ꯑꯣꯏꯅ ꯁꯤ 900ꯗ ꯑꯣꯐꯔ ꯄꯤꯊꯣꯛꯆꯔꯒꯦ 900ꯗꯀꯣ ꯑꯩꯈꯣꯏ ꯁꯤ ꯂꯣꯏꯅꯃꯛ ꯄ꯭ꯔꯥꯏꯁ ꯊꯥꯖꯕꯅꯦꯕꯀꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯎꯗꯣꯏꯔꯣ 900ꯗ ꯁꯤꯗꯤ ꯍꯥꯞꯆꯜꯂꯝꯕ ꯑꯣꯏꯔꯝꯒꯅꯤ ꯁꯤ ꯅꯣꯖꯣꯟ ꯁꯨꯃꯥꯏꯅ 200 ꯂꯩ 1000 ꯂꯤꯁꯤꯡ ꯑꯃ ꯂꯩꯁꯦ ꯂꯨꯄꯥ 900ꯗꯀꯣ ꯑꯗꯨ ꯁꯤꯗꯤ ꯌꯥꯎꯗꯦꯀꯣ ꯁꯤꯗꯤ ꯌꯥꯎꯗꯦ ꯅꯥꯀꯟ ꯊꯝꯈ꯭ꯔꯦ ꯁꯤꯗꯤ ꯍꯌꯦꯡ ꯌꯥꯎꯋꯦꯅ ꯑꯃꯨꯛ ꯂꯩꯇꯧꯔꯗꯤꯀꯣ ꯀꯩꯅꯣ ꯀꯁꯇꯃꯔ ꯑꯗꯨꯝ ꯂꯥꯛꯄꯅꯤꯅ ꯕ꯭ꯔꯣ ꯑꯗꯨꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯊꯝꯖꯟꯕꯤꯔꯝꯕ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯈꯪꯗꯕꯅꯤꯅ ꯁꯝꯕꯥꯒꯨꯝꯕꯁꯦ ꯁꯝꯕꯥꯁꯤꯅ ꯂꯨꯄꯥ ꯀꯌꯥ ꯁꯝꯕꯥꯁꯦ ꯕ꯭ꯔꯣ 1900 ꯄꯤꯕ ꯑꯃꯒ 2100 ꯄꯤꯕ ꯑꯃꯒ ꯂꯩꯌꯦꯕ꯭ꯔꯣ ꯁꯝꯕꯥ ꯑꯩꯉꯣꯟꯗ ꯀ꯭ꯋꯥꯂꯤꯇꯤ ꯑꯅꯤ ꯂꯩꯌꯦꯕꯀꯣ ꯁꯝꯕꯥ ꯑꯅꯤ ꯂꯩꯌꯦꯕꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏ ꯑꯦꯗꯤꯗꯥꯁꯀꯤ ꯁꯨꯃꯥꯏꯅ ꯕꯨꯠꯁꯦ ꯁꯤꯁꯦ 2700 ꯂꯩꯌꯦꯕ ꯂꯨꯄꯥ 2,200ꯒ ꯆꯠꯇ꯭ꯔꯦꯀꯣ ꯑꯅꯤꯒ ꯆꯥꯇ꯭ꯔꯦ ꯑꯣꯀꯦ ꯃꯥꯏ MRP ꯊꯥꯔ ꯂꯩꯔꯝꯃꯤꯗꯀꯣ ꯌꯥꯔꯦ ꯑꯗꯨꯒ ꯆꯦꯜꯁꯤ ꯕꯨꯠ ꯃꯌꯥꯝꯁꯦ ꯆꯦꯜꯁꯤ ꯕꯨꯠꯁꯦ ꯕ꯭ꯔꯣ ꯂꯩꯇ꯭ꯔꯕꯅꯤ ꯁꯤꯗꯤ ꯂꯣꯏꯔꯕ ꯉꯥꯛꯇꯅꯤꯀꯣ ꯑꯣꯀꯦ ꯈꯔꯗꯤ ꯑꯗꯣ ꯃꯊꯪ ꯏꯪꯊꯝꯊꯥ ꯌꯧꯔꯀꯥꯟꯗꯗꯤ ꯆꯦꯜꯁꯤ ꯕꯨꯠ ꯌꯥꯝ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯂꯥꯛꯀꯅꯤ ꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯁꯥꯒꯠꯄꯅꯤꯅ ꯀꯥꯏꯅ ꯆꯠꯇꯦꯕ ꯈꯣꯡꯎꯞꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯩꯔꯤꯀꯣ ꯕ꯭ꯔꯣ ꯑꯗꯨꯝ 10A ꯃꯌꯥꯝ ꯌꯥꯎꯔꯤꯀꯣ 10A 7A ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯑꯦꯗꯤꯗꯥꯁꯀꯤ ꯁꯥꯝꯕꯥꯒꯨꯝꯕ ꯀꯣ ꯑꯗꯨ ꯏꯌꯔꯐꯣꯔꯁꯀꯨꯝꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯁꯨꯄꯔꯁ꯭ꯇꯥꯔꯒꯨꯝꯕꯀꯣ ꯑꯗꯨꯒ ꯕ꯭ꯔꯤꯀꯤꯟ ꯁ꯭ꯇꯣꯛ ꯌꯥꯎꯔꯦ ꯕ꯭ꯔꯤꯀꯤꯟ ꯁ꯭ꯇꯣꯛꯁꯦ ꯑꯗꯨꯝ ꯂꯨꯄꯥ 1,000ꯒ 1,000ꯗ ꯂꯣꯏꯅꯃꯛ ꯂꯤꯁꯤꯡ ꯑꯃꯗꯀꯣ ꯑꯩꯈꯣꯏ ꯆꯨꯝꯅꯩ ꯅꯣꯔꯃꯦꯜ ꯕ꯭ꯔꯤꯀꯤꯟ ꯁ꯭ꯇꯣꯛꯁꯦ ꯁꯤ ꯂꯩꯀꯣ ꯑꯗꯨꯝ ꯀꯂꯔ ꯌꯥꯝ ꯌꯥꯝꯃꯦ ꯃꯈꯜ ꯃꯈꯜ ꯀꯣ ꯗꯤꯖꯥꯏꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯜꯁꯦ ꯑꯁꯤꯒꯤꯁꯤꯅ ꯂꯨꯄꯥ ꯀꯌꯥ ꯁꯤꯁꯨ 1300 ꯂꯨꯄꯥ 1,100 ꯀꯣ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯀ꯭ꯋꯥꯗꯤ ꯍꯧꯖꯤꯛ ꯁ꯭ꯇꯣꯛ ꯂꯩꯀꯣ ꯑꯩꯉꯣꯟꯗ ꯐꯖꯅ ꯁ꯭ꯇꯣꯛ ꯕ꯭ꯂꯦꯛ ꯂꯩ ꯕ꯭ꯂꯦꯛ ꯋꯥꯏꯠ ꯂꯩ ꯋꯥꯏꯠ ꯂꯩ ꯑꯗꯨ ꯁꯤ ꯂꯨꯄꯥ 1,100 ꯑꯣꯐꯔ ꯂꯨꯄꯥ ꯂꯩ 1,100ꯗꯀꯣ ꯑꯣꯀꯦ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯋꯔ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯑꯗꯨꯝ ꯑꯦꯗꯤꯗꯥꯁꯀꯤ ꯃꯌꯥꯝꯁꯦ ꯁꯤꯅ ꯀꯌꯥ ꯑꯣꯏꯗꯣꯏꯕ ꯃꯊꯛꯇ ꯂꯩꯁꯦ ꯁꯤꯁꯤꯅ ꯕ꯭ꯔꯣ ꯂꯨꯄꯥ ꯀꯌꯥ 700 ꯇꯧꯕ꯭ꯔꯣ 700ꯗꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯏꯀꯤꯒꯤ ꯁꯤꯁꯦ ꯁꯤꯅ 1,000 ꯕ꯭ꯔꯣ ꯂꯨꯄꯥ 1,000ꯗꯀꯣ ꯑꯣꯀꯦ ꯌꯥꯔꯦ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯣꯡꯎꯞ ꯃꯌꯥꯝꯁꯦ ꯁꯤꯅ ꯁꯤꯅ ꯂꯨꯄꯥ 600 ꯆꯥꯇ꯭ꯔꯨꯛꯀꯣ ꯑꯗꯨ ꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯨꯄꯥ 500ꯗ ꯑꯣꯐꯔ ꯂꯨꯄꯥ ꯇꯧꯖꯔꯒꯦ 500ꯒ ꯂꯨꯄꯥ 500 ꯆꯩꯔꯥꯎꯕꯒꯤ ꯁꯤꯁꯦ ꯏꯗꯨꯜ ꯐꯤꯇꯔꯒꯤ ꯆꯩꯔꯥꯎꯕꯒꯤ ꯁꯤꯁꯦ 500 ꯍꯥꯏꯁꯦ ꯁꯤ ꯑꯣꯏꯅ ꯄꯤꯔꯒꯁꯨ ꯌꯥꯏꯀꯣ ꯈꯣꯡꯎꯞ ꯑꯣꯏꯅ ꯄꯤꯔꯒꯁꯨ ꯌꯥꯏꯀꯣ ꯌꯥꯏ ꯐꯨꯔꯤꯠ ꯑꯃ ꯄꯤꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯁꯨ ꯃꯌꯥꯝ ꯁꯤ ꯈꯣꯡꯎꯞ ꯑꯃ ꯂꯨꯄꯥ 500 ꯄꯤꯕ ꯑꯃ ꯂꯩꯔꯒ ꯄꯤꯕꯅꯗꯤ ꯍꯦꯟꯅ ꯍꯔꯥꯎꯗꯧ ꯃꯥꯜꯂꯦ ꯁꯤꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯑꯗꯨꯝ ꯁ꯭ꯂꯤꯞꯄꯔꯁꯤꯁꯨ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯤ ꯀ꯭ꯔꯣꯛꯁ ꯂꯩꯀꯣ ꯀ꯭ꯔꯣꯛꯁ ꯑꯁꯣꯝꯗ ꯂꯩꯔꯤ ꯀ꯭ꯔꯣꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯣꯛꯁꯦ ꯕ꯭ꯔꯣ ꯉꯁꯤ ꯑꯅꯧꯕ ꯈꯔꯁꯨ ꯂꯥꯛꯄꯅꯦꯀꯣ ꯁꯤꯅ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯕꯌꯥꯕꯦꯟ ꯀꯣ ꯕꯌꯥꯕꯦꯟ ꯁꯨꯃꯥꯏꯅ ꯁꯨꯝꯕꯗ ꯁꯤꯁꯨ ꯀꯂꯔ ꯂꯩꯔꯦ ꯑꯍꯨꯝ ꯂꯥꯛꯄꯅꯦ ꯁꯤꯁꯦ ꯕ꯭ꯂꯦꯛ ꯂꯩꯔꯦ ꯋꯥꯏꯠ ꯂꯩꯔꯦꯀꯣ ꯋꯥꯏꯠ ꯂꯩꯔꯦ ꯑꯗꯨꯒ ꯕ꯭ꯔꯥꯎꯟ ꯑꯃꯁꯨ ꯕ꯭ꯔꯥꯎꯟ ꯂꯥꯛꯄꯅꯦ ꯑꯃꯒ ꯁꯤ ꯂꯩꯔꯦ ꯑꯣ ꯁꯤꯁꯦ ꯐꯖꯩꯀꯣ ꯑꯗꯨꯝ ꯖꯤꯕꯤꯠꯁꯦ ꯃꯁꯥ ꯌꯥꯎꯖꯔꯛꯄ꯭ꯔꯣ ꯌꯥꯎꯖꯔꯦ ꯌꯥꯎꯖꯔꯛꯑꯦꯕꯀꯣ ꯁꯤꯁꯨ ꯂꯩꯔꯦ ꯂꯧꯊꯣꯛꯄ ꯌꯥꯗꯧ ꯃꯥꯜ ꯌꯥꯔꯦ ꯑꯣ ꯌꯥꯕ꯭ꯔꯥ ꯃꯁꯥꯁꯨ ꯌꯥꯎꯖꯔꯦ ꯑꯣꯀꯦ ꯌꯥꯔꯦ ꯁꯤ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯗꯣꯏꯕ ꯁꯤ ꯂꯨꯄꯥ ꯁꯤꯅ 900 ꯑꯣꯏꯗꯣꯏꯕ ꯂꯨꯄꯥ 900 ꯑꯣꯏꯗꯣꯏꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏ ꯍꯥꯏꯀꯔꯁꯦ ꯍꯥꯏꯀꯔꯁꯤꯅ ꯑꯃꯒ 500 ꯍꯥꯏꯀꯔꯁꯦ ꯁꯥꯏꯖ ꯂꯣꯏꯅꯃꯛ ꯂꯩꯔꯤꯀꯣ ꯕ꯭ꯔꯣ ꯑꯩꯒꯤꯗ ꯑꯣꯀꯦ ꯀꯂꯔ ꯃꯔꯤꯃ ꯑꯗꯨꯝ 6ꯇꯩꯅ 10 ꯐꯥꯎ ꯁꯥꯏꯖ ꯂꯣꯏ ꯂꯩꯖꯔꯤꯕ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯕꯜ ꯀ꯭ꯔꯣꯛꯁꯤꯅ ꯑꯃꯒ 100 ꯑꯃꯒ 100 ꯀꯣ ꯌꯥꯔꯦ ꯑꯗꯨꯒ ꯁꯤ ꯀ꯭ꯂꯥꯁꯤꯛ ꯀ꯭ꯔꯣꯛꯁꯦ ꯀ꯭ꯂꯥꯁꯤꯛꯁꯦ ꯂꯨꯄꯥ 1,200ꯗ ꯂꯩꯗꯣꯏꯕ ꯂꯨꯄꯥ 1,200ꯗ ꯁꯤ ꯀꯣ ꯀꯂꯔ 4-5 ꯂꯩꯀꯣ ꯀꯂꯔ ꯃꯈꯥꯗ ꯂꯩꯁꯦ ꯋꯥꯏꯠ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯁꯤ ꯂꯩꯔꯤꯕ ꯑꯗꯒꯤ ꯕ꯭ꯔꯥꯎꯟ ꯕ꯭ꯂꯦꯛ ꯁꯨꯃꯥꯏꯅ ꯈꯔ ꯑꯗꯨꯝ ꯂꯩꯔꯤ ꯁꯤꯗꯤ ꯌꯥꯝ ꯀꯟꯗꯤ ꯂꯩꯇ꯭ꯔꯦꯕ ꯁꯤ ꯑꯗꯨꯝ ꯂꯨꯄꯥ 1,200 ꯀꯣ ꯌꯥꯔꯦ ꯑꯗꯨꯒ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯐꯔꯁ ꯃꯌꯥꯝ ꯂꯩꯁꯦ ꯁꯤ ꯂꯣꯐꯔꯁꯤꯡꯁꯦ ꯕ꯭ꯔꯣ ꯁꯤꯗꯤ 1,000ꯗ ꯂꯣꯏꯅꯃꯛ ꯑꯣꯐꯔ ꯂꯩꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨ ꯁꯤꯁꯦ ꯑꯩ ꯑꯃꯨꯛꯀ ꯇꯥꯊꯣꯔꯅꯦꯕ ꯁꯤꯗ ꯂꯩꯕ ꯂꯣꯐꯔꯁꯤꯡꯁꯤ ꯂꯨꯄꯥ 500ꯗ ꯂꯣꯏ ꯄꯤꯊꯣꯛꯈ꯭ꯔꯅꯤ 500ꯗ ꯀꯣ ꯑꯗꯨꯝ ꯁꯥꯏꯖ ꯆꯥꯟꯅꯔꯒꯗꯤꯀꯣ ꯁꯥꯏꯖ ꯆꯥꯟꯅꯔꯒꯗꯤ ꯁꯤꯅ ꯂꯣꯏꯔꯦ ꯑꯗꯨ ꯁꯤ ꯂꯨꯄꯥ 500 ꯂꯨꯄꯥ 500ꯗ ꯂꯣꯏꯅꯃꯛ ꯑꯣꯐꯔ ꯊꯥꯗꯣꯛꯆꯔꯦꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯑꯗꯨꯒ ꯁꯤꯗ ꯁꯟꯒ꯭ꯂꯥꯁ ꯂꯩꯁꯦ ꯁꯟꯒ꯭ꯂꯥꯁꯁꯤꯡꯁꯤꯅ ꯂꯨꯄꯥ 100ꯒꯤ ꯁꯨꯃꯥꯏꯅ ꯔꯥꯏꯗꯔ ꯀꯩꯅꯣ ꯕꯥꯏꯁꯥꯏꯀꯜꯒꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯁꯤꯁꯤꯅ ꯂꯨꯄꯥ 150 ꯑꯣꯏꯗꯣꯏꯕ ꯑꯇꯩ ꯂꯣꯏꯅꯃꯛ ꯂꯨꯄꯥ 100 ꯉꯥꯛꯇ ꯂꯨꯄꯥ 100 ꯑꯗꯨꯒ ꯁꯤꯒꯤ ꯁꯟꯒ꯭ꯂꯥꯁꯀꯤ ꯁꯨꯃꯥꯏꯅ ꯒ ꯂꯩꯔꯤꯀꯣ ꯁꯨꯃꯥꯏꯅ ꯁꯤ ꯀꯩ ꯍꯥꯏꯒꯦ ꯃꯥꯏꯁꯦ ꯑꯩ ꯈꯪꯗꯦꯕ ꯁꯨꯃꯥꯏꯅ ꯃꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯇꯍꯧꯗꯅꯕ ꯃꯔꯤ ꯁꯤ ꯂꯩꯔꯦ ꯁꯤꯁꯨ ꯂꯨꯄꯥ ꯀꯌꯥꯅꯣ ꯁꯤ ꯂꯨꯄꯥ 100 ꯑꯣꯏꯗꯣꯏꯕꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯇꯨꯄꯤꯗ ꯉꯥ ꯐꯥꯕ ꯆꯠꯄꯗ ꯎꯞꯄ ꯌꯥꯕ ꯇꯨꯄꯤ ꯂꯩꯀꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯤ ꯂꯩꯔꯦ ꯀꯥꯎꯕꯣꯏ ꯃꯥꯟꯕ ꯂꯩꯀꯣ ꯀꯥꯎꯕꯣꯏ ꯃꯥꯟꯕ ꯁꯨꯃꯥꯏꯅ ꯁꯤ ꯂꯩꯁꯦ ꯁꯤꯁꯨ ꯂꯣꯏ ꯂꯨꯄꯥ 100 ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯋꯥꯂꯦꯠꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯋꯥꯂꯦꯠꯁꯤꯡꯁꯤꯅ ꯕ꯭ꯔꯣ 500 ꯂꯩꯕꯗꯣ 350ꯗ ꯂꯣꯏꯅꯃꯛ ꯑꯣꯐꯔ ꯂꯩꯗꯣꯏꯕ ꯑꯣꯀꯦ ꯂꯨꯄꯥ
정가 피라마도 루파 처음 양카이다 거 아두가 시다 벨 레이세 벨즈는 시는 200가 500 거 되고 200가 500가 거 오케이 두가 거기 시다 레벨 투비 시다 레이징 넘버 150 투비 같네 뭐 시마 칼레제 시마 택시나 200게 adum 투비 제 브로 마사 마사기 투비 나 만 로 프라이스 타바니 거 수마이나 200긴 200기 수마이 타 MRP 탓 레이버 거 아두가 300기는 300기 좀 타람거니 나 마탁 왕칼리가 이만 행갈라 마 왕칼리가 마만 행갈래 마탁기 강구지나 400네 봐 시주 400기네 거 시마 카제 300 시나 200 시나 150 last 기나 오케이 니꼬아 그러면 마탁가 하자라게 거 마탁가 비세면 와이파이 세 야다보네 보고 또 와이파이 세 땀땀 참아가 할게 그가 다시 빨라 뭐 길이고 뭐 아코리언 괜찮아 막 할래 그만 빨로 다시 빨라 그러면 마탁가 하자라게 거 마탁 찾아 레이세 좀 pot ꯃꯌꯥꯝ ꯌꯥꯎꯔꯤꯀꯣ ꯑꯩꯈꯣꯏ ꯈꯪꯒꯥꯎ ꯌꯥꯎꯔꯦ jeans ꯃꯌꯥꯝ ꯌꯥꯎꯔꯦ ꯃꯈꯥꯗ jeans ꯂꯩꯍꯧꯕꯗꯨꯅ ꯑꯃꯨꯛ ꯀ꯭ꯋꯥꯂꯤꯇꯤ ꯈꯤꯇꯪ ꯑꯃꯨꯛ ꯍꯟꯊꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯊꯛꯇ ꯂꯩꯔꯤꯕ jeans ꯃꯌꯥꯝꯁꯤꯅ ꯀ꯭ꯋꯥꯂꯤꯇꯤ ꯄꯨꯔꯥ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯕ ꯄꯥꯝꯕ ꯍꯦꯛ ꯎꯕꯗ ꯑꯗꯨꯝ ꯄꯥꯝꯕ ꯅꯍꯥꯁꯤꯡꯅ ꯄꯥꯝꯅꯕ ꯄꯣꯠꯇꯣ ꯑꯣꯏꯗꯣꯏꯅꯤ ꯑꯅꯝꯕꯅ ꯑꯗꯣ jeansꯁꯦ ꯑꯗꯨꯝ loose fit ꯂꯩꯔꯦ regular fit ꯂꯩꯀꯣ regular ꯂꯩ loose ꯂꯩꯀꯣ ꯕ꯭ꯔꯣ ꯑꯗꯨ ꯀꯂꯔꯁꯨ ꯂꯣꯏꯅꯃꯛ ꯁꯨꯅ ꯐꯪꯒꯅꯤꯀꯣ size ꯍꯟꯗꯛꯀꯤ ꯂꯣꯏꯔꯕ ꯌꯥꯎꯁꯪꯒꯤꯗ ꯂꯣꯏꯔꯕ ꯌꯥꯎꯔꯕ sizeꯁꯤꯡꯗꯣ ꯄꯨꯂꯞ ꯑꯃꯨꯛ ꯂꯩꯔꯦꯀꯣ ꯕ꯭ꯔꯣ ꯄꯨꯟꯅ ꯑꯃꯨꯛ ꯑꯗꯒꯤ ꯍꯦꯟꯒꯠꯅ ꯑꯃꯨꯛ ꯂꯩꯔꯦ size ꯂꯩꯔꯦ ꯀꯂꯔꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯄꯥꯝꯕ jeans ꯍꯪꯕꯤꯔꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯂꯩꯔꯅꯤꯀꯣ ꯁ꯭ꯇꯣꯛꯇ ꯍꯥꯟꯅ ꯂꯣꯏꯔꯕꯁꯤꯡꯗꯣ ꯂꯣꯏ ꯂꯩꯔꯅꯤꯕ jeansꯁꯨ ꯂꯩꯔꯦ ꯑꯗꯣ carpenterꯁꯨ ꯂꯩ carpenterꯁꯨ jeans parallelꯁꯤꯡꯁꯨ ꯄꯨꯟꯅ ꯂꯨꯄꯥ 2,400ꯗ ꯂꯣꯏ ꯂꯨꯄꯥ offer 2,400ꯗ ꯕ꯭ꯔꯣ ꯀꯂꯔꯒꯤ ꯑꯣꯏꯅꯗꯤ ꯀꯂꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯂꯩꯔꯅꯤ ꯕ꯭ꯔꯣ ꯐꯤꯠꯇꯤꯡꯁꯨ ꯐꯖꯔꯅꯤ ꯐꯤꯠꯇꯤꯡꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯥꯎꯔꯅꯤꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯑꯁꯥꯡꯕꯁꯦ 39ꯗꯩꯅ 41 ꯃꯛ ꯁꯥꯡꯒꯅꯤꯕ ꯍꯥꯏꯗꯤ ꯀꯛꯇ꯭ꯔꯁꯨ ꯌꯥꯕꯤꯗꯣ ꯀꯛꯇ꯭ꯔꯁꯨ ꯌꯥꯕꯤꯗ 39ꯗꯩꯅ 41 ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯈꯤꯇꯪ ꯑꯗꯨꯝ ꯅꯍꯥꯁꯤꯡꯁꯦ ꯆꯥꯎꯅ ꯑꯗꯨꯝ ꯁꯦꯠꯄꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯃꯥꯅꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯛꯇ꯭ꯔꯁꯨ ꯌꯥꯔꯒ ꯗꯥꯏꯔꯦꯛ ꯐꯤꯠ ꯇꯥꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥꯗ ꯐꯤꯠ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯐꯖꯕꯅꯤ ꯀꯛꯄ ꯍꯥꯏꯁꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯖꯕꯗꯤ ꯑꯣꯏꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯏꯁꯥꯒꯤ ꯗꯥꯏꯔꯦꯛ ꯐꯤꯠꯇꯤꯡ ꯂꯥꯛꯄ ꯃꯌꯥꯝ ꯖꯤꯟꯁꯁꯤꯅ ꯍꯦꯟꯕꯅꯦ ꯐꯖꯕ ꯑꯗꯨꯅ ꯏꯁꯥꯒꯤ ꯐꯤꯠꯇꯤꯡ ꯆꯞ ꯆꯥꯕ ꯐꯤꯠꯇꯤꯡ ꯖꯤꯟꯁ ꯄꯥꯝꯕꯤꯔꯒꯗꯤ ꯀꯪꯂꯩ ꯀꯩꯊꯦꯜ ꯋꯥꯡꯖꯤꯡ ꯕ꯭ꯔꯥꯟꯆ ꯑꯃꯗꯤ ꯀꯛꯆꯤꯡ ꯕ꯭ꯔꯥꯟꯆꯇ ꯂꯥꯛꯄꯤꯔꯣꯀꯣ ꯃꯌꯥꯝ ꯌꯥꯝ ꯊꯤ ꯌꯥꯝꯕꯅꯤꯀꯣ ꯕ꯭ꯔꯣ ꯃꯥꯏ ꯀꯂꯔꯁꯦ ꯈꯖꯤꯛ ꯑꯗꯣ ꯁꯤꯗ ꯂꯩꯇꯕ ꯀꯂꯔ ꯑꯗꯨꯝ ꯅꯥꯀꯟꯗ ꯄꯦꯀꯦꯠꯇ ꯁꯨꯃꯥꯏꯅ ꯂꯩꯕ ꯑꯗꯨꯝ ꯌꯥꯎꯔꯤꯀꯣ ꯍꯣꯏ ꯑꯗꯨꯝ ꯊꯦꯠꯄꯗ ꯅꯪꯍꯧꯗꯕꯒꯨꯝꯕ ꯃꯤ ꯆꯤꯟꯕꯅꯤ나 ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯒꯤ ꯌꯥꯎꯒꯅꯤ ꯑꯗꯣ ꯑꯗꯨꯝ ꯍꯪꯕꯤꯔꯣ ꯑꯗꯨꯝ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯃꯊꯛꯇꯁꯨ ꯑꯗꯨꯝ ꯃꯤ ꯐꯝ ꯂꯩꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯥꯞ ꯁꯔꯠꯀꯨꯝꯕ ꯂꯩꯔꯤꯀꯣ ꯍꯥꯞ ꯁꯔꯠꯁꯤꯅ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯁꯤꯁꯦ ꯕ꯭ꯔꯣ 400 ꯑꯣꯐꯔ ꯂꯨꯄꯥ 100 ꯑꯣꯏꯗꯣꯏꯕꯀꯣ ꯍꯥꯞ ꯁꯔꯠ ꯂꯨꯄꯥ 100 ꯑꯣꯏꯗꯣꯏꯅꯤ ꯉꯁꯥꯏꯒꯤ ꯑꯗꯨ ꯀꯩꯅꯣ ꯀ꯭ꯌꯨꯕꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯌꯨꯕꯥꯟꯅꯦꯕꯀꯣ ꯕ꯭ꯔꯣ ꯑꯣꯀꯦ ꯁꯤꯁꯨ ꯂꯣꯏꯅꯃꯛ 700ꯀꯤ ꯑꯅꯤ ꯇꯧꯊꯣꯛꯆꯔꯦꯀꯣ 700ꯀꯤ ꯑꯅꯤꯀꯣ ꯁꯤꯁꯤꯅ ꯂꯨꯄꯥ 100 ꯑꯗꯨꯒ ꯇꯤ ꯁꯥꯔꯠꯇꯤ ꯁꯤꯗ ꯐꯖꯕ ꯑꯩꯈꯣꯏꯅ ꯎꯠꯇꯕ ꯃꯌꯥꯝꯁꯨ ꯌꯥꯜꯂꯕꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯗ ꯔꯛꯀꯤꯁꯨ ꯉꯁꯥꯏ ꯃꯈꯥꯒꯤ ꯎꯠꯂꯦꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯗꯒ ꯎꯠꯇꯕ ꯁꯤꯒꯨꯝꯕ ꯄꯨꯃꯥꯒꯤ ꯌꯥꯎꯔꯤꯁꯦꯀꯣ ꯉꯁꯥꯏ ꯁꯤꯗꯤ ꯎꯠꯈ꯭ꯔꯦꯀꯣ ꯁꯤꯗꯤ ꯎꯠꯈ꯭ꯔꯦ ꯁꯤꯅ ꯁꯤꯒꯨꯝꯕ ꯎꯠꯍꯧꯗꯕꯀꯣ ꯎꯠꯇ꯭ꯔꯤꯁꯦ ꯁꯤꯁꯨ ꯂꯨꯄꯥ 100 ꯑꯣꯏꯗꯣꯏꯔꯥ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ 600 ꯑꯣꯏꯗꯣꯏꯕ ꯂꯨꯄꯥ 900 ꯑꯣꯏꯗꯣꯏꯕꯀꯣ ꯑꯅꯝꯕꯅ ꯁꯤ ꯃꯊꯛꯇꯗꯤ 600ꯀꯨꯝꯕ ꯑꯅꯝꯕꯅ ꯑꯣꯏꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯤꯃꯤꯌꯝ ꯀ꯭ꯋꯥꯂꯤꯇꯤ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯤꯗ ꯀꯥꯁꯨ ꯂꯩꯁꯤꯗꯣ ꯁꯨꯃꯥꯏꯅ ꯃꯅꯤꯡꯗ ꯁꯤꯁꯨ ꯐꯖꯩ H&Mꯒꯤꯅꯤꯀꯣ ꯁꯤꯗꯒ ꯂꯩꯁꯦ ꯁꯤꯁꯨ 600ꯀꯤꯅꯦꯕ ꯁꯤꯁꯨ ꯄ꯭ꯔꯤꯟꯒ ꯌꯥꯝ ꯐꯖꯅꯤꯕ ꯂꯨꯄꯥ 900 ꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝ ꯁꯤꯁꯦꯀꯣ 900 ꯑꯣꯏꯗꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯗꯤꯗꯥꯁꯀꯤꯁꯨ ꯂꯩꯔꯦ ꯂꯨꯄꯥ 900ꯅꯤ ꯁꯤꯁꯨ ꯑꯗꯨꯒ ꯁꯤ ꯖꯥꯔꯥꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯃꯅꯤ ꯐꯦꯁꯟꯒ ꯑꯗꯨꯝ ꯂꯩꯔꯤꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯤ ꯀ꯭ꯔꯣꯝ ꯍꯥꯔꯠꯀꯤꯁꯤ ꯀ꯭ꯔꯣꯝ ꯍꯥꯔꯠꯀꯤꯁꯦ ꯌꯥꯝ ꯄꯥꯝꯅꯕ ꯃꯥꯜꯂꯤꯀꯣ ꯕ꯭ꯂꯨ ꯉꯥꯛꯇ ꯂꯦꯝꯍꯧꯔꯤ ꯁꯤꯁꯦ ꯑꯁ ꯑꯗꯣ ꯃꯈꯥꯗꯗꯤ ꯃꯆꯨ ꯌꯥꯝ ꯂꯩꯍꯧꯔꯤꯀꯣ ꯂꯩꯍꯧꯔꯤ ꯁꯤꯁꯤꯅ ꯀꯩꯅꯣꯅꯦ ꯉꯁꯥꯏꯒꯤꯗꯨꯅ ꯁꯔꯄ꯭ꯂꯁꯀꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯣꯀꯦ ꯑꯗꯨꯒ ꯇꯔꯀꯤꯅꯦꯕ ꯁꯤꯅ ꯃꯦꯠ ꯑꯣꯏꯗꯣꯏꯕꯀꯣ ꯁꯤꯅ ꯃꯦꯠ ꯑꯣꯏꯗꯣꯏꯕ ꯐꯤꯗꯥ ꯈꯦꯠꯅꯔꯛꯇꯣꯏꯕ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯥꯔꯒꯣꯁꯨ ꯑꯗꯨꯝ ꯀꯂꯔ ꯂꯣꯏꯅꯃꯛ ꯁꯨꯅ ꯂꯩꯀꯣ ꯕ꯭ꯔꯣ ꯅꯍꯥꯁꯤꯡꯅ ꯄꯥꯝꯅꯕ ꯀꯥꯔꯒꯣ 30ꯗꯩꯅ 36 ꯐꯥꯎꯒꯤ ꯀꯥꯔꯒꯣ ꯂꯩꯌꯦꯕꯀꯣ ꯋꯦꯁꯅ ꯑꯗꯨꯒ ꯃꯥꯏ ꯀꯂꯔꯁꯨ ꯑꯅꯝꯕ ꯂꯣꯏꯅꯃꯛ ꯁꯨꯅ ꯂꯩꯒꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯄꯥꯝꯅꯔꯦ ꯍꯥꯏꯕ ꯀꯂꯔꯁꯤꯡꯗꯣ ꯑꯗꯨꯝ ꯑꯅꯝꯕ ꯄꯨꯂꯞ ꯑꯩꯈꯣꯏꯗꯁꯨ ꯊꯝꯖꯔꯤꯕꯀꯣ ꯑꯣꯀꯦ ꯑꯗꯨꯝ ꯃꯆꯨ ꯑꯄꯥꯝꯕ ꯌꯥꯎꯔꯝꯗ ꯇꯥꯔꯒꯁꯨ ꯍꯪꯕꯗ ꯑꯗꯨꯝ ꯂꯩꯔꯝꯒꯗꯣꯏꯅꯦꯕꯀꯣ ꯍꯪꯕꯤꯌꯣꯕ ꯑꯗꯨꯝ ꯑꯗꯨ ꯃꯥꯏ ꯄ꯭ꯔꯥꯏꯁꯅ 1,000ꯒ 1,100ꯀ ꯑꯣꯏꯗꯣꯏꯅꯤ ꯀꯥꯔꯒꯣꯒꯤ ꯄ꯭ꯔꯥꯏꯁꯇꯤ ꯑꯗꯨꯝ ꯊꯦꯠꯂꯒ ꯑꯗꯨꯝ ꯊꯝꯖꯕꯅꯤꯀꯣ ꯕ꯭ꯔꯣ ꯑꯗꯨꯝ ꯄ꯭ꯔꯥꯏꯁ ꯊꯦꯠꯂꯝꯗꯕ ꯌꯥꯎꯔꯤꯅꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯄꯣꯠ ꯂꯥꯛꯁꯟꯕꯅ ꯍꯥꯟꯅ ꯊꯦꯠꯄ ꯅꯪꯍꯧꯗꯕꯒꯁꯨ ꯍꯦꯛ ꯌꯥꯎꯋꯦꯕꯀꯣ ꯕ꯭ꯔꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯅ ꯄ꯭ꯔꯥꯏꯁ ꯊꯦꯠꯂꯝꯕ ꯇꯥꯔꯒꯗꯤ ꯃꯈꯥꯗ ꯀꯨꯝꯊꯕꯤꯔꯛꯑꯒ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄꯀꯣ ꯑꯗꯨꯝ ꯀꯟꯐ꯭ꯌꯨꯁ ꯆꯠꯄꯒꯨꯝꯕ ꯑꯩꯈꯣꯏꯁꯨ ꯅꯪꯍꯧꯗꯕ ꯌꯥꯎꯋꯦꯕꯀꯣ ꯃꯥꯅꯦ ꯌꯥꯝꯃꯛꯄꯅꯤꯅꯀꯣ ꯅꯪꯉꯛꯇꯕ ꯌꯥꯎꯔꯦꯕ ꯁꯤꯗ ꯋꯤꯟꯖꯤꯇꯔ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯋꯤꯟꯖꯤꯇꯔꯁꯤꯅ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯑꯣꯏꯗꯣꯏꯕ ꯋꯤꯟꯖꯤꯇꯔꯁꯦ ꯅꯥꯏꯀꯤꯒꯨꯝꯕꯀꯣ ꯁꯤꯁꯤꯡꯁꯦ ꯕ꯭ꯔꯣ ꯃꯁꯥꯒꯤ ꯄ꯭ꯔꯥꯏꯁꯁꯤꯡꯗꯒꯤ ꯑꯗꯨꯝ ꯂꯨꯄꯥ 1,200 ꯄꯤꯔꯝꯃꯒꯗꯤ ꯂꯨꯄꯥ 1,400ꯒ ꯄꯤꯗꯣꯏꯕ 1,400ꯒ ꯑꯗꯨꯃꯥꯏꯅ ꯄꯤꯗꯣꯏꯕ 300 1,400 ꯄꯤꯗꯣꯏꯕ ꯂꯨꯄꯥ 100 1,400 ꯑꯗꯨꯝ ꯇꯥꯔꯅꯤꯕ ꯍꯥꯏꯗꯤ ꯂꯨꯄꯥ 300 ꯄꯤꯔꯝꯕꯗ ꯂꯨꯄꯥ 500ꯒ ꯄꯤꯔꯛꯄꯀꯣ 300 ꯄꯤꯔꯝꯕꯗ 100ꯒ 500ꯒ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯇꯣꯏꯕ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯦꯔꯤꯀꯇꯟꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯃꯌꯥꯝꯗꯣ ꯉꯁꯥꯏꯒꯤ ꯍꯥꯏꯖꯕꯗꯣ ꯑꯗꯨ ꯁꯤꯅ ꯑꯅꯧꯕ ꯂꯥꯛꯄꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯤꯅ ꯕꯦꯒꯤ ꯅꯠꯇꯦ ꯕ꯭ꯔꯣ ꯉꯁꯥꯏꯒꯤ
ꯇꯦꯔꯤ ꯀꯇꯟꯒꯤꯗꯨꯅꯦꯕꯀꯣ ꯕꯦꯒꯤꯗ ꯂꯥꯛꯄ ꯕꯦꯒꯤꯗ ꯂꯥꯛꯄꯀꯣ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯁꯦꯠꯄ 오케이 ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯁꯦꯠꯄ 시즌 ꯂꯨꯄꯥ 500 ꯈꯛꯇꯪ ꯑꯗꯣ ꯁꯤꯗꯤ ꯃꯆꯨ ꯀꯣꯛꯑꯔꯣꯏꯀꯣ ꯀꯣꯛꯑꯔꯣꯏ ꯁꯤ ꯃꯆꯨ ꯀꯣꯛꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯣꯏ ꯁꯤ ꯑꯅꯧꯕ ꯂꯥꯛꯄꯅꯦ ꯕ꯭ꯔꯣ ꯁꯤꯖꯤꯝꯗꯤ ꯑꯗꯣ ꯃꯥꯒꯤꯁꯤꯅ ꯄ꯭ꯔꯥꯏꯁꯁꯦ ꯀꯌꯥ ꯂꯩꯗꯣꯏꯕ ꯂꯨꯄꯥ 500ꯗ ꯑꯣꯐꯔ ꯂꯩꯗꯣꯏꯕ 500ꯗꯀꯣ 500 ꯍꯣꯡꯉꯤꯀꯣ 500 ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯐꯤꯠꯇꯤꯡꯁꯦ ꯌꯥꯝ ꯐꯖꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯑꯗꯨ ꯑꯗꯨꯝ ꯌꯥꯔꯅꯤ ꯑꯗꯨꯒ ꯁ꯭ꯋꯥꯏꯗꯁꯨ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯖꯥꯔꯥꯒꯤ ꯑꯩꯈꯣꯏ 6 ꯄꯣꯀꯦꯠꯀꯨꯝꯕ ꯄꯣꯀꯦꯠ ꯌꯥꯎꯗꯕꯁꯨ ꯂꯩꯀꯣ ꯑꯗꯨꯝ ꯄꯣꯀꯦꯠ ꯌꯥꯎꯕꯁꯤ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯨꯄꯥ 1400ꯅꯤꯗꯅ ꯁꯤ ꯍꯧꯖꯤꯛ ꯂꯨꯄꯥ 400ꯇ ꯂꯨꯄꯥ 400ꯇ ꯑꯩꯁ ꯂꯨꯄꯥ 200 ꯇꯥꯏꯅꯦꯕꯀꯣ 200 ꯇꯥꯏꯅꯦ. ꯑꯗꯨꯒ ꯄꯣꯀꯦꯠ ꯌꯥꯎꯗꯕꯁꯤꯅ ꯂꯨꯄꯥ 500ꯗ ꯀꯣ ꯑꯅꯤ ꯂꯧꯕ ꯇꯥꯔꯗꯤ 150 ꯑꯅꯤ ꯂꯧ ꯇꯥꯔꯗꯤ 150 ꯑꯣꯀꯦ ꯑꯅꯤꯗ ꯑꯗꯣ ꯑꯣꯐꯔꯗꯤ ꯌꯥꯝ ꯆꯥꯎꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ sida ko sina cargo shirt half lay cargogi khoi Levi's ko sida full lay re sida sumana lay Levi's lay ni G Star lay ni Zara lay ni ko bro makan makan si jing gilo mul pacha trung atane ko bro pacha trung atode ko adu ga half dil pacha wa over thadok che ko bro si cargo shirt half sing ge half se sing dil pacha wa ado lip yam ngai do mali ko half hai ta ga su ko hai di phi dum yam mon mon lawe mem lip yam ngai ni khale adu ga si gi khoi gi ngasai gi ben se lupa 정확히 아니고 정확히 아니 자기 막하디 하우도 프린트 게 야오래 또 야오 에벤저 가 야오시 거 마이나 야오시 시시 야오래 프린트 가 로 야오라니 시 만나다버기 혼 태전만에 보고 브로 아 실루파 정확히 아니고 정확히 아니다 좀 시 아빠만 좀 가지고 시기 마타기 시즌이나 브로 시즌을 빠 짬리도 오퍼 레이 빠 짬리도 거 시즌 700 애니도 막 떠오르 시즌 700 애니 스마인 자라기 스마인 기본 맴시 거 시시 좀 루파 정확히 애니 같으니 거 시즌기도 좀 러브 비아르 시디 시들라 이진에 스톡 로레 거 브로 오케이 그 스톡시 약간 야만 이제 거 내가 사 막하데 기당가당 레이 야오도 브로 그리고 시들라 이진에 스톡 로 어디 피세 양카이 해나디 좀 레모도 말이야 양카이 묵디 해나 레이니 브로 짜몽 그만 소비야 짜몽 어디 시 레이트레 시기 리바이스키 스마일 레이시 cargo 사르지 좀 파자는 리네이 거 브로 허직자 시즌 루파 600 같은 걸로 오퍼 레드니 거 ꯑꯗꯨꯒ ꯃꯊꯛꯀꯤ ꯂꯤꯚꯥꯏꯁꯀꯤꯁꯤꯅ ꯀꯌꯥꯅꯣ ꯁꯤ ꯂꯤꯚꯥꯏꯁꯀꯤ ꯑꯣꯏꯕꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯖꯔꯥꯒꯤꯁꯨ ꯌꯥꯎꯕꯅꯦꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯁꯤꯁꯦ ꯂꯣꯏꯅꯃꯛ 600 ꯑꯣꯏꯗꯣꯏꯅꯦ ꯀꯥꯔꯒꯣ ꯁꯥꯔꯁꯤꯡ ꯂꯨꯄꯥ 400 ꯑꯣꯏꯗꯣꯏꯕꯀꯣ ꯁꯤꯁꯨ ꯀꯂꯔꯁꯤꯡ ꯂꯣꯏꯅꯃꯛ ꯈꯦꯠꯅꯕꯅꯦꯕ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯠ ꯔꯦ ꯃꯌꯥꯝꯁꯦ ꯂꯨꯄꯥ 900 ꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯨꯖ ꯐꯤꯠ ꯌꯥꯎꯔꯦ ꯁ꯭ꯀꯤꯅꯤ ꯌꯥꯎꯏꯀꯣ ꯑꯗꯨꯝ ꯑꯅꯤꯃꯛ ꯌꯥꯎꯋꯦ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯗꯅ ꯑꯩꯈꯣꯏ ꯁꯤꯗ ꯀꯩꯅꯣ ꯂꯩꯔꯦꯀꯣ ꯐꯣꯔꯃꯦꯜ Formal. ꯄꯦꯟꯅꯤꯡ ꯍꯥꯟꯅ 700 ꯄꯤꯔꯝꯕ ꯐꯣꯔꯃꯦꯜ ꯄꯦꯟꯅꯤꯡꯗꯣ ꯍꯧꯖꯤꯛ ꯂꯨꯄꯥ 500ꯗ ꯄꯨꯂꯞ ꯑꯣꯐꯔ ꯆꯥꯝꯃꯉꯥꯗ ꯂꯩꯔꯦ ꯑꯣꯀꯦ ꯁꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯐꯣꯔꯃꯦꯜ ꯈꯨꯗꯤꯡꯃꯛꯀꯣ ꯑꯩꯈꯣꯏꯒꯤ ꯆꯩꯅꯥꯒꯤꯕꯨ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯑꯩꯈꯣꯏ ꯖꯥꯔꯥꯒꯤꯕꯨ ꯑꯣꯏꯒꯦꯔꯥꯀꯣ 400ꯕꯨ ꯄꯤꯔꯝꯃꯁꯨ 900ꯕꯨ ꯄꯤꯔꯝꯃꯁꯨ ꯂꯨꯄꯥ 500ꯗ ꯂꯨꯄꯥ 500ꯗꯀꯣ ꯑꯣꯀꯦ ꯑꯗ ꯁꯥꯏꯖꯇꯤ ꯑꯗꯨꯝ ꯂꯣꯏ ꯁꯨꯅ ꯐꯪꯒꯅꯤꯀꯣ ꯁꯨꯃꯥꯏꯅ ꯄꯤꯖꯦꯀꯣ ꯐꯣꯔꯃꯦꯜ ꯍꯥꯟꯅ 900ꯒ ꯂꯝꯄꯝꯕꯁꯤꯡꯁꯦ ꯁꯤ ꯂꯨꯄꯥ 500 ꯂꯨꯄꯥ 500ꯗꯀꯣ ꯃꯌꯥꯝ ꯁꯥꯏꯖꯁꯦ 28 30 ꯀꯣ 32 34 ꯃꯥꯏ ꯂꯩꯒꯅꯤꯀꯣ ꯁꯣꯝꯅꯥꯀꯟꯗꯅ ꯁꯥꯏꯖꯀꯤ ꯑꯣꯏꯅ ꯊꯦꯠꯄꯅꯦꯕꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯁꯤꯁꯨ ꯂꯩꯌꯦ ꯑꯗꯨꯝ 시즌은 32 어느 30, 32, 34, 36 ꯑꯗꯨꯒ ꯁꯤꯗ ꯖꯦꯀꯦꯠ ꯂꯩ ꯃꯌꯥꯝꯁꯦ ꯁꯤꯁꯨ ꯑꯗꯨꯝ 시즌도 뭐 MRPꯗꯒꯤ ꯗꯥꯏꯔꯦꯛ ꯇꯥꯗꯣꯏꯕꯀꯣ ꯀꯥꯠꯃꯟꯗꯨ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯁꯤ ꯂꯨꯄꯥ 400 ꯄꯤꯕꯁꯦ ꯂꯨꯄꯥ 500 500ꯗꯀꯣ 500 ꯄꯤꯔꯅꯤ ꯑꯣꯀꯦ ꯑꯗꯨ ꯍꯣꯡꯉꯦ ꯌꯥꯝꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯋꯤꯟꯇꯔꯒꯤ ꯄꯣꯠ ꯂꯩꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯣꯐ ꯁꯤꯖꯟꯗ ꯂꯩꯌꯣꯅ ꯍꯥꯏꯅꯕ ꯑꯃꯗꯤ ꯂꯩꯀꯣ ꯍꯥꯏꯗꯤ ꯄꯣꯠ ꯍꯣꯡꯉꯀꯥꯟꯗ ꯂꯩꯌꯣꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯥꯏ ꯂꯩꯕ ꯑꯗꯨꯝ ꯄꯣꯠ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯀꯂꯦꯛꯇꯔꯒꯤꯀꯣ ꯑꯗꯨꯝ ꯁꯤꯒꯨꯝꯕꯒꯁꯦ ꯑꯩꯈꯣꯏꯒꯤ ꯀꯪꯒꯥꯔꯨ ꯄꯣꯀꯦꯠꯀ ꯄꯥꯟꯕꯁꯦ ꯑꯗꯨꯝ ꯂꯩꯔꯤꯀꯣ ꯁꯤ ꯑꯗꯨꯝ ꯃꯥꯒꯤ ꯇꯪꯈꯥꯏ ꯑꯃ ꯇꯥꯔꯛꯀꯗꯣꯏꯅꯤ MRPꯗꯩꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯖꯤꯟꯁꯤꯡꯁꯤꯅ ꯕ꯭ꯔꯣ ꯔꯤꯒꯨꯂꯔ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯝ ꯈꯤꯇꯪ ꯈꯨꯇꯛ ꯇꯥꯡꯅ ꯁꯦꯠꯀꯦꯒ ꯍꯥꯏꯕ ꯕ꯭ꯔꯗꯔꯁꯤꯡꯒꯤꯁꯨ ꯑꯗꯨꯝ ꯁꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯑꯋꯥꯡꯕ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯤꯅ ꯏꯁꯇ꯭ꯔꯦꯆꯦꯕꯜ ꯌꯥꯎꯕꯁꯨ ꯌꯥꯎꯅꯤ ꯌꯥꯎꯗꯕꯁꯨ ꯌꯥꯎꯅꯤ ꯑꯗꯨ ꯀꯂꯔꯗꯤ ꯑꯅꯝꯕꯅ ꯀꯣꯛꯑꯔꯣꯏꯀꯣ ꯑꯗꯨ ꯁꯤ ꯂꯨꯄꯥ 900ꯗ ꯂꯣꯏ ꯂꯨꯄꯥ 900ꯗꯀꯣ ꯑꯣꯀꯦ ꯑꯗꯨꯝ ꯃꯥꯒꯤ ꯁꯥꯏꯖꯁꯦ ꯃꯈꯜ ꯃꯈꯜ ꯂꯩ ꯂꯨꯖ ꯐꯤꯠ ꯌꯥꯎꯔꯦ ꯑꯗꯨꯝ ꯔꯤꯒꯨꯂꯔ ꯐꯤꯠ ꯌꯥꯎꯏꯀꯣ ꯁ꯭ꯀꯤꯅꯤ ꯐꯤꯠ ꯌꯥꯎꯋꯦ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯀꯂꯔꯁꯨ ꯃꯈꯜ ꯃꯈꯜꯅꯤꯀꯣ ꯕ꯭ꯔꯣ ꯀꯂꯔꯤꯡ ꯃꯈꯜ ꯃꯈꯜ ꯂꯨꯄꯥ 900 ꯈꯛꯇꯅꯤ ꯁꯤꯒꯤꯁꯤꯅꯀꯣ ꯈꯛꯇꯪ ꯑꯣꯏꯗꯣꯏꯕ ꯑꯗꯨꯒ ꯁꯣꯝꯗ ꯁꯨꯠ ꯂꯩꯁꯦ ꯁꯤꯒꯤ ꯁꯨꯠꯁꯤꯡꯁꯦ ꯕ꯭ꯔꯣ ꯁꯤ ꯍꯥꯟꯅ ꯂꯨꯄꯥ 1,500 ꯄꯤꯔꯝꯕꯗꯨꯅꯦꯕꯀꯣ ꯁꯤꯁꯤꯡꯁꯦ ꯕ꯭ꯔꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯨꯄꯥ 1,000ꯗ ꯑꯣꯐꯔ ꯊꯥꯗꯣꯛꯆꯩ ꯁꯤꯗ ꯂꯩꯖꯦ ꯑꯣꯏꯗꯣꯏꯅꯦ ꯕ꯭ꯔꯣ ꯁꯤꯗꯒ ꯂꯩꯖꯦ ꯁꯤꯗꯩꯁꯦ ꯁꯤꯅ ꯁ꯭ꯇꯣꯛ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯁ꯭ꯇꯣꯛꯁꯤ ꯌꯥꯝꯗ꯭ꯔꯦꯀꯣ ꯁ꯭ꯇꯣꯛ ꯌꯥꯝꯗ꯭ꯔꯦ ꯈꯔ ꯈꯛꯇꯪ ꯉꯥꯏꯔꯦ 1,500 ꯄꯤꯕ ꯀꯩꯅꯣꯗꯨꯅꯤ ꯁꯤꯁꯦ ꯂꯨꯄꯥ 1,000ꯗ ꯊꯥꯗꯣꯛꯆꯗꯣꯏꯕ 1,000ꯗ ꯁꯨꯠ ꯈꯪꯒꯥꯎ ꯐꯨꯔꯤꯠ ꯌꯥꯎꯒꯗꯣꯏꯅꯤꯀꯣ ꯌꯥꯎꯗꯣꯏꯅꯦ ꯕ꯭ꯔꯣ ꯁꯤꯒꯤ ꯃꯥꯏ ꯏꯁꯇ꯭रेꯆꯦꯕꯜ ꯈꯨꯑꯣꯏꯒꯥꯁꯦ ꯌꯦꯡꯉꯨ ꯑꯅꯤꯃꯛ ꯌꯥꯎꯔꯛꯀꯗꯣꯏꯅꯤ ꯈꯪꯒꯥꯎ ꯑꯃ ꯌꯥꯎꯔꯛꯀꯗꯣꯏꯅꯤ ꯐꯨꯔꯤꯠ ꯑꯃ ꯌꯥꯎꯔꯛꯀꯗꯣꯏꯅꯤ ꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯁꯤꯁꯦ ꯁꯤ ꯂꯨꯄꯥ 1,500 ꯁꯨꯃꯥꯏꯅ ꯏꯝꯕꯣꯏꯗ꯭ꯔꯤꯒ ꯂꯣꯏ ꯇꯧꯕꯗꯨꯅꯤꯀꯣ ꯍꯣꯏ ꯁꯨꯃꯥꯏꯅ ꯑꯦꯗꯤꯗꯥꯁꯀ ꯊꯥꯏꯁꯦ ꯂꯨꯄꯥ 1,500 ꯄꯤꯕꯗꯣ ꯁꯨꯠꯇ ꯂꯨꯄꯥ 1,000ꯗ ꯑꯣꯐꯔ ꯊꯥꯗꯣꯛꯆꯗꯣꯏꯅꯦ 1,000 ꯍꯥꯟꯅ ꯂꯨꯄꯥ 1,500 ꯄꯤꯔꯝꯕꯅꯤꯀꯣ ꯑꯗꯨꯗꯤ ꯂꯨꯄꯥ 1,000 ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯂꯝꯕꯤꯌꯥꯒꯤꯁꯦ ꯁꯤꯅ ꯕ꯭ꯔꯣ ꯂꯨꯄꯥ 1,100 ꯄꯤꯔꯝꯕꯗꯨꯅꯦ 1,100 ꯁꯤꯅ ꯂꯨꯄꯥ 1,900 ꯊꯥꯗꯣꯛꯑꯒꯦꯕ ꯂꯨꯄꯥ 1,900ꯗꯀꯣ ꯑꯣꯀꯦ ꯁꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤ ꯂꯤꯠꯄ ꯍꯣꯏ ꯑꯗꯨꯒ ꯁꯣꯝꯗ ꯇꯤ ꯁꯥꯔꯠꯁꯦ ꯁꯤꯒꯤ ꯃꯌꯥꯝꯁꯤꯅ 400ꯒꯤ ꯇꯤ ꯁꯥꯔꯠ ꯉꯥꯛꯇ ꯂꯨꯄꯥ ꯑꯣꯏꯗꯣꯏꯅꯦ 100 ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯇꯟ ꯂꯩꯀ꯭ꯔꯥꯒꯤ ꯇꯤ ꯁꯥꯔꯠ ꯃꯌꯥꯝꯗꯣ ꯃꯈꯥꯗ ꯂꯩꯍꯧꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯗꯨꯝ ꯄ꯭ꯔꯤꯟ ꯈꯦꯠꯅꯕ ꯈꯛꯇꯅꯤ ꯑꯗꯨꯒ ꯀꯝꯄꯦꯅꯤ ꯈꯦꯠꯅꯕꯀꯣ ꯑꯗꯨꯝ ꯌꯥꯎꯔꯦ ꯃꯈꯜ ꯑꯗꯨ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯑꯗꯨꯝ ꯀꯂꯦꯛꯇꯔ ꯋꯥꯡꯖꯤꯡ ꯕ꯭ꯔꯥꯟꯁ ꯑꯃꯗꯤ ꯀꯛꯆꯤꯡ ꯕ꯭ꯔꯥꯟꯁꯇ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯉꯜ ꯏꯆꯤꯟꯅꯥꯎꯁꯤꯡꯒꯤ ꯏꯗꯨꯜ ꯐꯤꯇꯔꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯐꯔ ꯌꯥꯝ ꯆꯥꯎꯅ ꯊꯥꯔꯤꯀꯣ ꯑꯗꯣ ꯑꯣꯐꯔꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯀ꯭ꯂꯦꯝ ꯇꯧꯕ ꯂꯥꯛꯄꯤꯌꯨ ꯉꯟꯅ ꯂꯥꯛꯑꯒꯗꯤ ꯄꯣꯠ ꯐꯖꯕ ꯐꯪꯒꯗꯣꯏꯅꯤ ꯄꯣꯠ ꯑꯐꯕ ꯐꯪꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯄꯣꯠ ꯑꯍꯣꯡꯕꯗꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯄ꯭रीमिꯌꯝ ꯑꯣꯏꯕ क्वालिटी याम फबा पोट मैम अमा लेरिको अदुना मैम nganta lakpiro kan legetha wangjing brand se heng pung 8 dagi hanggaduni ko aduga numidang pung 9 da luangaduni
ꯑꯗꯨꯅ ꯃꯌꯥꯝ ꯉꯟꯅ ꯂꯥꯛꯏꯒꯩꯗꯤ ꯄꯣꯠ ꯐꯖꯕ ꯐꯪꯒꯗꯣꯏꯅꯤ ꯑꯗꯣ ꯊꯦꯡꯅ ꯂꯥꯛꯑꯒꯗꯤ ꯄꯣꯠ ꯑꯊꯤꯕ ꯐꯪꯕꯁꯨ ꯌꯥꯏ ꯇꯝꯕ ꯉꯝꯗꯦꯀꯣ ꯑꯗ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯀꯅꯩ ꯀꯩꯊꯦꯜ ꯋꯥꯡꯖꯤꯡ ꯕ꯭ꯔꯥꯟꯁꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯡꯖꯤꯡꯒꯤ ꯑꯍꯥꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯣꯡ ꯑꯃ ꯂꯩꯕꯅꯦ ꯊꯣꯡꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯌꯧꯔꯛ ꯇꯥꯔꯗꯤ ꯌꯧꯔꯦ ꯏꯔꯨꯃꯄꯥꯜ ꯍꯥꯏꯅ ꯈꯪꯅꯕꯗꯣ ꯏꯔꯨꯃꯄꯥꯜ ꯅꯠꯇꯦ ꯑꯗꯨꯅ ꯀꯛꯆꯤꯡꯒꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯄꯤꯖꯔꯤꯕ ꯑꯣꯐꯔꯁꯦ ꯀꯛꯆꯤꯡꯗꯁꯨ ꯑꯗꯨꯝ ꯄꯨꯂꯞ ꯌꯥꯎꯅꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨꯀꯣ ꯑꯣꯀꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯁꯤꯗ ꯄꯤꯔꯤꯕ ꯑꯣꯐꯔ ꯈꯨꯗꯤꯡꯃꯛ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯇꯤ ꯁꯔꯠ ꯀꯁꯦ ꯂꯨꯄꯥ 500ꯒꯤ 2 ꯇꯧꯕ 500ꯒꯤ 5ꯒ ꯇꯧꯕ ꯇꯤ ꯁꯔꯠ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯀꯛꯆꯤꯡꯗꯁꯨ ꯑꯗꯨꯝ ꯂꯩꯒꯗꯣꯏꯅꯦꯕꯀꯣ ꯑꯣꯀꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯀꯛꯆꯤꯡꯗꯁꯨ ꯂꯥꯛꯄꯤꯌꯨ ꯀꯛꯆꯤꯡꯗ ꯅꯛꯑꯒꯅ ꯀꯛꯆꯤꯡꯗ ꯂꯥꯛꯄꯤꯔꯣ ꯋꯥꯡꯖꯤꯡꯗ ꯅꯛꯑꯒꯅ ꯋꯥꯡꯖꯤꯡ ꯂꯥꯛꯄꯤꯔꯣ ꯀꯣ ꯑꯗꯣ ꯁ꯭ꯋꯥꯏꯒꯤ ꯃꯌꯥꯝ ꯋꯥꯡꯖꯤꯡ ꯑꯦꯔꯤꯌꯥ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯦꯔꯤꯌꯥ ꯊꯧꯕꯥꯜ ꯑꯦꯔꯤꯌꯥꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯣꯐꯔ ꯈ꯭ꯋꯥꯏ ꯆꯥꯎꯅ ꯄꯤꯕ ꯗꯨꯀꯥꯟ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯀꯅꯩ ꯀꯩꯊꯦꯜꯅꯤꯀꯣ ꯁꯦꯡꯅ ꯍꯥꯏꯖꯒꯦ ꯃꯌꯥꯝꯗ ꯑꯗ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯀꯅꯩ ꯀꯩꯊꯦꯜꯁꯦ ꯍꯌꯦꯡ ꯄꯨꯡ 9ꯗꯒꯤ ꯍꯥꯡꯒꯗꯣꯏꯅꯤ ꯄꯨꯡ 8ꯗꯒꯤ ꯀꯣ ꯁꯣꯔꯤ ꯁꯣꯏꯕꯅꯦ ꯃꯌꯥꯝ ꯄꯨꯡ 8ꯗꯒꯤ ꯍꯥꯡꯒꯗꯣꯏꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯉꯟꯇꯥ ꯂꯥꯛꯄꯤꯔꯣ ꯀꯅꯩ ꯀꯩꯊꯦꯜꯗ ꯄꯤꯔꯤꯕ ꯑꯣꯐꯔꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯉꯟꯇꯥ ꯂꯥꯛꯑꯒ ꯀ꯭ꯂꯦꯝ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯀꯅꯩ ꯀꯩꯊꯦꯜ ꯒꯤꯐ ꯑꯋꯦ ꯂꯩꯀꯣ ꯒꯤꯐ ꯑꯋꯦꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯑꯁꯤꯕꯨ ꯁꯤꯌꯔ ꯇꯧꯕꯤꯕ ꯑꯃꯗꯤ ꯀꯅꯩ ꯀꯩꯊꯦꯜꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯐꯣꯂꯣ ꯇꯧꯁꯟꯕꯤꯕ ꯑꯁꯤꯒꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯃ ꯈꯟꯖꯒꯗꯣꯏꯅꯤꯀꯣ ꯃꯤꯑꯣꯏ ꯑꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯅꯩ ꯀꯩꯊꯦꯜꯗ ꯑꯃꯨꯛꯇ ꯄꯤꯗ꯭ꯔꯤꯕ ꯒꯤꯐ ꯄꯤꯒꯗꯣꯏꯅꯤ ꯀꯔꯤ ꯄꯤꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯒꯤꯐꯇꯨꯗꯤ ꯑꯗꯨꯅ ꯌꯥꯝ ꯄꯤꯔꯀꯥꯟꯗ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯀꯅꯩ ꯀꯩꯊꯦꯜꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯐꯣꯂꯣ ꯇꯧꯕ ꯀꯥꯎꯕꯤꯕ ꯌꯥꯗꯦꯀꯣ ꯐꯣꯂꯣ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯒꯤꯐ ꯑꯋꯦꯁꯤ ꯏꯂꯤꯖꯤꯕꯜ ꯑꯣꯏꯔꯗꯤ ꯍꯥꯏꯅ ꯂꯧꯒꯗꯣꯏꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯒꯦ ꯂꯣꯀꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯁꯦ ꯀꯩꯕ ꯋꯥꯡꯖꯤꯡꯒꯤ ꯀꯩꯅꯣ ꯍꯥꯏꯗꯥꯏꯅꯦ ꯈꯥꯕꯈꯣꯡ ꯍꯥꯏꯕ ꯏꯔꯨꯃꯄꯥꯜ ꯍꯥꯏꯖꯟꯒꯦ ꯇꯧꯕ ꯑꯩꯅ ꯃꯌꯥꯝ ꯋꯥꯡꯖꯤꯡꯒꯤ ꯈꯥꯕꯈꯣꯡ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯑꯗꯥꯏ ꯃꯄꯥꯜ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯟ ꯑꯣꯏꯜ ꯑꯃꯁꯨ ꯂꯩꯕꯅꯤꯀꯣ ꯑꯗꯨꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠ ꯑꯗꯨꯝ ꯂꯩꯔꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯀꯅꯩ ꯀꯩꯊꯦꯜ ꯋꯥꯡꯖꯤꯡ ꯕ꯭ꯔꯥꯟꯁꯇ ꯂꯥꯛꯄꯤꯔꯒ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯄꯣꯠꯂꯝꯁꯤꯡ ꯈꯟꯕꯤꯔꯣ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ 16 ꯊꯥꯖꯕ ꯂꯥꯏꯐ ꯂꯣꯏꯁꯤꯟꯖꯒꯦ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯁꯤꯟꯖꯒꯦ